चिंग लेरिबा नुपा असिगा किचुबी के मखोय अनि मरुप ओइरे नुसीना नुंगाइना नुमिनिनी असे फजना पुलम्मी लोइनरमी असोमदसु तोम बखोय रंजी खोय कोकचाव खोय मथा यामना सारे किचुबीबु थीबि याबा थीरमी अदुबु फंगमा कौबा लेत्रे फंगलक्त्रबदा मखोयना चिंगलेमदा हारमी अदुगा चिंगलेमबगी माही की पांगलना किचुबीसी कदाइदा लेबुना हादुना माना थीरमी अहानबदा चिंगलेमसु किचुबीबु थीनबु होनबदी यामना वरमी माग लारिक अदो किचुबीना करिगुमा पूरगा सलमदबा तारबदी चिंगलेमना माबु याम लाइना फंगबा याबनी अदुबु लारिक तो पूरगा सखिबना चिंगलेमबा मथा खरदि साइ यामना का हेना खंगबा हिरबा चिंगलेमबनी किचुबीना मांगिबा तारबसु अइना फंगनबा थीगनी हादुना मागी माहिगी लैरोन का याम सोन भोरे मपाबुंगना थलंबा अरिबा लारिकसिंग अमदी माना कौबा ngamnaba pangal शक्ति कयाम सिनरे अदुगा किचुबीन लैरंबा माना कौथोकलंबा का सिगी मनुंगदा यामना तोयना कौनबा होनै अदुबु मपाबुंगना फना थलंबा लारिक ओरबसु माना फना कन्ना होनबा तारबसु चिंगलेमबा अवाबा कयामदी मयोगनदबा नते ममित उसिंगनी अमुक्सु यारदरा हादुना खनगनी अमुक्सु माइथीगनी चिंगलेमबा मसा पुंबा हुमांग कांगे मागी अवाबा माना किचुबी फंगदबगी मतोसिदा तोंबा हेना थवाई नुंगारमदे हेना चाकलम्मे तोंबा चिंगलेमबगी माइथोंना तारिबा मागी ममीदु खंगबदगी अदुम कप्पा होरे ममानबा अनीना तोंबा थेमी सोयदना फंगनी कैसुम तोरे हाइरे अदुबु तोंबा याद्रे थिंगबा लाकपा ngamdaba ममांग थक्ता माना किचुबीदा ओतखिबा माना लक्नखिबा वाहनखिबा कयादुना किचुबीना मागी मनाक्तगी नाथैदुना चखिबनि हाबसे तोंबना मागी मसिनदगी अदुम सोले चिंगलेमबसु माई पाक्त्रि फावबा माई लेदबा नुपानि अइनि ngamत्रि फावबदी मसी येंगनी होनगनी हादुना कन्ना होनबदुना अरोयबदा तंजा अमदि फंगी मसीगी तंजासे अतै करिमत नते माना ममित उसिंदुना सोनबा याबा सोलबा तुंग किचुबीगी ओइबा ममी सामीगी लंबी अमखक्तंग माना उबनी मसी उबदगी चिंगलेमबा नोले माना नोलक्पा मागी माइथोंगी ममीसिंग असि उबदा मखोय अहुमना चिंगलेमबदा खोइरांगना हंगी चिंगलेमबना ओ लंबी अमा लेरे मसीगी मफम असिदा सुइदा लेरमगदौ माले लाउ अखोय चनबा तौसे नंगी पोचैसिंग योबसिलो लाउ फंगनबा चसिलो चिंगलेमबना फिंगना हाइरकपा वादुदा मखोय अहुमसु हरावबदुना यारे चिंगलेमबा मागी लोइनरिबा थाइनबी मनंगंदा पोसिल्ली अदुगा माना सिंगनरिबा लंबी असिगी माइकई तमना मखोय मरी यामना फिंगना लाए लालिबदसु साइकल थौदुना लाकपनी चिंगलेमबदी चिंगनखिबदुना मसीगी लंबी सोमना चसी हादुना माना लारिककी वरोलसिंग अतै पाना थीना किचुबीगी माइगेदु लाक्तुना साइकल से ममानबा अमरा थौलगा माना तुंगदा तोंगलुदुना असुम लाकपनी होजिक्ति हाइना किचुबीना लोटलिबा माना लेरिबा सिंग असिगी मनाक योसिलकले किचुबीसु सिंग असिगी मनाक हेक यरकपदगी मसारा सानिन सोम फंगले मादी याम नुंगाना सानरमनी मागा लेमिनरिबा थबक सुरिबा नुपा असिगी ममिंगना अथोइबा कौई किचुबीदी मागा पुनबा लोइनबसे असुकबति नुंगाइरा माले सिंग असिगी मथक्ता कोइचेन चेंगनी अंगम चिंगमाइदा मसा मतोमता थरो उनर नुंगाइजरी अथोइबगी मतेंगसु माना पांगी अदुगा हौरिबा उवा पांबिसिंग असिगी मथक्ता तोंगलिबा उचेक वयासिंगना खोंग मखोन ताबा लिरी हुंबा मालंगबसिना किचुबी अमुकेना मागी पुनिंग असिनौ थोली कोइचेन चेलंबदगी असोम चिंदोलदगी मतोन तमना किचुबी चिखलुबनी अदुबु मान हे ओंथोरक्तुना येंगबा अदुगा मागी मसादसु करिगुंबा इथिल खरा फरपगुम किचुबी मागी मसासे कैनो मतोरकले निहाक्तंग मकोरु थंगतुना करिनो हादुना माइगे यमदा मा येंगले येलबु माइगेदो अतै करिमत नते युमलुमगा फाउनबा लबुक लंबी सोमदा कनागुम मी खरा लाम लापगुम तोरिबा अदुगा मागी मसादसु करिगुंबा खरा फाउरिबसे खनिंगमदुना किचुबीना मथक्तगी येंगमनी माना सुन येंग मतमदा लाक्लिबसिंग असे कनानो हाइबा किचुबीगी मसादा अदुम फंगला माले किचुबी मथक्ता लेरमनी मथक्तगी यामना यांगना मा कन्ना चिंथरई मागिदी मागा लोइनबा खुदिमो ओजा ngakteni ओजा लाउदुना किचुबी चिंथरई मखोंग अदुसु कन्ना चिंथरकपुदुना मखोंदु फाजिनबा ngamdra माले थरो बोल ओंथरकपुदु ngai मतुम ताना ओंथरई माना ओंथरकपा लाउबदु ताबा मतमदा अथोइबसु कैदोरबना हादुना थबक सुरमदु लेपी अदुग ओंखतुनि येंगी
matum taduna ontarakpudu ubada athoibasi silli aduga magi makhonga makutkana ngaladuna kedore manadi Kichubi hainadi kaude mamingsu kaudre Kichubi magi ojagi makhong paduna koli oja aibu loba lakle aibu phaba lakle oja ai kadai lotkini oja mana pakhanna thawai yamna wana athoibada haire athoiba wairu taba matamda kedorage kanana phaba lakliba kanana no Kichubi pakhut pide oja asomda lao haduna magi ojadugi makhut paduna singi athoibusu Kichubina singlabani na mana chaliba magai adom tamna kadaiduna haduna tung ilaga lai asumna lakpaduna makhoi gi sangtap asigi manung yore sangtap asigi manung hek yobadagi Kichubi phamung adugi mathak ka thamdiba larik ado munni yengi aduga larik ase konuna kabe larik ase makhoina thengnakiba tarabadi mabu kokhragani mabu phakragani habase khangi masimangna maramораga larik ase Kichubina lotpu pami oja asimuktu lotpiyo oja ai phakrani oja magi pakhatpa thawai waba mataw asida athoibasu karino haiba khangdana nakal amaduma yeng karam lotkani habasu khangde mana Kichubibu phajana themjilli warido karino engonda mamutana tammu hari wari tambaga lairi asi hana losi haduna Kichubi ngana ngangli athoiba Kichubi ki angak mataw asida ngyaktang yengli asumna yelingai makhoi gi thari phamung adugi hek makha makta Kichubi pakthakirami aduga magi makhut aduna goro hogai phore mana athoiba su phingna hairi oja hogai biyo khara thuna hogai biyo yot ma puro oja hogai biyo athoiba su maga numinini humni pulakpase asuki matik nungairakpa magi damakta Kichubi na mateng palakpani na Kichubi na hairibu wado athoiba yare yamna phingna thokirami aduga ngasai mana thabak subra sinarami yot adu puruk chale Kichubi bu nusiba mabu kaningbadagi athoiba yot adu paiduna phamungdu khara thangdoi aduga phamungdigi lepham oriba mayai adugi makha maktada athoiba na yot aduna tob hore Kichubi su magi larik asi phumba yarabadi haduna magi mukul asina su goro hogaiduna kholi Kichubi gi makut phanyamna soi athoiba na aina ngamna batawge nang asomda leyu hairi yade Kichubi na mana mateng pangkhili hosinna chunduna asumna tawbuduna phanamna yama tawkhirami khwangmakti yaude khugi dikitang mathak oina tawre masidagi Kichubi na larik adu yama thuna puthorei aduga oja asigi bunung hapchilase thadarase aduga phumlase athoiba thawai yamna yauna larik adu makha thadakhirami aduga leibak sing adu hosinduna phumkhirami larik asigi maramda khangdanaba udanaba haduna tawribani aduga khara chingthola makang tholasi pusilei thamkhre Kichubi magi lopum muthi bhorle athoiba da man haire oja ai kadai lotkani ai kadai legani lalibo oja singse phajana khang haibani aina phana lotpa tarabasu makhoina aibu yam lai mathi phangani oja nang leramo ai chingsi gi wangul maseng khrage aduga makhoina chakhraba tung ai amung laki oja athoibasu Kichubi gi nungaitaba mana thawai chakna tamliba pausing si tab matamda mana Kichubi bu thaningde chalamdai gi matamda athoiban haire nang lakadra ai gnakta nang amu lakidra larik ase horen makhoina karigumba thirakpa makhoina karigumba phangkiba taragana kabdoba Kichubi na su thawai chakna harami oja phangdana bono mase makhoina ek phangkiba tarabadi aina phana lama senkiba tarabasu makhoina ibu phagani oja ai chalage ai sudan lakani oja asumna haramlaga makut haramlaga Kichubi chingudagi wangurumna sengkhrage haduna adum senkhirami matam amadadi to makhoi ranjikhoi kokchau hi manakta leijaraga nungai jaramba Kichubi ni ngasidi makhoi gi manakta lerindre makhoi lakliba singasi gi manakta chinglemba yawi habasi Kichubi na khangi chinglemba yawrabadi maba soidana phakhini habasi khangbadagi mana singasi gi wangurumda senaba toribani senbu ngomgudribra asomdadi cycle thoroga laka makhoi singase yosilapna halabani mana singki maige yadomda athoibana thawai chakni yenghori aduga magi sangtap adugi manung tam chilei sangtap adugi pona thajilli aduga karimata khangdaba saduna athoiba
ꯑꯁꯣꯝꯂꯣꯝꯗ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯁꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯦꯆꯨꯕꯤꯕꯨ ꯐꯪꯈꯤꯒꯗ꯭ꯔꯥ, ꯃꯥꯕꯨ ꯊꯦꯡꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯅꯤ꯫ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯅ ꯇꯣꯡꯅ ꯆꯤꯡꯂꯦꯝꯕꯅ ꯀꯦꯆꯨꯕꯤꯒꯤ ꯂꯩꯐꯝ ꯆꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯥꯅ ꯇꯨꯡꯗ ꯇꯣꯡꯂꯒ ꯑꯗꯨꯝ ꯊꯤꯔꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ꯫ ꯃꯁꯤ ꯈꯪꯕꯗꯒꯤ ꯈꯔ ꯌꯥꯡꯅ ꯊꯧꯖꯤꯜꯂꯨ ꯍꯥꯏꯕꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯆꯠꯅ ꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯦꯆꯨꯕꯤꯒꯤ ꯃꯥꯏꯀꯩ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯆꯨꯕꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛ ꯋꯥꯏꯗꯗꯤ ꯀꯦꯆꯨꯕꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗꯗꯤ ꯀꯦꯆꯨꯕꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯡꯈꯤꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯁꯥ ꯃꯇꯣꯝꯗ ꯁꯣꯜꯂꯤ, ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯩꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ꯫ ꯇꯣꯝꯕ, ꯔꯟꯖꯤꯠ, ꯀꯣꯛꯆꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯪꯉꯤ, ꯆꯤꯡꯂꯦꯝꯕ, ꯀꯃꯥꯏꯅ ꯇꯧꯔꯦ? ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ? ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯈꯨꯝꯂꯛꯏ, ꯂꯩꯇ꯭ꯔꯦ, ꯀꯗꯣꯝ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯁ꯭ꯋꯥꯏꯗꯗꯤ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯩꯁ, ꯃꯥ ꯂꯣꯠꯂꯝꯒꯅꯤ, ꯃꯥꯅ ꯐꯅ ꯂꯣꯠꯄ ꯇꯥꯔꯕꯁꯨ ꯆꯤꯡ ꯑꯁꯤꯗ ꯃꯥ ꯂꯩꯔꯦ, ꯂꯥꯎ ꯀꯥꯁꯤ ꯂꯥꯎ꯫ ꯈꯣꯡ ꯂꯝꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯃꯈꯣꯏ ꯃꯔꯤ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯑꯊꯣꯏꯕꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯇꯣꯝꯕꯅ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗꯤ ꯊꯕꯛ ꯁꯨꯔꯤꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯔꯥ? ꯆꯤꯡꯂꯦꯝꯕꯅ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯆꯪꯂꯒꯗꯤ ꯍꯥꯏꯔꯨꯅꯤ, ꯀꯦꯆꯨꯕꯤꯗꯤ ꯑꯇꯣꯞꯄꯅ ꯎꯕ ꯉꯝꯕꯁꯨ ꯅꯠꯇꯦ, ꯈꯪꯁꯨ ꯈꯪꯂꯣꯏ, ꯂꯥꯎ ꯑꯗꯨꯕꯨ ꯀꯩꯅꯣꯝꯗꯤ ꯌꯦꯡꯒꯦ ꯂꯥꯎ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯊꯣꯏꯕꯗ ꯆꯤꯡꯂꯦꯝꯕꯅ ꯇꯞꯅ ꯋꯥ ꯍꯪꯉꯤ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯑꯊꯣꯏꯕ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯪꯂꯛꯏ, ꯆꯤꯡ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯀꯅꯥꯁꯤꯡ ꯊꯕꯛ ꯁꯨꯕ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯅꯇꯣꯝꯇꯔꯥ? ꯆꯍꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯕꯁꯨ ꯃꯥꯜꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯤꯕꯗꯣ ꯍꯪꯅꯤꯡꯅ ꯍꯪꯂꯤꯕ ꯅꯠꯇꯦ, ꯅꯨꯄꯥ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ, ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯊꯣꯏꯕꯁꯤ ꯏꯆꯝ ꯆꯝꯕ, ꯀꯔꯤꯃꯠꯇ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯆꯤꯡꯂꯦꯝꯕꯅ ꯈꯪꯉꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯑꯁꯤꯗꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯅꯤ, ꯑꯩꯈꯣꯏ ꯃꯥꯝꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯝꯕꯅꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤ ꯊꯕꯛ? ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯂꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯈꯨꯝꯂꯕꯁꯨ ꯆꯤꯡꯂꯦꯝꯕꯅ ꯃꯥꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯩꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ, ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯑꯁꯤꯒꯨꯝꯕ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯁꯤꯕꯨ ꯂꯝꯕꯤ ꯀꯗꯣꯝ ꯂꯩꯒꯦꯕ? ꯃꯥꯅ ꯍꯪꯂꯤꯕꯗꯣ ꯂꯝꯕꯤꯗꯤ ꯀꯌా ꯀꯟꯅ ꯈꯪꯗꯕꯗꯨꯅ ꯀꯦꯆꯨꯕꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯍꯪꯂꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯈꯨꯝꯅꯤꯡꯗ ꯈꯣꯡ ꯂꯝꯕꯤꯕꯨꯗꯤ ꯑꯗꯨꯝ ꯄꯪꯆꯠ ꯆꯠꯄ ꯌꯥꯕꯅꯤ, ꯈꯔ ꯀꯣꯛꯄ ꯑꯍꯥꯡꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯕ ꯆꯠꯄꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯋꯥ ꯊꯠꯇꯣꯛꯂꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯅꯠꯇ꯭ꯔꯅꯦ ꯇꯣꯝꯕ? ꯇꯣꯝꯕꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ, ꯃꯥꯅꯦ, ꯀꯣꯛꯆꯥꯎ ꯔꯟꯖꯤꯠꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯁꯣꯝ ꯆꯠꯂꯨꯁꯤꯔꯥ? ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕ ꯆꯠꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯂꯦꯞꯇꯦ, ꯂꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯁꯪꯇꯞ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯁꯣꯝ ꯈꯔ ꯆꯤꯡꯂꯦꯝꯕꯒꯤ ꯃꯁꯥꯗ ꯐꯪꯉꯤ꯫ ꯃꯁꯤ ꯐꯪꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏ, ꯑꯁꯣꯝꯒꯤ ꯁꯪ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯕ, ꯀꯔꯤ ꯊꯝꯕꯅꯣ? ꯋꯥꯍꯩꯗꯨ ꯄꯜꯂꯛꯄꯗ ꯑꯊꯣꯏꯕ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯅ ꯂꯂꯠ ꯇꯧꯅ ꯈꯨꯝꯃꯤ, ꯑꯁꯤꯗꯤ ꯑꯩ ꯇꯨꯝꯃꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯊꯣꯏꯕꯒꯤ ꯂꯂꯠ ꯇꯧꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯆꯤꯡꯅꯩ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ, ꯏꯁꯤꯡꯒꯨꯝꯕ ꯊꯝꯗꯕ꯭ꯔꯥ, ꯈꯤꯇ ꯊꯛꯄ ꯌꯥꯒꯗ꯭ꯔꯥ? ꯆꯤꯡꯂꯦꯝꯕꯁꯨ ꯀꯣꯛ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯁꯤꯡ ꯂꯦꯝꯗꯧ ꯃꯥꯟꯗꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯈꯧꯔꯥꯡꯗꯅ ꯇꯧꯕꯅꯤ, ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯕ, ꯑꯁꯨꯝꯅ ꯈꯧꯔꯥꯡꯕ ꯃꯤꯗ ꯄꯤꯊꯛꯄꯁꯦ ꯐꯩ ꯍꯥꯏꯅꯕꯅꯤ, ꯂꯥꯛꯑꯣ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ,
ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯗ ꯍꯥꯏꯔꯦ꯫ ꯑꯊꯣꯏꯕ ꯌꯥꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈ꯭ꯔꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯦ, ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯊꯣꯏꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯦ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯪꯈ꯭ꯔꯅꯤ, ꯐꯥꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯜꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯄꯥꯈꯠꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯅ ꯃꯪꯂꯤꯕ ꯃꯥꯅ ꯃꯁꯥꯗ ꯍꯩꯅꯤꯡꯗ꯭ꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥꯈꯜ ꯐꯖꯅ ꯂꯩꯕ, ꯀꯣꯛ ꯁꯥꯟꯅꯕ ꯃꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯏ꯫ ꯃꯔꯨꯞ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤꯗ꯫ ꯔꯖꯤꯠ, ꯀꯣꯛꯆꯥꯎ, ꯅꯕꯥꯅꯤ ꯑꯣꯏꯅ ꯏꯁꯤꯡꯗꯣ ꯈꯔ ꯊꯛꯑꯣ, ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯀꯜꯂꯒ ꯄꯨꯔꯛꯀꯦꯔꯥ? ꯃꯥꯁꯨ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯁꯣ ꯑꯗꯣ ꯃꯈꯣꯏꯅ ꯑꯊꯣꯏꯕꯗꯒꯤ ꯂꯧꯔꯦ꯫ ꯑꯊꯣꯏꯕꯁꯨ ꯃꯥ ꯌꯥꯎꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ? ꯁꯣ ꯑꯗꯨ ꯄꯤꯅꯤꯡꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯔꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯁꯣ ꯑꯗꯨ ꯍꯥꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯣꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕ, ꯃꯥꯒꯤ ꯄꯥꯈꯠꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯁꯥꯊꯤꯅ ꯁꯤꯡꯅꯩ꯫ ꯇꯣꯝꯕꯅꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯨꯄꯥꯁꯦ ꯁꯦꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤꯅ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯑꯅꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯅꯕ ꯇꯧꯏ, ꯁꯣ ꯍꯥꯡꯗꯣꯛꯂꯦ꯫ ꯍꯦꯛ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯐꯤꯡꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝ ꯑꯁꯤꯅꯁꯨ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯂꯤ, ꯉꯛꯁꯨ ꯉꯛꯏ꯫ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯉꯛꯄ꯫ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯇꯨꯡꯗ ꯎꯃꯥꯏꯕꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛꯇ ꯆꯤꯛꯂꯗꯨꯅ ꯇꯥꯜꯂꯛꯄꯅꯤ꯫ ꯃꯁꯥꯗꯨ ꯀꯟꯅ ꯈꯞꯂꯒ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯑꯊꯣꯏꯕꯁꯨ ꯎꯃꯥꯏꯕꯤꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯈꯪꯁꯨ ꯈꯪꯗ꯭ꯔꯤ꯫ ꯆꯤꯡ ꯑꯁꯤꯗꯕꯨꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯪꯒꯤ ꯃꯅꯨꯡꯗꯗꯤ ꯅꯣꯡꯃꯇ ꯎꯃꯥꯏꯕꯤ ꯑꯃꯠꯇ ꯄꯥꯏꯁꯤꯜꯂꯛꯄ ꯇꯧꯈꯤꯗꯦ, ꯆꯪꯂꯛꯄꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯊꯣꯏꯕꯁꯨ ꯉꯛꯏ, ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯃꯍꯩꯒꯤ ꯂꯥꯏꯔꯣꯟ ꯁꯣꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯎꯃꯥꯏꯕꯤꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯎꯃꯥꯏꯕꯤꯁꯤ ꯁꯨꯛꯍꯟꯍꯟꯗꯦ, ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯆꯤꯛꯄꯅꯤ꯫ ꯆꯤꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯃꯥꯏꯕꯤ ꯑꯁꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯂꯥꯏꯔꯣꯟꯅ ꯎꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯊꯥꯕ ꯃꯇꯝꯗ ꯎꯃꯥꯏꯕꯤ ꯑꯁꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯁꯤꯗ꯭ꯔꯤ, ꯃꯁꯥ ꯑꯗꯨ ꯐꯔ ꯈꯞꯂꯒ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯂꯝꯂꯛꯇ ꯂꯩꯕ ꯎꯆꯦꯛ ꯑꯃꯅ ꯇꯥꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯊꯣꯏꯕꯁꯨ ꯇꯟꯖꯥ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒ "ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯆꯤꯡꯁꯤꯗ ꯂꯩꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯈꯠꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯨꯅ ꯑꯗꯨꯝꯅ ꯊꯥꯈꯤꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯅ "ꯑꯩꯈꯣꯏ ꯁꯣꯏꯈꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ꯫ "ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯁꯥ ꯎꯆꯦꯛ ꯍꯥꯠꯄ ꯌꯥꯝꯅ ꯐꯠꯇꯕ ꯇꯝꯊꯤꯕ ꯃꯤ ꯉꯥꯛꯇꯅꯤ" ꯍꯥꯏꯗꯨꯅ ꯉꯥꯡꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯎꯠꯊꯣꯛꯅꯤꯡꯗꯕꯅꯤ, ꯇꯥꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯊꯣꯏꯕꯅ ꯀꯟꯅ ꯉꯥꯡꯈꯠꯂꯛꯄꯁꯤꯗ ꯎꯆꯦꯛ ꯑꯁꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯂꯥꯏꯔꯣꯟꯅ ꯑꯃꯨꯛ ꯍꯤꯡꯍꯠꯂꯛꯏ꯫ ꯉꯁꯥꯏꯋꯥꯏ ꯃꯁꯥ ꯂꯦꯛꯊꯔꯝꯕꯗꯣ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯧꯅ ꯂꯩꯍꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯊꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯎꯆꯦꯛꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯅꯤ. ꯋꯥ ꯉꯥꯡꯕꯗ ꯃꯤꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ. ꯂꯥꯎ, ꯅꯪꯒꯤ ꯅꯃꯥꯏꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯃꯩꯊꯣꯡꯒꯤ ꯃꯃꯤ, ꯅꯪꯅ ꯍꯨꯃꯥꯡ ꯀꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ. ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗꯁꯨ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯐꯤꯡꯅ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯁꯤꯊꯦꯛ ꯃꯆꯥ ꯑꯃꯗ ꯍꯦꯛ ꯃꯄꯥꯟꯃꯛꯇꯗ ꯈꯔ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯄꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯁꯧꯝ ꯑꯗꯨꯝ ꯐꯪꯂꯕꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯦꯝꯕꯅ ꯁꯣꯟꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯗ ꯀꯩꯆꯨꯕꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯅꯕ ꯐꯪꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯐꯤꯡꯅ ꯂꯥꯎꯔꯛꯏ꯫ "ꯑꯁꯤꯗ ꯂꯩꯔꯦ, ꯐꯥꯎ" ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯥꯈꯤꯔꯝꯃꯤ꯫ ꯀꯩꯅꯣꯝꯗꯤ ꯐꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯁꯣꯝꯗ ꯈꯔ ꯂꯥꯞꯅ ꯂꯩꯍꯧꯔꯤꯕ ꯑꯊꯣꯏꯕꯅ ꯇꯥꯈꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯈꯟꯗꯅ ꯀꯩꯆꯨꯕꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫
ꯑꯊꯣꯏꯕ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯣ, ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯃꯁꯨ ꯑꯗꯨꯝ ꯂꯣꯏꯔꯕꯀꯣ? ꯐꯥꯈ꯭ꯔꯁꯅꯨ, ꯃꯤꯒꯤꯅꯤ, ꯑꯩꯅ ꯀꯔꯤꯒꯤ ꯈꯣꯏꯗꯥꯔꯨꯅꯤ, ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯝꯃꯨꯅꯤ? ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯕ, ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯣꯝꯗꯁꯨ ꯄꯨꯟꯅ ꯇꯥꯔꯦ ꯑꯊꯣꯏꯕ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯈꯟꯗꯅ ꯀꯦꯆꯨꯕꯤ ꯐꯥꯈ꯭ꯔꯦ, ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ꯫ ꯃꯅꯥꯛꯇ ꯆꯪꯗꯦ, ꯌꯦꯡꯕ ꯐꯥꯎꯕ ꯇꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯀꯤꯠ ꯀꯤꯠ ꯅꯝꯂꯤ, ꯄꯨꯁꯤꯜꯂꯥꯎ ꯄꯨꯁꯤꯜꯂꯥꯎ, ꯐꯥꯁꯤꯜꯂꯥꯎ ꯐꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯐꯥꯅꯕ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯅ ꯐꯥꯅꯕ ꯆꯤꯡꯅꯕ ꯇꯧꯔꯤꯕꯗꯨ ꯄꯥꯛ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯆꯤꯡꯏ, ꯌꯥꯜꯂꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯥꯟꯊꯣꯛꯏ꯫ ꯃꯁꯥꯗꯣ ꯅꯥꯟꯊꯣꯛꯅꯕ ꯂꯩꯊꯣꯛꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ꯫ ꯆꯤꯡꯂꯦꯝꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯒ ꯐꯥꯔꯤꯕꯗꯣ ꯅꯥꯟꯊꯣꯛꯇꯅꯕ ꯃꯥꯅ ꯀꯟꯅ ꯌꯥꯟꯁꯤꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯆꯤꯡꯂꯕꯁꯨ ꯅꯥꯟꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯇꯣꯝꯕꯁꯨ ꯐꯥꯕ ꯌꯥꯎꯅ ꯌꯥꯎꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯁꯛ ꯁꯦꯡꯅ ꯎꯗ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯍꯦꯛꯇ ꯃꯨꯟꯅꯕ ꯅꯝꯅꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯈꯔ ꯇꯩꯔꯕꯅꯤ꯫ ꯇꯣꯝꯕꯅ ꯋꯥ ꯉꯥꯡꯂꯤ, ꯀꯦꯆꯨꯕꯤ, ꯁꯤ ꯅꯥꯟꯊꯣꯛꯀꯅꯨ ꯍꯥꯏꯕ, ꯑꯩꯈꯣꯏꯅꯦ, ꯑꯁ, ꯉꯥꯄ꯭ꯔꯨꯝ ꯁꯥꯟꯅꯁꯦꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯇꯧꯔꯤꯅꯣ? ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯨꯛꯇꯒ ꯄꯨꯜꯂꯛꯇꯕꯗꯨ ꯉꯥꯏꯅꯤ꯫ ꯌꯦꯡꯉꯣ, ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯇꯩꯁꯤꯜꯂꯦ꯫ ꯑꯁ, ꯁꯦ ꯀꯦꯆꯨꯕꯤ, ꯅꯥꯟꯊꯣꯛꯀꯅꯨ, ꯂꯤꯠꯀꯅꯨ ꯍꯥꯏꯕ, ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯁꯤꯛꯄꯗꯨ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯅꯁꯨ ꯐꯥꯅ ꯐꯥꯅ ꯋꯥ ꯉꯥꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗꯅ ꯀꯦꯆꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯤꯕꯅꯤ, ꯆꯤꯡꯂꯦꯝꯕꯅ ꯁꯤꯗ ꯂꯩꯔꯦ, ꯐꯥꯁꯤ ꯐꯥꯁꯤ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯎꯁꯤꯟꯗꯨꯅ ꯐꯥꯔꯦ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯈꯤꯕꯗꯨꯅ ꯆꯞ ꯆꯥꯅ ꯃꯁꯛꯇꯤ ꯎꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯀꯦꯆꯨꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯈꯜꯂꯤ꯫ ꯌꯥꯝꯅ ꯉꯛꯄ ꯃꯍꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯐꯥꯔꯕꯁꯨ ꯄꯥꯛ ꯌꯥꯗꯦ꯫ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯁꯨ ꯌꯥꯝꯅ ꯅꯛꯄꯅꯤꯅ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗꯨꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯂꯩꯈꯣꯝ ꯇꯩꯔꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯇꯥꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯕꯗ ꯅꯥꯜꯂꯝꯕ ꯀꯌꯥ ꯑꯗꯨ ꯇꯥꯁꯤꯜꯂꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯧꯈꯠꯇꯨꯅ ꯆꯤꯡꯈꯠꯂꯛꯏ꯫ ꯍꯦꯛ ꯆꯤꯡꯈꯠꯄꯒ ꯇꯣꯝꯕꯅ ꯍꯥꯟꯅ ꯁꯛꯇꯝ ꯑꯁꯤ ꯎꯔꯔꯦ꯫ ꯇꯣꯝꯕꯗꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯒ ꯑꯗꯨꯝ ꯇꯨꯡꯍꯟꯈ꯭ꯔꯦ, ꯄꯥꯈꯠꯄ ꯑꯀꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃ ꯃꯥꯒꯤ ꯃꯤꯠꯇ ꯎꯕꯒꯨꯝ ꯇꯧꯔꯦ꯫ ꯁꯛꯇꯝ ꯑꯁꯤ ꯀꯦꯆꯨꯕꯤꯒꯗꯤ ꯃꯁꯛ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯃꯁꯝ ꯈꯔ ꯈꯔ ꯍꯧꯏ, ꯃꯀꯣꯏꯁꯨ ꯆꯣꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯩꯅꯗꯕ, ꯅꯣꯛꯅꯤꯡꯕ ꯑꯀꯤꯕ ꯐꯥꯎꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯀꯣꯏꯅꯒ ꯆꯣꯝꯁꯤꯜꯂꯦ, ꯃꯁꯝ ꯑꯃ ꯈꯔ ꯍꯧꯔꯝꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯅꯤꯡꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯄꯥꯈꯠꯅ ꯅꯤꯡꯍꯟꯈꯤꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯁꯨ ꯀꯩꯅꯣ, ꯀꯔꯤ ꯁꯛꯇꯝꯅꯣ, ꯀꯔꯤ ꯁꯛꯇꯝꯅꯣ ꯁꯤꯕꯣ? ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯞꯅ ꯅꯤꯡꯍꯜꯂꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯑꯣꯏꯔꯝꯂꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯍꯩꯔꯕ ꯆꯤꯡꯂꯦꯝꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯝꯕ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ, ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯃꯥꯡꯈꯤꯕꯗ ꯉꯥꯏꯔꯤ, ꯃꯀꯣꯏꯒ ꯆꯣꯝꯗꯅ ꯃꯁꯝꯒ ꯍꯧꯔꯝꯃꯤꯅꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯩ, ꯀꯔꯟ ꯇꯧꯅꯨꯀꯣ, ꯁꯝꯁꯨ ꯍꯧꯔꯣꯏꯗꯕ, ꯃꯀꯣꯏꯁꯨ ꯆꯣꯝꯂꯣꯏꯗꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯌꯦꯡꯕꯗ ꯀꯤꯕ ꯀꯤꯅꯦ, ꯁꯛꯅꯒ ꯊꯤꯔꯦ, ꯄꯤꯛꯅꯒ ꯄꯤꯛꯂꯦ꯫ ꯍꯣꯏ, ꯅꯁꯝ ꯍꯥꯞꯂꯤꯕ ꯅꯀꯣꯏ ꯍꯥꯞꯂꯤꯕꯗꯣ ꯂꯧꯊꯣꯛꯎꯅꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯁꯝ ꯑꯗꯨ ꯍꯥꯞꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯁꯝ ꯑꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯌꯥꯗ꯭ꯔꯦ꯫ ꯃꯀꯣꯛꯇ ꯇꯁꯦꯡꯅꯅ ꯍꯧꯕ ꯁꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯑꯣꯏꯔꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯉꯛꯏ꯫ ꯌꯥꯗꯦꯅ꯫ ꯃꯥꯅꯗꯤ ꯃꯀꯣꯛꯇꯨꯗ ꯁꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯟꯕ ꯃꯇꯝꯗ ꯑꯁꯣꯝꯗꯗꯤ ꯀꯦꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯂꯥꯏ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯗꯤ ꯅꯥꯕꯅ ꯆꯩꯅꯥ ꯐꯥꯎꯕꯗꯨꯅ ꯑꯗꯨꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯃꯈꯦꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎ ꯏꯁꯥꯡ ꯁꯥꯡ ꯂꯥꯎꯔꯛꯄ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯞꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯁꯝ ꯃꯀꯣꯏ ꯑꯁꯤ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯇꯁꯦꯡꯅ ꯍꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯥꯏꯅꯕꯤꯅꯁꯨ ꯀꯔꯤ ꯀꯝꯗꯧꯔꯤ? ꯀꯦꯆꯨꯕꯤꯒꯤ ꯃꯀꯣꯏ ꯆꯣꯝꯕ ꯃꯁꯝ ꯍꯧꯔꯝꯕꯁꯤꯗ ꯃꯥꯁꯨ ꯉꯛꯂꯤꯕꯅꯤ꯫
ꯃꯈꯣꯏ ꯂꯥꯏ ꯃꯁꯦꯟ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯈꯣꯏ ꯃꯁꯝ ꯍꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯀꯌꯥ ꯑꯗꯨꯅ ꯃꯥꯁꯨ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯟꯅ ꯌꯦꯡꯏ꯫ ꯑꯁꯣꯝꯗꯗꯤ ꯀꯦꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯍꯥꯏꯔꯤ, ꯑꯩ ꯅꯠꯇꯦ, ꯅꯈꯣꯏꯅ ꯐꯥꯔꯤꯕꯗꯨ ꯑꯩ ꯅꯠꯇꯦ ꯍꯥꯏꯖꯩ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯒꯤ ꯅꯪ ꯅꯠꯇꯕ? ꯅꯪ ꯆꯠꯁꯤꯜꯂꯣ, ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯀꯣꯏꯒ ꯈꯥꯛꯆꯤꯜꯂꯒ ꯅꯁꯝꯒ ꯁꯪꯍꯜꯂꯗꯅ ꯐꯖꯔꯦꯕ ꯁꯛꯀꯨꯝꯕꯗꯣ, ꯂꯥꯎ ꯆꯠꯁꯤꯜꯂꯣ, ꯅꯪꯒ ꯄꯨꯜꯂꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯈꯟꯅꯤ? ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯪ ꯐꯔꯣꯏꯗꯣꯔꯤ, ꯅꯪꯗꯤ ꯇꯥꯏꯕꯪꯗ ꯑꯩꯅ ꯈꯣꯡꯗꯥꯍꯜꯂꯛꯄꯅꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯌꯥꯒꯗꯕꯅꯤ, ꯂꯥꯎ ꯆꯠꯁꯤꯜꯂꯣ꯫ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯝꯗ ꯀꯦꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯂꯥꯏ ꯑꯗꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕ ꯔꯟꯖꯤ ꯀꯣꯛꯆꯥꯎ ꯆꯠꯂꯛꯏ꯫ ꯇꯣꯝꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯩ꯫ ꯀꯦꯆꯨꯕꯤ, ꯑꯩ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯀꯔꯤꯒꯤ ꯅꯪꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯀꯣꯏꯅ ꯁꯝ ꯈꯥꯛꯂꯤꯕꯅꯣ? ꯇꯧꯒꯅꯨ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯨꯀꯣꯛꯄ ꯁꯛꯇꯝ, ꯁꯤꯠ ꯅꯥꯟꯕ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨ ꯎꯍꯜꯂꯨ꯫ ꯂꯥꯎ, ꯌꯨꯝꯗ ꯑꯩ ꯐꯖꯅ ꯐꯥꯟꯒꯦ, ꯂꯥꯎ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯇꯁꯦꯡꯅ ꯀꯦꯆꯨꯕꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩ ꯅꯠꯇꯦ, ꯅꯈꯣꯏꯅ ꯐꯥꯒꯦ ꯇꯧꯔꯤꯕꯗꯨ ꯑꯩ ꯅꯠꯇꯦ ꯍꯥꯏꯖꯩ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ, ꯃꯥꯕꯨ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯅꯕ ꯇꯧꯏ꯫ ꯀꯦꯆꯨꯕꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥ ꯊꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯁꯒꯟꯗꯕꯨ ꯄꯥꯏꯕꯅꯦ, ꯃꯈꯣꯡꯗꯕꯨ ꯄꯥꯏꯕꯅꯦ, ꯐꯩꯅ ꯑꯗꯨꯝ ꯊꯥꯜꯂꯒ ꯄꯨꯈ꯭ꯔꯦ꯫ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯪꯒꯟꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯊꯥꯏꯅꯕꯤꯅꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯗꯤ ꯊꯥꯖꯕ ꯉꯝꯗꯦ, ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗ ꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯥꯅ ꯃꯅꯪꯒꯟꯗ ꯌꯥꯎꯅ ꯍꯦꯛ ꯃꯅꯤꯡꯃꯛꯇꯗ ꯂꯩꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯀꯦꯆꯨꯕꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯀꯦꯆꯨꯕꯤꯅ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯣ ꯑꯁꯣꯝꯗꯒꯤ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯊꯣꯏꯕꯅ ꯌꯦꯡꯂꯤ꯫ ꯑꯊꯣꯏꯕ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯡꯈ꯭ꯔꯤꯕꯁꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯆꯨꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯊꯣꯏꯕꯅ ꯈꯜꯂꯤ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯃꯤꯀꯣ꯫ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯛꯄ, ꯈꯖꯤꯛꯇꯪ ꯁꯥꯐꯔꯛꯄꯒ ꯍꯦꯛꯇ ꯋꯥꯕ, ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯅ ꯅꯣꯛꯄ ꯐꯪꯗꯕ, ꯌꯥꯁꯤ ꯀꯥꯊꯣꯛꯈꯤꯕꯒ ꯎꯝꯁꯤꯟꯕꯅ ꯍꯥꯟꯕ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯂꯣ, ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ, ꯃꯍꯥꯎ ꯂꯧꯗꯨꯅ ꯍꯥꯎꯅ ꯆꯥꯔꯤꯉꯩ ꯊꯕꯛ ꯁꯨꯔꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯨꯝꯕꯅꯤ꯫ ꯅꯨꯡꯉꯥꯏꯕꯁꯦ ꯈꯖꯤꯛꯇꯪ ꯁꯥꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ, ꯑꯋꯥꯕꯅ ꯍꯦꯛꯇ ꯃꯇꯝ ꯁꯥꯡꯕ, ꯅꯨꯡꯉꯥꯏꯕꯅ ꯈꯖꯤꯛꯇꯪ ꯑꯣꯏꯕ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯂꯣ꯫ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯊꯣꯏꯕ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ꯫ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯩꯅ ꯌꯨꯡꯅ ꯁꯦꯠꯇꯨꯅ ꯍꯦꯛꯇ ꯌꯥꯗ꯭ꯔꯕ ꯀꯦꯆꯨꯕꯤꯗꯣ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯑꯊꯣꯏꯕ ꯐꯝꯊꯔꯝꯕꯗꯒꯤ ꯀꯔꯤ ꯇꯧꯅꯤ? ꯃꯥꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯀꯌꯥ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯣꯠ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯎꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯇꯣꯏꯅ ꯀꯧꯔꯛꯏ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ, ꯀꯞꯅꯤꯡ ꯇꯧꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯊꯣꯏꯕ ꯑꯗꯨꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯑꯣꯖꯥ ꯀꯧꯔꯛꯄꯗꯒꯤꯗꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯃꯥꯅ ꯀꯣꯏꯔꯦꯜ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯣꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯆꯤꯊꯦꯛ ꯅꯥꯀꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯃꯛꯇꯗ ꯀꯦꯆꯨꯕꯤ ꯃꯔꯨ ꯀꯣꯛꯄ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯏꯔꯪ ꯂꯪꯂꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯤꯟꯗꯣꯛꯇꯨꯅ ꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯄꯨꯡ ꯉꯛꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯁꯣꯜꯂꯒ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯏ꯫ ꯑꯁꯣꯝꯗꯁꯨ ꯀꯦꯆꯨꯕꯤ ꯑꯃ ꯄꯨꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯨꯅ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯦꯆꯨꯕꯤꯅ ꯍꯟꯖꯤꯟ ꯑꯣꯖꯥ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤꯕ ꯀꯧꯔꯤꯕꯁꯦ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕꯁꯨ ꯈꯪꯂꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕꯁꯦ ꯇꯁꯦꯡꯅ ꯀꯦꯆꯨꯕꯤꯅ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯗꯣ ꯐꯠ ꯂꯪꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯦꯆꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯠꯁꯤꯜꯂꯤ꯫ ꯀꯦꯆꯨꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯦꯆꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯐꯥꯎꯕꯗ ꯀꯦꯆꯨꯕꯤꯅ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯁꯣꯝꯗ ꯑꯃ ꯄꯨꯈꯤꯕꯅꯤꯅ ꯑꯁꯤꯕꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ
ꯃꯥꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯑꯩꯅꯦ ꯑꯩ ꯃꯥꯟꯗ꯭ꯔꯕꯣ? ꯍꯦ ꯑꯣꯖꯥ ꯅꯪ ꯉꯛꯏꯗꯣ ꯑꯩ ꯈꯪꯉꯤꯅꯦ꯫ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ, ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯑꯝꯇ ꯌꯦꯡꯉꯣꯕ꯫ ꯑꯩ ꯎꯕ ꯐꯪꯗ꯭ꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ꯫ ꯑꯣꯖꯥꯗꯤ ꯋꯥꯡꯕꯅꯤ나 ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕꯅ ꯌꯦꯡꯉꯤ, ꯃꯈꯣꯏ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯎꯗꯕꯗꯒꯤ ꯀꯦꯆꯨꯕꯤꯅ ꯃꯉꯣꯟꯗ ꯇꯞꯅ ꯐꯝꯊꯧ ꯍꯥꯏꯔꯤ꯫ ꯑꯊꯣꯏꯕ ꯐꯝꯊꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯍꯥꯏꯔꯦ, ꯑꯣꯖꯥ ꯑꯩ ꯃꯍꯩ ꯌꯥꯎꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯃꯍꯩ ꯌꯥꯎꯔꯝꯂꯦ ꯑꯣꯖꯥ꯫ ꯑꯩꯅ ꯈꯪꯗꯕꯒꯤꯅꯤ ꯑꯣꯖꯥ꯫ ꯑꯊꯣꯏꯕ ꯉꯥꯡꯂꯤꯕ ꯇꯝꯂꯤꯕ ꯋꯥꯔꯤꯁꯦ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯥꯕ ꯂꯥꯛꯄꯁꯤꯗ ꯃꯥꯕꯨ ꯄꯨꯈꯤꯗꯕ, ꯑꯗꯨꯒ ꯑꯩ ꯃꯍꯩ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯗ ꯑꯊꯣꯏꯕꯅ ꯈꯪꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯍꯪꯉꯤ꯫ ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯗꯨꯅ ꯀꯅꯥ? ꯑꯗꯨꯒ ꯅꯪꯅ ꯀꯗꯣꯝ ꯆꯠꯈꯤꯕ? ꯅꯪꯕꯨ ꯑꯁꯣꯝ ꯆꯤꯡꯒꯤ ꯋꯥꯡꯃꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯀꯦꯆꯨꯕꯤꯅ ꯈꯨꯝꯃꯤ, ꯑꯣꯖꯥ ꯑꯩ ꯋꯥꯔꯤ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩꯅ ꯑꯁꯣꯝꯒꯤ ꯆꯤꯡꯒꯤ ꯋꯥꯡꯃꯗ ꯆꯦꯟꯅꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯌꯥ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯂꯥꯏ ꯑꯃ ꯎꯃꯥꯏꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯟꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ, ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ, ꯅꯪꯅ ꯈꯪꯖꯗꯕ ꯀꯌꯥ ꯑꯗꯨ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯃꯍꯩ ꯌꯥꯎꯐꯝꯁꯨ ꯑꯩꯅ ꯄꯨꯟꯅ ꯈꯪꯕꯅꯤ ꯑꯣꯖꯥ꯫ ꯃꯤꯒꯤꯗꯤ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯌꯥꯎꯏ ꯍꯥꯏ, ꯑꯩꯒꯤꯗꯤ ꯂꯨꯀꯣꯛꯄ ꯁꯝꯁꯨ ꯍꯧꯗꯕ ꯀꯣꯛꯁꯤꯗꯅꯤ ꯃꯥꯅ ꯃꯍꯩ ꯌꯥꯎꯏ ꯍꯥꯏꯔꯝꯂꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯎꯃꯥꯏꯕꯤꯗꯣ ꯑꯗꯨ ꯃꯥꯅ ꯃꯥꯡꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯐꯨꯝꯂꯒ ꯊꯜꯂꯝꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯁꯨ ꯃꯥꯅ ꯀꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯤꯕꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯤꯡꯒ ꯂꯣꯠꯄꯗꯤ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯄꯨꯟꯅ ꯉꯝꯂꯦ꯫ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯄꯁꯤꯗ ꯑꯣꯖꯥ ꯆꯤꯡꯂꯦꯝꯕ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗꯒꯤ ꯃꯍꯩ ꯑꯃ ꯇꯧꯗꯨꯅ ꯃꯍꯩ ꯑꯃ ꯁꯣꯜꯂꯒ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ, ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯕ, ꯃꯀꯣꯏ ꯆꯣꯝꯕ ꯑꯇꯟꯕ ꯃꯁꯝ ꯍꯧꯔꯕ ꯑꯩꯒꯤ ꯀꯦꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯑꯩꯅ ꯁꯦꯝꯃꯅꯤ꯫ ꯃꯈꯣꯏ ꯄꯨꯈ꯭ꯔꯦ, ꯃꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ, ꯇꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯦ, ꯃꯈꯣꯏ ꯆꯥꯕ ꯊꯥꯛꯄ ꯍꯣꯠꯅꯕꯗ ꯋꯥꯔꯗꯕꯅꯤ ꯑꯣꯖꯥ꯫ ꯑꯩꯒꯤꯗꯤ ꯑꯣꯖꯥꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ, ꯎꯆꯦꯛ ꯋꯥꯌꯥ, ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯁꯤꯗ ꯑꯩ ꯂꯩꯒꯦ ꯑꯣꯖꯥ꯫ ꯑꯣꯖꯥ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯣ꯫ ꯅꯪꯒꯤ ꯃꯥꯟꯕꯗꯣ, ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯃꯥꯟꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯣ, ꯑꯩ ꯊꯕꯛ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯂꯥꯎ, ꯎꯃꯥꯏꯕꯤꯗꯣ ꯂꯩꯕꯗꯤ ꯌꯦꯡꯁꯤ ꯂꯥꯎ꯫ ꯑꯊꯣꯏꯕꯗꯤ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯀꯦꯆꯨꯕꯤꯅ ꯃꯍꯩ ꯌꯥꯎꯔꯛꯄ, ꯃꯥꯒꯤ ꯑꯍꯩꯕ ꯀꯌꯥ ꯑꯃ ꯎꯠꯊꯣꯔꯛꯄ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ, ꯃꯁꯤꯗ ꯎꯃꯥꯏꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ ꯍꯥꯏꯔꯝꯕꯁꯤꯗ ꯑꯊꯣꯏꯕ ꯀꯤꯔꯛꯏ꯫ ꯀꯤꯔꯕꯁꯨ ꯀꯦꯆꯨꯕꯤꯅ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯜꯂꯒ ꯍꯦꯛꯇ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯧꯊꯣꯛꯂꯒ ꯊꯝꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯎꯃꯥꯏꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯔ ꯈꯞꯕꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯏꯔꯕ ꯅꯤꯡꯗꯨꯅ ꯃꯥꯅ ꯆꯪꯗꯅꯕ ꯍꯣꯠꯅꯩ꯫ ꯀꯦꯆꯨꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯎꯃꯥꯏꯕꯤ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯊꯨꯡꯒꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯑꯊꯣꯏꯕꯅ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯒ ꯎꯃꯥꯏꯕꯤ ꯑꯗꯨꯒꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯂꯥꯏꯅꯤ꯫ ꯀꯦꯆꯨꯕꯤꯕꯨ ꯃꯥꯅ ꯈꯪꯕ, ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄ, ꯃꯥꯒꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯎꯃꯥꯏꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯎꯃꯥꯏꯕꯤꯗꯨ ꯃꯥꯡꯈ꯭ꯔꯕ ꯇꯨꯡ ꯀꯦꯆꯨꯕꯤꯅ, ꯑꯣꯖꯥ ꯍꯧꯖꯤꯛꯀꯤꯗꯨ ꯎꯍꯧꯕ꯭ꯔꯥ? ꯑꯊꯣꯏꯕꯅ, ꯀꯔꯤꯃꯠꯇ ꯎꯗꯦ, ꯅꯪꯅ ꯉꯥꯡꯒꯤꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯀꯦꯆꯨꯕꯤ ꯎꯗꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯅ ꯃꯥꯒꯤ ꯃꯤꯠꯇ ꯎꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯀꯦꯆꯨꯕꯤꯅ ꯂꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯅꯨꯡꯉꯥꯏꯅꯕ, ꯑꯣꯖꯥꯒꯤ ꯌꯥꯏꯐꯅꯕ ꯑꯩꯅ ꯄꯨꯟꯅ ꯁꯤꯜꯂꯒꯅꯤ꯫
ꯇꯨ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯁꯤꯒꯤ ꯏꯇꯥꯡ ꯇꯥꯡꯕ ꯁꯤꯠ ꯅꯥꯟꯕꯁꯦ ꯃꯁꯤꯗꯒꯤꯅꯤ ꯑꯩꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯣꯖꯥ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯃꯁꯤ ꯂꯥꯏꯗ ꯂꯩꯍꯦ ꯏꯁ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯄꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯖꯤꯕꯁꯤꯡꯅ ꯂꯨꯀꯣꯛꯄꯁꯤꯗ ꯀꯥꯛ ꯍꯛꯄ ꯆꯤꯛꯄꯗ ꯏꯁ ꯅꯥꯗꯅꯥꯏ ꯑꯣꯖꯥ ꯑꯃꯨꯛꯁꯨ ꯀꯤꯆꯨꯕꯤꯒꯤ ꯊꯋꯥꯏ ꯇꯥꯅ ꯇꯝꯂꯤꯕ ꯀꯔꯟ ꯌꯧꯔꯛꯄ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯊꯣꯏꯕ ꯅꯣꯛꯅꯤꯡꯕꯁꯨ ꯈꯔ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯦ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯍꯦꯛꯇ ꯆꯞꯄꯣ ꯊꯥꯡꯕꯣ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯀꯤꯆꯨꯕꯤ ꯌꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯕꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯀꯤꯆꯨꯕꯤꯕꯨ ꯐꯝꯍꯜꯂꯤ ꯊꯝꯃꯤ ꯔꯟꯖꯤꯠꯅ ꯃꯀꯣꯛ ꯆꯥꯎꯅ ꯑꯃꯨꯛ ꯑꯗꯨꯒ ꯇꯣꯝꯕꯅꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯋꯥꯔꯤ ꯁꯥꯏ ꯅꯪꯅ ꯋꯥꯔꯧꯔꯤꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯐꯔꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯤꯆꯨꯕꯤ ꯅꯠꯇꯦ ꯀꯤꯆꯨꯕꯤꯒꯤ ꯁꯥꯌꯣꯟꯅ ꯊꯣꯛꯍꯟꯈꯤꯕ ꯑꯄꯪꯕ ꯏꯇꯟ ꯇꯟꯕ ꯂꯥꯏꯅꯤ ꯃꯥꯗꯤ ꯀꯤꯆꯨꯕꯤ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯅꯈꯣꯏꯅ ꯊꯤꯔꯤꯕꯗꯨ ꯑꯩ ꯅꯠꯇꯦ ꯇꯠꯇꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯆꯤꯡꯂꯦꯝꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕ ꯃꯥꯒꯤꯁꯨ ꯃꯃꯥ ꯂꯩꯍꯧꯕ ꯑꯗꯨꯒ ꯊꯥꯏꯅꯕꯤꯒ ꯃꯥꯒ ꯄꯨꯟꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯅꯤꯅ ꯐꯔꯦ ꯅꯈꯣꯏ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥ ꯈꯟꯅꯒꯅꯨ ꯌꯦꯡꯉꯨꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯁꯥꯎꯗꯨꯅ ꯃꯥꯡꯈꯤꯕꯗ ꯃꯀꯣꯏ ꯆꯣꯝꯂꯤꯕ ꯁꯝꯍꯧꯔꯤꯕꯁꯦ ꯐꯖꯅ ꯐꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯈꯣꯏꯅ ꯏꯜꯂꯨ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯃꯥꯗꯨ ꯃꯇꯣꯝꯇ ꯂꯩꯔꯝꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯆꯤꯡꯂꯦꯝꯕ ꯃꯍꯩ ꯐꯅ ꯍꯩꯕ ꯇꯥꯔꯕꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯊꯤꯖꯤꯜꯂꯨꯗꯦ ꯌꯦꯡꯁꯤꯜꯂꯨꯗꯦ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯗꯨꯅ ꯃꯥꯅ ꯈꯪꯈꯤꯗꯕꯅꯤ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯉꯟꯗ ꯌꯥꯎꯔꯤꯕ ꯊꯥꯏꯅꯕꯤꯗꯗꯤ ꯃꯁꯦ ꯀꯤꯆꯨꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ ꯈꯪꯂꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯅ ꯐꯝꯂꯤꯉꯩ ꯊꯥꯏꯅꯕꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯁꯝ ꯃꯀꯣꯏ ꯍꯧꯔꯤꯕ ꯃꯈꯣꯏꯅꯗꯤ ꯀꯤꯆꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯑꯁꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯩ ꯊꯥꯏꯅꯕꯤꯁꯨ ꯑꯗꯨꯝ ꯀꯥꯔꯟꯅꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯕ ꯌꯥꯕꯁꯤꯗ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯗꯨꯅ ꯊꯥꯏꯅꯕꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯁꯝꯅ ꯊꯦꯡꯗꯨꯅ ꯍꯣꯏ ꯇꯣꯏꯅ ꯃꯀꯣꯏꯗ ꯑꯃꯗꯤ ꯃꯁꯝꯗ ꯅꯥꯜꯂꯤ ꯑꯁꯣꯝꯗꯗꯤ ꯀꯤꯆꯨꯕꯤ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯇꯣꯉꯥꯟꯅ ꯀꯤꯆꯨꯕꯤꯅ ꯊꯥꯗꯣꯔꯛꯄ ꯂꯥꯏꯅꯤ ꯃꯁꯤꯗꯒꯤ ꯑꯗꯨꯝꯅ ꯊꯥꯏꯅꯕꯤꯒꯤ ꯍꯪꯉꯣꯏ ꯃꯥꯟꯕ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯅ ꯍꯦꯛꯇ ꯃꯁꯝꯗꯁꯨ ꯃꯀꯣꯏꯗꯁꯨ ꯅꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯤꯆꯨꯕꯤ ꯁꯥꯎꯕꯅ ꯀꯩꯅꯣꯃ ꯇꯧꯈꯤꯔꯝꯃꯤ ꯀꯤꯆꯨꯕꯤ ꯃꯥꯜꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯍꯦꯛꯇ ꯍꯪꯉꯣꯏ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯨ ꯀꯤꯛ ꯅꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯏꯅꯕꯤ ꯑꯃꯗꯤ ꯀꯤꯆꯨꯕꯤꯒꯤ ꯁꯥꯌꯣꯜ ꯂꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯀꯤꯠ ꯅꯝꯅꯩ ꯃꯁꯤꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯈꯥꯝꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯈꯥꯝꯗꯣꯛꯏ ꯑꯗꯨꯕꯨ ꯀꯤꯆꯨꯕꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯡ ꯑꯁꯤꯗ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯆꯤꯡꯂꯦꯝꯕꯁꯨ ꯈꯥꯝꯗꯣꯛꯄ ꯂꯣꯏꯔꯕ ꯇꯨꯡ ꯃꯥꯒꯤ ꯊꯥꯏꯅꯕꯤꯁꯤ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯪꯒꯟꯗ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯊꯥꯏꯅꯕꯤꯅ ꯅꯪ ꯈꯪꯒꯅꯤ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯔꯝꯃꯤ ꯍꯪꯉꯣꯏ ꯃꯥꯟꯕ ꯃꯈꯦꯠ ꯏꯔꯥꯎ ꯂꯥꯎꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯀꯤꯕ ꯃꯥꯟꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯤꯆꯨꯕꯤ ꯃꯥꯜꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯥꯏꯔꯝꯕꯗ ꯃꯥꯁꯨ ꯉꯛꯇꯨꯅ ꯌꯦꯡꯍꯧꯏ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯤꯆꯨꯕꯤꯕꯨ ꯐꯖꯅ ꯊꯦꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯅꯪ ꯀꯣꯛ ꯆꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯀꯤꯆꯨꯕꯤ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯇ ꯆꯪꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯈꯣꯏꯅ ꯊꯤꯔꯤꯕꯗꯨ ꯑꯩ ꯅꯠꯇꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯀꯤꯆꯨꯕꯤꯒꯤ ꯄꯥꯈꯨꯝ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀꯤꯆꯨꯕꯤꯒꯤ ꯃꯁꯝ ꯍꯧꯔꯤꯕ ꯃꯀꯣꯏ ꯆꯣꯝꯂꯤꯕ ꯀꯌꯥ ꯑꯗꯨ ꯄꯨꯟꯅ ꯐꯥꯟꯗꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯥꯟꯗꯣꯛꯄ ꯂꯣꯏꯔꯕ ꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯉꯛꯄ ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯃꯥꯡꯗ ꯀꯤꯆꯨꯕꯤ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯗꯕ ꯊꯧꯗꯣꯛꯁꯤꯡ ꯇꯠꯇꯅ ꯊꯣꯔꯛꯏ ꯍꯟꯗꯛꯀꯤ ꯂꯥꯏ ꯑꯁꯤꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯊꯣꯡꯂꯤꯕ ꯉꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯁꯨ ꯄꯨꯟꯅ ꯆꯥꯏ ꯆꯥꯕꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯇꯟꯕ ꯂꯥꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯔꯝꯃꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯀꯤꯆꯨꯕꯤꯗꯤ ꯑꯁꯤꯒꯨꯝꯕ ꯆꯥꯕ ꯅꯠꯇꯦ ꯃꯥꯗꯤ ꯇꯣꯉꯥꯟꯅ ꯂꯥꯏꯒꯤ ꯁꯥꯌꯣꯟꯅꯤ ꯂꯥꯏꯒꯤ ꯄꯥꯡꯒꯜꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯂꯥꯏꯁꯨ ꯂꯥꯏ ꯑꯣꯏꯕ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕꯁꯨ ꯄꯪꯆꯥꯗ ꯆꯥꯕ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯂꯥꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯔꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯅꯔꯤꯉꯩ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥꯕ ꯌꯥꯎꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯛꯏ
Kino Turisibo, Coxon Hanare, Kijubi, Kino Nangbu, Numini Humi the Makiba, Nangbu Tabung Mix and Jackets upon the Sharabo. Nakuika Chum Dona ish, Matasha Miduna, Hoi, Karantono, Chasu Chada Upatono. Aduna Harakumatamda, Shani Haduna Pamda Kirami. Coxoki shall look to Hana Kate Kitkinam the Shakirami. Madu Chaba Pendaduna, Matanga, Rajik Chalutum, Tap Pyro Shakirami. Masidigi Matang, 2 minutes Sagat of Chaluk to Hauba, Mana Kitkinam the Shakirami. Chab Lloyd Aduga, a song table Matakta, long Hiptadunum Tunkirami. Kichubiki Yamlang Laba, Mag Askum Mato Sida, Mokui Ungai. Tumbagiwa Kandana, Makoi this Haubudagi, Togi Yauduna Tori Bra Haduna Kandoi. Makoi Giwakanda, Apabuakan Yamna Kali. Asumna, Numito Hokre, Nongalali. Makoi Nakali, Kejubi the Atopa Tabung Mina Ubangamde, Makoitana Ubanesini. Nasidi, Kejubi no Warodi Bas Hauribakayasi Panaba Haduna, Makoi to Sunset Pamatamda, Kejubishi Pusha Hinare. Tomba, Rajit Kokjau, Makoi Amatona Manaduna, to Sunset Pamatam the Kejubibu, Makoina Cow Mung the Hablik Pukirami. Makoina Cow Mung the Habkito Matamda, Kechubidi Hana Sunator Panatabanina, Anoba Lakpa Layamanina, Madi Yadi, Pat Kumtana Bachong Tanabahone. Masida, Tomani Yani Tongu Karigino Hadana, Namdan Padan Hapsili. Asumna, Makoi, Tushan Jetpa Tushan Tambalaki. Makoina, Hek Jetpa Horapadi Hore. Mina, Kiru Lumlum Laga Adum Yelakpa. Kawadugumanum the Gi, Makok the Makok Irang Lang the Toktuna, me uba the Kiru Yeliba, me Shumandaba, Shashumandaba, Karino Mong Malib Saktamasi Ubada, Atopa the Lampidas Lambasin, Huziki Cow Sigimanum the Yauriba, Makok the Makok the Tokushi Ubamatamda, Makoi Kang and Kini Yengi. To Makoida Jikoi Kuksaukwadi, Kadimata Bab or de Tawashade, Makoi Giwakandana, Tabung mi Kanamatana Makoi Uroi, Kangloi, Makoi Homtana Ugadabani, Kechubi the Kanamatan Ubangamloi Kanbuduna, Wakan Nungai Nalai. Asumna, Makoi Tushan Chantarado, Chapchani Yorokirami. Tashengna, Makoi Puriba Dodi, Kechubi Nate. Kechubi Mahina Tadorakiba, Makoi Shomba, Masam Hoba, Kechubi Anishubin Habiye. Makoi Wakandana, Makoi Puriba, Kaumunung the Hablak Setliba Kechubi say, Atopa Taibang mi Kanamatan Uroi, Kanamatan Kangloi Kalubani. Adubu, Masidi, Atopa Taibang Mina Ubangamba, Kangbangamba Layama Habadu Orami. Nushirbamarusing, Rivat Amadi Oparakalunana, Ramis Hakal Mulale. Masi 100% shape oraba, Nasagi skill Pazan Utokpi Yarbi Ebni. Nang Ramis Hanaduna, Nang Pashatan Bie. Masi, shape Amadi Shakur Pazan Oraba Ebni. Ebasida, Mio Karuramaki Matak Hanana, active player or a Lakarbani. Sanabiginium Pazana Kanglagadi, Nangna, Pashatan Biabani. Aduga Sanabiginium Kang the Bataragasu, Nangna practice game Yauduna, Sanabatambaye, Aduga Matang, Pashai games in Sanabiye. Ramis Hakalda, Money deposit to Bumatam the shoe, Sepes of a facility Kayama Piri, Masida Phone Pay, Paytm, Credit card, debit card Kamatena, Nang anytime deposit to Biagani. Aduga, Ahanbuna deposit to Bumatam the shoe, Rupees 2,000 Pawagi bonus Pangani. Ramis Hakal the Ramis Hanabase, Yamus Libani. Ispun when a Pona Supazana Serpani. Nang the shoe, Iskinji the Pazana Ubhangani. Aduga tries to Tobio. Marup Singh, I have the description box the picture link Shidegi, Jangbiraga, Ramis Hakal Dalon Tobio. Ahan Bade start to Bumatam the shoe, Rupees 2,000 Pawagi bonus Pangbio. Aduga, Case Games Hanaduna, Pashatan Bio. Kanganjabamana, Masi Games Sanabada, Nasara Tadopungam the Shurumaka Yamati Yawani, Masi the Hena Lukuna, Nasada Pashamal Piabi Kudum Chapsili, Aduna, Nasada Control was Hanabam the Bonabu, I have to, Masi Tokabani, Pazana Hibatagati, Pashatan Bio. Kichubi Masak Manarib Lai Aduna Su, Mama Sasina Toknabali Toknaba, Yamnakan Honaki. Kawaduki Manung de Yauna, Makuna to Shalakumatamda, Lambi the Gimakoibu Uba, Kawaduki Manung de Gimakok Tindurapu Ubamatamda, Atopa Kanagu Musing, Nagani Yengi. Makoi Machindagi Murmum Shuli, a Shibukarino, having Monga. Makoi Nangani Yilibido, Makoi Humnakashum Kangde. Asum Lak Buduna Hojiti, Makoi to Shantamadu Yore. Atopa Sata Sati Sing, Hanalak Ramle. Makoi Pamli, Makoi Nasu Makoi Hum the Muni Yelate,
ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯕ ꯐꯪꯗꯦ꯫ ꯃꯅꯤꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤ꯫ ꯑꯣꯖꯥ ꯆꯠꯂꯛꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯔꯦ꯫ ꯇꯣꯝꯕꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯀꯦꯆꯨꯕꯤꯗꯣ ꯈꯥꯎꯗ ꯆꯨꯟꯊꯔꯒ ꯊꯜꯂꯝꯕꯅꯤ꯫ ꯑꯇꯣꯞꯄꯁꯤꯡꯅ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯦꯆꯨꯕꯤꯕꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯃꯈꯣꯏ ꯄꯨꯜꯂꯤꯉꯩ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯦꯆꯨꯕꯤꯗ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯑꯣꯖꯥꯁꯤ ꯈꯔ ꯅꯩꯁꯤꯀꯣ꯫ ꯑꯣꯖꯥꯁꯦ ꯅꯪꯅ ꯊꯕꯛ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤ ꯑꯅꯤꯁꯨꯕꯗꯨꯗꯤ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯊꯧ ꯁꯥꯗꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯇꯣꯝꯕ ꯈꯣꯏ, ꯔꯟꯖꯤꯠ ꯈꯣꯏ, ꯀꯣꯛꯆꯥꯎ ꯈꯣꯏꯁꯦ ꯃꯥꯅ ꯍꯥꯟꯅ ꯎꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯣꯏꯅꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯗꯦ꯫ ꯇꯣꯝꯕꯅ ꯉꯔꯪ ꯉꯪꯉꯤ, ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯅ꯫ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯌꯥꯛꯅ ꯑꯩ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯃꯥꯅ ꯂꯥꯎꯔꯤꯕ ꯋꯥꯁꯦ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯀꯣꯛ ꯊꯦꯡꯗꯣꯛꯂꯤꯕ ꯋꯥ ꯉꯥꯡꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯁꯣꯛꯏ꯫ ꯃꯤꯁꯨ ꯃꯥꯟꯗꯕ, ꯃꯔꯨ ꯏꯀꯣꯛ ꯀꯣꯛ ꯏꯇꯥꯡ ꯇꯥꯡ, ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯇꯨꯝ ꯇꯥꯁꯤꯟꯕ ꯍꯧꯅꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯪꯅꯩ꯫ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ, ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯑꯣꯖꯥ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯗ ꯑꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯑꯅꯤꯁꯨꯕꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕꯅꯤ꯫ ꯑꯩ ꯑꯁꯤꯗꯒꯤ ꯅꯠꯇꯦ, ꯑꯩꯗꯤ ꯑꯔꯥꯞꯄꯗꯒꯤꯅꯤ꯫ ꯑꯩ ꯆꯤꯡꯌꯥꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯄꯨꯜꯂꯒ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯤ ꯇꯧ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤ ꯅꯩꯁꯤꯜꯂꯨ, ꯑꯁꯤꯒꯤ ꯑꯣꯖꯥꯁꯦ ꯀꯔꯟ ꯇꯧ, ꯑꯋꯥꯕ ꯇꯥꯍꯜꯂꯨ ꯍꯥꯏꯔꯤꯕ꯫ ꯃꯥꯗꯤ ꯏꯄꯪ ꯄꯪꯅ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯍꯥꯏꯗꯣꯔꯛꯄꯗ ꯇꯣꯝꯕ, ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ꯫ ꯃꯊꯥ ꯁꯥꯕꯅ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯁꯥꯔꯤꯕ? ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯇꯨꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥꯗ ꯃꯈꯣꯏꯅ ꯅꯩꯒꯤꯕ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯁꯛꯇꯝ ꯑꯁꯤꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ꯫ ꯇꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯆꯩꯅ ꯀꯜꯂꯤ, ꯈꯖꯥꯏꯗ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ꯫ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ, ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ, ꯅꯈꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ, ꯄꯨꯂꯤꯁꯇ ꯇꯥꯜꯂꯒ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯑꯀꯟꯕ ꯋꯥ ꯉꯥꯡꯉꯤ꯫ ꯇꯣꯝꯕ, ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯑꯣꯖꯥ ꯍꯥꯏ꯫ ꯑꯣꯖꯥꯅ ꯉꯥꯡꯉꯤ, ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯐꯔꯛꯄꯅꯣ? ꯆꯤꯡꯗꯒꯤ ꯐꯔꯛꯄ, ꯃꯤꯁꯨ ꯃꯥꯟꯗꯕ, ꯁꯥꯁꯨ ꯃꯥꯟꯗꯕ ꯑꯁꯤꯒꯨꯝꯕ ꯖꯤꯕꯁꯤꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕꯁꯤꯕꯨ ꯅꯈꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ? ꯃꯁꯤ ꯅꯈꯣꯏ ꯐꯠꯇꯕꯅꯤ, ꯅꯈꯣꯏ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯂꯝꯂꯛꯇ ꯂꯩꯕ ꯂꯥꯏ ꯑꯣꯏꯒꯅꯤ, ꯂꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯟ ꯀꯌꯥ ꯑꯃ ꯇꯥꯈꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯈꯤꯕ, ꯅꯈꯣꯏ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯂꯦꯝꯅ ꯇꯣꯛꯂꯣꯏꯗꯅ? ꯈꯪꯒꯅꯤ ꯅꯈꯣꯏ꯫ ꯀꯦꯆꯨꯕꯤꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅꯁꯨ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯂꯩꯐꯝ ꯆꯤꯡꯗ ꯂꯩꯖꯒꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯅꯩ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕ, ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯏ꯫ ꯀꯔꯤ ꯄꯥꯝꯕꯩ? ꯀꯦꯆꯨꯕꯤ ꯃꯈꯣꯏꯗ ꯁꯥꯎꯈꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯁꯤ ꯑꯣꯖꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗꯨꯁꯨ ꯑꯋꯥꯕ ꯇꯥꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯣꯖꯥ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯆꯨꯕꯤ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯒꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯔ ꯇꯥꯜꯂꯛꯄ ꯍꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯑꯣꯟꯁꯤꯜꯂꯒ ꯅꯈꯣꯏ ꯀꯅꯥꯝꯇ ꯇꯥꯜꯂꯛꯄ ꯌꯥꯔꯣꯏ, ꯇꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯇꯥꯜꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯄꯥꯈꯠꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯚꯔꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯀꯦꯆꯨꯕꯤꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯏ꯫ ꯇꯣꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯉꯥꯡꯉꯤ, ꯀꯦꯆꯨꯕꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯁꯥꯊꯤꯅ ꯆꯣꯞꯍꯟꯕ, ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯁꯤꯟꯕ,
ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯀꯦꯆꯨꯕꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯩ ꯀꯦꯆꯨꯕꯤ ꯅꯠꯇꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯦꯆꯨꯕꯤꯗꯣ ꯑꯩ ꯅꯠꯇꯦ꯫ ꯑꯩ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯑꯩꯕꯨ ꯅꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯀꯣꯛꯆꯥꯎ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯀꯦꯆꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩ ꯀꯦꯆꯨꯕꯤ ꯅꯠꯇꯦ ꯀꯥ ꯍꯥꯏꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯨꯜꯂꯛꯄꯅꯤ, ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯤꯅꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯝ ꯀꯣꯏ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯀꯦꯆꯨꯕꯤ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯦ꯫ ꯅꯠꯇꯦꯗ, ꯅꯣꯡ ꯅꯤꯅꯤ ꯈꯔ ꯁꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯀꯩꯒꯤꯅꯣꯕ? ꯌꯦꯡꯉꯨ, ꯑꯣꯖꯥꯗꯨꯅ ꯁꯤꯕꯥꯏꯗ ꯇꯥꯛꯎꯔꯅꯤ, ꯑꯩꯈꯣꯏ ꯐꯥꯕ ꯂꯥꯛꯑꯅꯤ꯫ ꯑꯁ ꯀꯩꯅꯣ ꯍꯥꯏꯕ, ꯅꯪꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯣ ꯈꯤꯇ ꯄꯨꯊꯣꯛꯑ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ, ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯀꯦꯆꯨꯕꯤ ꯁꯦ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯐꯖꯅ ꯍꯥꯏꯖꯔ ꯐꯥꯎꯕꯗ ꯀꯦꯆꯨꯕꯤꯗꯨꯗꯤ ꯃꯥ ꯃꯁꯥ ꯅꯠꯇꯕꯅꯤꯅ ꯑꯩ ꯅꯠꯇꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯅꯠꯇꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯔꯖꯤꯠꯅꯁꯨ ꯍꯥꯏꯔꯤ, ꯑꯁ ꯌꯥꯔꯦꯗ, ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ, ꯅꯪ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ, ꯅꯪꯅ ꯁꯝ ꯀꯣꯏ ꯈꯔ ꯍꯥꯞꯂꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯁꯦ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯀꯗꯥꯏ ꯂꯩꯕꯅꯣ? ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎꯁꯦ꯫ ꯑꯩꯈꯣꯏ ꯂꯥꯜꯂꯦꯕ, ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯋꯥꯈꯜ ꯍꯛꯆꯥꯡ ꯍꯦꯟꯅ ꯂꯨꯞꯄꯗꯣ ꯂꯨꯞꯂꯔꯣꯏ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯄꯨꯔꯛꯄ ꯊꯥꯏꯅꯕꯤ ꯑꯩꯈꯣই ꯀꯔꯤꯃꯇ ꯈꯜꯂꯔꯣꯏ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯂꯦꯞꯂꯒꯦ꯫ ꯀꯦꯆꯨꯕꯤ ꯁꯦ ꯑꯩꯈꯣꯏ ꯂꯥꯜꯂꯦꯕ꯫ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯦꯆꯨꯕꯤ ꯅꯠꯇꯕꯅꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠꯅ, ꯏꯁ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔ ꯐꯥꯎꯕꯗ ꯅꯪꯅ ꯌꯥꯗꯦ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ, ꯑꯩꯁꯦ ꯔꯟꯖꯤꯠꯅꯦꯕ, ꯑꯩꯁꯦ ꯁꯝ ꯀꯣꯏ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯔꯣꯖꯤꯠ ꯀꯧꯕ ꯌꯥꯕ꯭ꯔꯕ? ꯇꯨ ꯃꯥꯡꯗ ꯇꯣꯝꯕ ꯂꯩꯔꯤ, ꯇꯣꯝꯕꯁꯤ ꯃꯁꯝ ꯃꯀꯣꯏ ꯈꯔ ꯌꯥꯝꯅ ꯈꯥꯛꯆꯤꯜꯂꯒ ꯇꯣꯝꯕꯤ ꯀꯧꯕ ꯌꯥꯕ꯭ꯔꯕ? ꯑꯗꯨꯒ ꯀꯣꯛꯆꯥꯎꯁꯨ ꯂꯩꯔꯤ, ꯀꯣꯛꯆꯥꯎꯁꯨ ꯈꯥꯛꯀꯤꯅꯤ, ꯁꯝ ꯀꯣꯏ ꯍꯥꯞꯀꯦꯕ, ꯑꯗꯨꯒ ꯃꯥꯁꯤ ꯀꯣꯛꯆꯥꯎ ꯅꯠꯇꯕ ꯀꯣꯛꯄꯩ ꯑꯗꯨꯃꯥꯏꯅ ꯀꯧꯕ ꯌꯥꯕ꯭ꯔꯕ? ꯀꯦꯆꯨꯕꯤ, ꯍꯥꯏꯅꯕ ꯇꯥꯅꯕ ꯈꯔ ꯌꯥꯅꯁꯤꯗ꯫ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯕꯗꯨꯒ ꯅꯨꯡꯁꯤꯔꯛꯑꯣꯏꯗꯣꯔꯦ, ꯄꯤꯛꯅꯒ ꯄꯤꯛꯄꯅꯦ, ꯃꯇꯨꯝꯅꯒ ꯇꯥꯕꯅꯦ, ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯒ ꯅꯪ ꯊꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯅꯪ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯇꯣꯝꯕꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤ, ꯀꯦꯆꯨꯕꯤ, ꯈꯨꯗꯤꯡꯃꯛ ꯇꯣꯛꯑꯁꯤ ꯌꯥꯔꯦ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ, ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯟꯅꯒꯤ ꯀꯦꯆꯨꯕꯤꯗꯣ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯅꯪꯅ ꯂꯣꯠꯈꯤꯕꯗꯣ ꯑꯗꯨꯗꯒ ꯄꯨꯕꯤꯔꯛꯑꯣ꯫ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯪꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯜꯂꯛꯈꯤꯕ ꯆꯤꯡꯂꯦꯝꯕꯕꯨ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯈꯣꯏꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯑꯅꯤꯁꯨꯕ ꯀꯦꯆꯨꯕꯤꯗꯨꯗꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗꯗꯤ ꯃꯥꯅ ꯀꯔꯤ ꯈꯨꯝꯃꯛꯏ? ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯀꯣꯛꯆꯥꯎꯅ, ꯇꯧꯅꯤꯅꯦ, ꯊꯤꯕꯣꯡꯒꯤ ꯃꯤꯅꯤ, ꯆꯥꯕꯁꯤꯗꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ, ꯑꯗꯨ ꯆꯥꯔꯨꯁꯦꯕ, ꯅꯪꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯈꯝ ꯈꯤꯜꯂꯒꯦ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯛꯎ, ꯅꯪꯁꯦ ꯑꯇꯣꯞꯄ ꯃꯤꯅ ꯎꯍꯟꯕꯤꯒꯅꯨ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯊꯧꯋꯥ ꯁꯥꯗꯦ꯫ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯁꯥꯎꯅꯔꯨꯕꯅꯤꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤ꯫ ꯀꯣꯛꯆꯥꯎꯅ ꯆꯥꯛ ꯊꯣꯡꯂꯤ, ꯇꯣꯝꯕ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯐꯖꯅ ꯊꯦꯝꯂꯤ ꯍꯥꯏꯖꯔꯤ, ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ? ꯇꯨꯏꯁꯟ ꯇꯝꯐꯝꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯋꯥ ꯂꯥꯎꯅꯈꯤꯕ, ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯀꯌꯥꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯔꯦ꯫ ꯅꯤꯡꯊꯦꯝ ꯇꯨꯏꯁꯟ ꯇꯝꯕꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯕꯗꯒꯤ ꯃꯄꯨꯗ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯇꯝꯃꯤ꯫ ꯃꯄꯨꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯇꯨꯡꯗ, ꯑꯣ, ꯃꯔꯨ ꯀꯣꯛꯄ, ꯏꯇꯥꯡ ꯇꯥꯡꯕ ꯁꯛꯇꯝ ꯍꯥꯏꯕ, ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯌꯥꯅꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯕ, ꯍꯥꯟꯅ ꯇꯥꯏꯕꯪ ꯃꯤꯅ ꯎꯔꯝꯗꯕꯗꯨ ꯎꯔꯕ? ꯍꯩꯁ, ꯏꯁꯨ ꯅꯨꯄꯥ, ꯇꯟꯖꯥ ꯑꯃ ꯂꯩꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯀꯝꯗꯧꯅꯤ? ꯌꯦꯡꯉꯨꯁꯤꯔꯥ? ꯅꯤꯡꯊꯦꯝꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯄꯨꯗ ꯍꯥꯏꯔꯝꯃꯤ, ꯄꯨꯄꯨ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯅꯗꯕꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅꯗꯤ ꯐꯔꯣꯏꯗ꯭ꯔꯥꯅꯦ? ꯃꯄꯨ ꯑꯗꯨꯁꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯥꯒꯤ ꯃꯄꯨꯅꯤ꯫ ꯃꯄꯨꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯦꯝꯂꯔꯦ, ꯃꯈꯣꯏꯅ ꯁꯥꯒꯠꯂꯦ꯫ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯅꯕ ꯊꯥꯔꯛꯀꯗꯣꯔꯤꯕꯅꯤ꯫
tuition mafumgi oja amadi satra satri kutingmanasu makhoi na sibai police takani haramado takpidi taktre makhoi ahum thengnabada phajana kauraga asigumba thabasi tawgunu makhoi na phajiliba adusu thado hanko haduna wari sagi haduna oja aduna khallaga numit adu ngairami mathangi numitta tuition tamma kariguma lakpa tarabadi makhoi na phajana wari sagi haduna khanbaduna oja aduna pau pikidabani asomda kichubi ani subadigu ningaida makhoi ahum waba yaba warare sak thongle chak pijare chak pijaba lorba matungda magi apambasing pangni deni hanadi makhoi ahumgi apambada kichubi na mateng pangbani kichubi na question chinbani aduga hanamukna kichubi ki apambada makhoi ahum na question chinbani makhoi ahum na ngamna ba pibani yamna waba habadu makhoi ahum da oirabani numit ase makhoi ahum ju thokidre numidangi matam phauba adum ngai jinglem balak labadi jinglem bada kichubi na tawriba ningai sing ase haige haduna makhoi ahum na khalle ngasai thengna khiba satra sati ke adura atopata pau piram gadra haduna makhoi ahum chingnaba pakhatpadi yamna phauki asumna numidangi matam oirare nahalagi matam dadi makhoi ahum na pothaba makhoi ahum na leiba matam da kichubi na sangmani hojikti makhoi ahum na handana kichubi bu sangmagi phum da lakle chak chaba loibaga iten ten masakta mado magi phanaduk mathakta long tholaka tari aduga chora du kanna kanna holaga ai tumge ai wai hare kokchau ranjit yapangsi makhut adu khutum tasillaga nakok athang dumurati kunang asumna phau hai to mana themi he hai garo magi se waroribani warobaduna ekhoida ningai toribani magi apamba khare se ekhoi tobisi ranjit khumi apamani haina bijinguni midi yaude yanglen sangbre ken khongdini chak bukham ni mana chariba chaba loibaga ekhoina haibu wasu tade yeudo sallaga tarise phajaba nuksiba sakodi kharpai thinaga thire aduga ningai kalliba nang inau nuba ko odi khangdabani kokchau suranjik ki mateng pangdana nungai taba sauningba wa kaya mangangi ngak tang nganglaba tung kokchau amadi ranjiti masadu war male chokthar male tomada nang sangauro nangi kichubi karan tabise nang sangauro akoi tumurage ani du tumba changi tomadi kichubi na sauribu phanaba haduna magi manakta changi aduku sangli ani aduna asom phamungna tumkhre tomana manakta phamtharaga kichubi gi masara tam tam nanbiraga kichubi se sauba pharoba ai nangonda yam soikreba aina nangu mirai bidi leite hoi matam khajik tangdi ai lambi kangawn rure adubu ai nangonda yam lale nangi da sakto atopa taibu mising ohangano aduga nangi larekto amukta phuru use kichubi nang sauba pharoba asumna harakpaga kichubi di ngasai yamna khare chasilluba hawai naga thongmo or male magi maning lomdagi ahen manuksilado thadore ish kenu kichubi tabana kole pumbana hale ish usitribani kaina tori malini maning si thangala kapsileini asumna haraga tomana magi maning du pop tharame thaba matamda kichubi dina tabni misilei kino tore tomba mana duna saugalakpa pingalakka matawduda kisnateda tumu toma khangmadi yamna warabani hadaki ani suba kichubi sidi pura karanni madi karimata khangdaba chabadi yamna ngauba tummadi yamna pamjaba lai habdu urami makhoi gi wakhandana kichubi ni khanbaduna yamna wana sangli asumna tomasu sangna ngasai makai kichubi gi ningai kaya aduda masu pubu thamngaluktabuduna masadu war male chokthara male masu phan mathakta ngatha tuminna dum tumkhirami atheng numidangi matamorole kadi kamdori matik mayai yamna kallaba ningthemamadi magi mapuna sanaba lai ado hojikti makhoi gi ka adugi maigai tamna pasile hadaki asimadi khwaidagi hena sathiba khwaidagi tamthiba habdu urami kabara sidanatana mana pairakka matamda manak nakpada leiramba yumsing makhoi gi imungda tumliba myoising ngasidi kari matawna khangdana pangkida kirami kari matadi torakte tawdaba tarbasu ma lakpagi saum sanin khangde makhoi se angang tumlamba tarbasu pangkapta kappa mamar se kusinba adugumba kaya am yawi ahal oiba tarbasu
ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯗꯧꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯄꯪꯀꯤꯗ ꯀꯤꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯍꯥꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯍꯥꯟꯅ ꯁꯥꯟꯅꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯄꯥꯛ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯝꯃꯤ꯫ ꯅꯝꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯨꯠ ꯑꯗꯨ ꯃꯅꯨꯡꯗ ꯐꯨꯠ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨ ꯍꯦꯛ ꯆꯪꯕ ꯌꯥꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯗꯨꯁꯨ ꯄꯨꯟꯅ ꯃꯅꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯤꯆꯨꯕꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯆꯠꯂꯛꯄꯅꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯍꯥꯡꯕ ꯑꯗꯣꯝꯗ ꯍꯥꯟꯅ ꯆꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯆꯠꯂꯛꯄꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯌꯧꯔꯦ꯫ ꯀꯥ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯁꯥꯅꯤꯟ ꯁꯣꯝꯁꯤ ꯐꯪꯕ ꯃꯇꯝꯗ ꯇꯨꯝꯂꯤꯕ ꯅꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯃꯁꯥ ꯑꯗꯨ ꯅꯤꯡꯊꯝ ꯆꯟꯕꯗꯧꯅ ꯊꯛꯇ ꯅꯤꯛꯏ, ꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯒꯤ ꯃꯤꯠꯇ ꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯨꯠꯇꯨꯁꯨ ꯊꯕꯥꯛꯀ ꯊꯝꯃꯤ, ꯑꯗꯨꯒ ꯐꯔ ꯐꯔ ꯍꯥꯏꯔꯤ, ꯅꯣꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕꯗꯧꯅ ꯃꯁꯥꯗꯨ ꯀꯣꯠꯁꯤꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯀ ꯂꯥꯏ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯐꯥꯅ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕ ꯇꯣꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯥꯁꯨ ꯉꯥꯊꯔꯝꯕꯗꯒꯤ ꯃꯁꯥꯗꯣ ꯄꯅꯤꯛꯇ ꯅꯤꯛꯏ꯫ ꯃꯪ ꯎꯔꯤꯕꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯒꯨꯝ ꯑꯗꯨꯝ ꯇꯧꯏ꯫ ꯃꯈꯣꯏ ꯃꯤꯠ ꯄꯥꯡꯗꯦ, ꯃꯤꯠ ꯁꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯅ ꯈꯪꯉꯤ꯫ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯣꯝꯗ ꯃꯄꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯩꯖꯥꯎ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯥꯏꯗꯤ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯥꯅ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏ ꯑꯁꯦ ꯃꯁꯤꯅ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯇꯥꯛꯂꯤ꯫ ꯁꯣꯜꯂ ꯁꯣꯜꯂꯒ ꯂꯪꯁꯤꯟ ꯂꯪꯁꯤꯟ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯑꯗꯨꯝ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯅ ꯀꯟꯅ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯃꯤꯠ ꯃꯥꯏ ꯀꯔꯤꯃꯠꯇ ꯁꯤꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯛꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯁꯤ ꯁꯤꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯉꯥꯏꯔꯦ꯫ ꯃꯄꯨ ꯑꯗꯣ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯦ, ꯇꯥꯟ ꯆꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯗꯣꯔꯦ꯫ ꯏꯁꯨꯅꯨꯄꯥ, ꯂꯥꯎ, ꯆꯠꯂꯁꯤ ꯂꯥꯎ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯅꯤꯡꯊꯦꯝꯗꯤ ꯈꯪꯗꯕꯅꯤꯅ, ꯄꯨꯄꯨ ꯀꯗꯥꯏꯗꯅꯣ? ꯀꯔꯤ ꯇꯧꯒꯗꯣꯔꯤꯕ? ꯍꯣꯏ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯁꯛꯇꯝ, ꯃꯔꯨ ꯀꯣꯛꯄ ꯃꯤꯑꯣꯏ ꯁꯥꯑꯣꯏ ꯇꯧꯕ ꯁꯛꯇꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯔꯅꯤ꯫ ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ꯫ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯄꯨ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥ ꯕꯔꯥ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯅꯝꯃꯤ꯫ ꯅꯝꯕ ꯃꯇꯝꯗ ꯄꯥꯛ ꯆꯠꯇꯦ꯫ ꯆꯠꯇ꯭ꯔꯕꯁꯨ ꯃꯄꯨ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯈꯔ ꯄꯨꯔꯛꯏ꯫ ꯃꯁꯤ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯇꯞꯅ ꯇꯞꯅ ꯃꯨꯛꯈꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯅꯝꯗꯅ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯆꯪꯂꯛꯂꯦ꯫ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯀꯥꯗꯨꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯀꯤꯆꯨꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯄꯨꯗꯨꯅ ꯏ ꯏ ꯏ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯌꯥꯝ ꯅꯛꯅ ꯌꯦꯡꯂꯤ꯫ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯎꯈꯤ, ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯑꯁꯦꯡꯕ ꯁꯛꯇꯝ ꯐꯖꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯅꯠꯇꯦ꯫ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯇꯞꯅ ꯆꯪꯉꯤ꯫ ꯇꯞꯅ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕ ꯀꯤꯆꯨꯕꯤꯕꯨ ꯍꯥꯏꯐꯦꯠꯇꯪ ꯅꯥꯟꯕ ꯃꯇꯝꯗ ꯀꯤꯆꯨꯕꯤ ꯃꯤꯠ ꯍꯥꯟꯅ ꯁꯤꯡꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯆꯪꯂꯛꯂꯤꯕꯗꯣ ꯃꯥ ꯄꯨꯟꯅ ꯈꯪꯉꯤ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯐꯝꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯏ꯫ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ? ꯇꯣꯝꯕ ꯈꯣꯏꯔꯟꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯒ ꯄꯨꯜꯂꯛꯄ ꯀꯤꯆꯨꯕꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯈꯨꯝꯃꯤ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕꯤꯕꯅꯤ꯫ ꯑꯩ ꯆꯦꯟꯅꯤꯡꯉꯤ, ꯆꯦꯟꯊꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯔꯒ ꯊꯝꯕꯅꯤꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯝꯕꯤꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯇꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯦ ꯅꯪꯕꯨ ꯂꯧꯔꯨꯔꯕ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯜꯂꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯀꯤꯆꯨꯕꯤꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯍꯥ, ꯑꯩꯕꯨ ꯅꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯗ꯭ꯔꯥ? ꯃꯄꯨꯅ ꯈꯨꯝꯃꯤ꯫
ꯊꯥꯗꯣꯛꯄꯤꯒꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯊꯥꯕꯤꯒꯅꯤ ꯂꯧ ꯆꯠꯁꯤꯜꯂꯧꯅꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯨꯕ ꯀꯦꯆꯨꯕꯤ ꯑꯣꯏꯔꯤꯕ ꯃꯁꯝ ꯃꯀꯣꯏ ꯈꯔ ꯆꯨꯝꯂꯝꯕ ꯂꯥꯏ ꯑꯗꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯔꯒ ꯆꯠꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯍꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯍꯧꯔꯕ ꯇꯨꯡ ꯀꯦꯆꯨꯕꯤꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯃꯤꯠ ꯅꯥꯁꯤꯡꯂꯛꯈꯤꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅꯤ ꯃꯈꯣꯏꯅ ꯃꯤꯠ ꯁꯤꯜꯂꯛꯄꯗ ꯀꯦꯆꯨꯕꯤ ꯂꯩꯔꯝꯗꯕꯗꯨ ꯎꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯑꯗꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯀꯥꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯤꯕ ꯊꯣꯡꯁꯨ ꯂꯣꯜꯂꯤ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯇꯣꯝꯕ ꯌꯥꯔꯔꯣꯏ ꯃꯥ ꯑꯩꯈꯣꯏꯗ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯊꯤꯔꯕꯁꯨ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯣꯝꯕꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯗꯦ ꯃꯥꯅ ꯀꯦꯆꯨꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯪ ꯆꯤꯡꯂꯦꯝꯕꯅ ꯂꯣꯏꯅꯈꯤꯕ ꯊꯥꯏꯅꯕꯤꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯈꯜ ꯍꯛꯆꯥꯡ ꯂꯨꯞꯈꯤꯕꯗꯨꯅ ꯀꯦꯆꯨꯕꯤꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯕꯅꯤ ꯇꯣꯝꯕꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯒꯠꯂꯛꯄ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯈꯠꯂꯛꯄꯁꯦ ꯀꯦꯆꯨꯕꯤꯒꯤ ꯃꯄꯥꯟꯅꯅꯤ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡꯅꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯛꯀꯗꯣꯔꯦ ꯊꯤꯅ ꯊꯤꯅ ꯇꯣꯝꯕ ꯊꯋꯥꯏ ꯆꯥꯛꯅ ꯆꯥꯛꯅ ꯑꯃꯨꯛꯀꯁꯨ ꯇꯦꯡꯊꯥꯕ ꯍꯧꯔꯛꯏ ꯀꯦꯆꯨꯕꯤꯒꯤꯗꯃꯛꯇ ꯃꯁꯥꯗꯨ ꯂꯩꯃꯟ ꯀꯥꯕ ꯑꯋꯥ ꯆꯩꯅꯥ ꯄꯨꯕ ꯍꯥꯏꯕꯗꯨ ꯇꯣꯝꯕ ꯎꯔꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯑꯃ ꯀꯝꯗꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟ ꯇꯝꯐꯝꯒꯤ ꯑꯣꯖꯥ ꯑꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯣꯝꯕ ꯔꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯗ ꯃꯥꯅ ꯍꯥꯏꯔꯔꯦ ꯉꯔꯥꯡꯒꯤ ꯅꯈꯣꯏꯅ ꯂꯣꯠꯈꯤꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯉꯁꯤ ꯅꯈꯣꯏ ꯇꯨꯏꯁꯟ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯂꯥꯛꯇꯕ ꯇꯥꯔꯕꯁꯨ ꯉꯔꯥꯡꯒꯤꯗꯨꯕꯨꯗꯤ ꯅꯈꯣꯏꯅ ꯄꯨꯊꯣꯛꯑꯣ ꯐꯖꯅ ꯅꯈꯣꯏꯅ ꯑꯁꯤꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯑꯣ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯋꯥꯕ ꯇꯥꯒꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯈꯨꯝꯅꯤ ꯀꯦꯆꯨꯕꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯔꯖꯤꯠꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯉꯔꯥꯡꯒꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯦ ꯀꯔꯤꯒꯤ ꯃꯥꯡꯂꯤꯕ ꯉꯔꯥꯡꯗꯤ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯂꯣꯠꯈꯤꯕꯗꯥꯏꯅꯦ ꯑꯩ ꯈꯪꯉꯤ ꯅꯈꯣꯏꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯔꯥꯡꯒꯤ ꯖꯤꯕꯗꯣ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯄꯅꯣ ꯑꯗꯨꯒ ꯅꯈꯣꯏ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯍꯜꯂꯒꯅꯤ ꯑꯣꯖꯥꯗꯨꯒꯤ ꯑꯀꯟꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯈꯨꯝꯅꯤ ꯇꯣꯝꯕ ꯍꯥꯏꯅꯤꯡꯗ ꯀꯦꯆꯨꯕꯤꯕꯨ ꯃꯇꯧ ꯀꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕ ꯂꯣꯏꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯂꯦ ꯃꯈꯣꯏ ꯇꯁꯦꯡꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯍꯩꯇꯦ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯅ ꯀꯦꯆꯨꯕꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯈꯔ ꯃꯈꯩꯗꯤ ꯂꯣꯠꯂꯤ ꯐꯖꯕ ꯂꯣꯟꯗ ꯃꯈꯣꯏꯅ ꯇꯝꯕꯅꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯌꯥꯎꯗꯦ ꯑꯗꯨꯝꯅ ꯇꯝꯂ ꯐꯥꯎꯕꯗ ꯑꯣꯖꯥꯁꯤ ꯊꯥꯖꯕ ꯉꯝꯗꯦ ꯊꯥꯖꯕ ꯉꯝꯗꯕꯗꯨꯅ ꯅꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯅꯈꯣꯏꯅ ꯉꯔꯥꯡ ꯄꯨꯔꯛꯈꯤꯕꯗꯨ ꯄꯨꯊꯣꯛꯎ ꯇꯠꯇꯅ ꯍꯥꯏ ꯇꯣꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯇꯨꯝꯅꯈꯤꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯃꯥꯗꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯊꯤꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯦꯆꯨꯕꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯖꯔꯝꯗꯕ ꯑꯣꯖꯥꯗꯣ ꯈꯔ ꯃꯈꯩ ꯊꯥꯖꯩ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯣꯖꯥꯅꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯔꯦ ꯅꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯆꯠꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯆꯤ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤ ꯑꯣꯖꯥꯗꯨꯁꯨ ꯑꯉꯛꯄꯅꯤ ꯑꯁꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯂꯨꯝꯂꯒ ꯂꯣꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯇꯥꯔꯦ ꯀꯦꯆꯨꯕꯤ ꯇꯁꯦꯡꯅ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯕꯁꯨ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯍꯔꯥꯎꯕꯅ ꯐꯨꯝꯂꯣꯝꯂꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯔꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯦ ꯃꯈꯣꯏꯒꯤ ꯃꯍꯩ ꯍꯦꯟꯅ ꯆꯥꯎꯈꯠꯂꯒꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯊꯝꯂꯤꯕꯁꯤꯗꯤ ꯑꯁꯦꯡꯕ ꯀꯦꯆꯨꯕꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯁꯤꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯏ ꯆꯥꯕ ꯊꯛꯄꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩ ꯑꯗꯨꯒ
tumlaga leiba kichubini ningthem di haraubana amuk toiba machadu pharang chongi aidi aigi dingba thungle makhoi yeknabasing aina maithiba piba ngamlagani makhoi khudima aina wahallagani haduna haraubaduna pharang chongi aduga amu chinglomda leiriba athoiba amadi asengba kichubi makoina thabak tawringai thabak suringai kichubi asengbadugi masada karigumba hainadaba khara adum phaure magi bahai pangalna semkiba anisuba kichubini asomda leikriba anisuba kichubiduna kari tawri kadaida leiri haiba asomda leiriba kichubi sigi masada punna phauribanina adum khalakle ngarangi numidangi matamdagi horabani magi masada nungaidaba kayama phauba adubu adum thoina hena khaludabani ngasi ayuki matamda karino isada nungaidaba yam phauribasibu haduna magni yenglubani matamda kichubi amaduda thokliba thodo wathoksing punna khangle magi wakhandana makhoi uhum manakta leiba tarabadi anisuba kichubiduna khara laknaba khara neiba tawsuno haduna kichubiduna khallubani adubu oramdre ngarang numidangi matamda makhoi nikthema madi magi puna lalaga kichubi anisuba pharaga pukibi khudimak punna ure punna khanglare hojikti leiriba kichubi simatik mayai yamna chenba phajana khangba hiba haibadu oire asom tawriba thabuk khudimaksu man uba ngami uribasisu kichubi amadu mana thadokhibanina magi matengdagi punna khangmani kichubi wakhal yamna khale ayuki matamda athoibana thabak suri aduga kichubina manakta lede kichubi ngasi diwalan kaya ngangde thabak subudasu mateng pangba tarabsu masi machida tumin phami wakhal lamadi mana khalli wakhal lam sanari athoibisu magi wakhal mong ma torpasida athoibana tamasakhilag hangi kedore maruk kedorage made kichubi haduna kaude maruk kawi kichubina khumi oja kudong jada bathodo ma thokle aigidi tanjab chabani asiguma tanja singai bani adubu aina thokani ma thodo ki thokdre aina sagiba aigi mahi gi pangal thokkiba ani suba aiga sakmanabado adu atopa kanaguma singna pharaga thamkre kari karam tawni akhoi amuktan chatlaga akhoi ki thabak khara tawrudrabadi farak tarani oja athoi bisu magi maruptuna hairiba wado munna tarabatu aigidi nangna haiba khudba punni yai nangna si tawsi habado aigidi punni yai kichubina hare oja adudi ngasi si ibani chaluse adubu aise hek chapta matamda oja chinglembanadi aibu khangani mana khangdanaba mana udanaba kari pambai tawgani oja aisibu tongana sak hongba yaroidrani athoibani khumi adudi nangna khangadabani mahi kudimakti nangonda yauribani aina karamna khangani kichubin makhumi hera oja kera roigeda kerasu kedrabsu adum ai oiradaba phajagadabsu nattaba he natra aina kerabasu torbot utkaba manna tokniba aigi saksi to oja lokotpam kari ta leitabani isana khangjeida aina mahi phana haiba tarbasu aigi saksi di aigi mit haigera chinban haigera naton haigera kok haigera phajaba amathi yaudabani oja aisi thidra aisi phajadabani ngo magi adugumba karan tabu haidu tabada athoiba noksunu ningi nokpa thingi kichubina oja no isiyoni nokano singmani adu oja hayungai oja na nupi thira matungda oja gidi isa singdo masak phajaluko aina su phaja hannaba borbi pige aina mahi tawbige ba athoibana adu yarine ibani chase habadubu hojikla kichubina hojik chase oja asumna haraga athoibada kichubina oja amukto ol o haidun hairame athoibagi mukhul ado kichubina tap pai aduga magi makokta namhalli thinghalli makokta namma matamda athoiba maina singbadona jing phorami kinu side oja lengano mahi piribani horendi oja su mahi khara yauragadabani se namuseba ai ko atangmasi namusida oja kiriro namusine kisu toroine asumna athoibabu kichubina magi makokta namhalli ngahaktang minute mari manga namlaba tungdadi
ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯪ ꯑꯗꯨ ꯃꯈꯣꯏꯅ ꯁꯣꯜꯂꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯄꯥꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯨꯟꯗ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯌꯧꯔꯦ ꯈꯨꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯩꯊꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯍꯥꯏꯔꯔꯦ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯅꯩꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯊꯣꯏꯕꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯣ ꯑꯣꯖꯥ ꯑꯅꯣ ꯑꯃꯇꯪ ꯎꯞꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯋꯥꯏ ꯇꯥꯡꯕꯁꯦ ꯇꯨꯄꯤ ꯑꯃꯇꯪꯒ ꯂꯩꯔꯒ ꯈꯨꯝꯁꯤꯔꯥ ꯑꯊꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗ ꯈꯨꯝꯃꯤ ꯌꯥꯗꯤ ꯌꯥꯏ ꯍꯥꯏꯕꯨ ꯑꯇꯣꯞꯄꯅ ꯎꯕ ꯃꯇꯝꯗ ꯇꯨꯄꯤꯒ ꯑꯅꯧꯀꯗꯨ ꯄꯥꯏꯔꯣꯏꯗ꯭ꯔꯥꯅꯦ ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯑꯃꯇ ꯂꯩꯕꯤꯌꯨꯅꯦ ꯑꯊꯣꯏꯕꯁꯨ ꯀꯦꯆꯨꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯂꯩꯕꯤꯔꯦ ꯃꯥꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔ ꯂꯩ ꯃꯗꯨꯅ ꯂꯩꯕꯅꯤ ꯀꯦꯆꯨꯕꯤ ꯑꯅꯣ ꯑꯗꯨꯒ ꯇꯨꯄꯤ ꯑꯗꯨꯒ ꯍꯦꯛ ꯎꯞꯁꯤꯜꯂꯒ ꯃꯥꯒꯤ ꯑꯣꯖꯥꯗ ꯌꯦꯡꯂꯒ ꯑꯣꯖꯥ ꯅꯩꯕ꯭ꯔꯥ ꯑꯊꯣꯏꯕꯅ ꯈꯨꯝꯃꯤ ꯑꯁ ꯈꯔ ꯇꯧꯔꯦꯍꯦ ꯀꯦꯆꯨꯕꯤꯅ ꯆꯠꯂꯁꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯃꯔꯨꯞ ꯀꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯧꯅꯤꯡꯕ ꯃꯤꯡ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯑꯊꯣꯏꯕꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯅꯤ ꯀꯦꯆꯨꯕꯤꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯃꯔꯨꯞ ꯀꯧꯕꯗꯤ ꯈꯤꯇꯪ ꯄꯦꯟꯐꯥꯠꯇꯦ ꯑꯣꯖꯥ ꯑꯁꯨꯝ ꯇꯧꯒꯦꯔꯥ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯧꯕꯁꯤ ꯇꯥꯟ ꯊꯥꯕꯒꯤ ꯃꯑꯣꯡꯗꯨꯅ ꯀꯧꯔꯛꯀꯦꯔꯥ ꯑꯩꯁꯨ ꯇꯥꯟ ꯊꯥꯅ ꯊꯣꯔꯛꯀꯦꯕ ꯑꯊꯣꯏꯕꯅ ꯍꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯀꯔꯝꯕ ꯇꯥꯟꯗ ꯀꯦꯆꯨꯕꯤꯅ ꯈꯨꯝꯃꯤ ꯂꯩꯗꯅ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯒꯦꯔꯥ ꯈꯪꯗꯦ ꯑꯣꯖꯥꯅ ꯊꯥꯔꯛꯄ ꯇꯥꯟ ꯑꯃꯗ ꯑꯩ ꯊꯣꯔꯛꯀꯦꯕ ꯑꯣꯖꯥ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯅꯣꯛꯁꯨ ꯎꯞꯁꯤꯜꯂꯒꯦ ꯑꯗꯨꯒ ꯇꯨꯄꯤꯁꯤꯃ ꯎꯞꯂꯒꯦ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯃꯆꯤ ꯑꯃꯗ ꯂꯨꯝꯒꯦꯕ ꯑꯣꯖꯥꯅ ꯑꯩꯕꯨꯝꯗ ꯀꯧꯊꯣꯔꯛꯎꯅꯦ ꯌꯦꯡꯒꯦꯕ ꯑꯣꯖꯥꯒꯤ ꯇꯥꯟ ꯑꯃꯇ ꯌꯦꯡꯒꯦꯕ ꯀꯦꯆꯨꯕꯤ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯥꯔꯟ ꯄꯥꯝꯖꯕꯅꯤꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯣꯛꯅꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯊꯣꯏꯕ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤ ꯀꯦꯆꯨꯕꯤꯗꯤ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯝꯂꯒ ꯂꯩꯈꯤꯔꯝꯃꯤ ꯑꯊꯣꯏꯕꯁꯨ ꯀꯔꯤ ꯇꯥꯟ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯟ ꯑꯃ ꯊꯥꯕ ꯍꯧꯔꯛꯏ ꯒꯤꯅꯤ ꯒꯤꯅꯤ ꯒꯤꯟ ꯇꯥꯡ ꯇꯥꯡ ꯍꯣꯏ 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 ꯃꯥꯁꯨ ꯈꯪꯕ ꯇꯥꯟ ꯅꯠꯇꯦ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨꯕꯅꯤ ꯃꯗꯨꯒꯤ ꯇꯥꯟ ꯑꯗꯨ ꯍꯦꯛ ꯊꯥꯕꯗꯒꯤ ꯃꯆꯤ ꯃꯔꯨꯝꯗꯒꯤ ꯁꯒꯜ ꯑꯗꯨ ꯅꯤꯛꯂꯒ ꯇꯨꯄꯤꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯊꯥꯡꯒꯠꯂꯗꯨꯅ ꯑꯅꯧ ꯑꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯁꯦꯝꯂꯒ ꯀꯦꯆꯨꯕꯤ ꯇꯞꯅ ꯃꯅꯤꯡ ꯑꯗꯨ ꯐꯦꯠ ꯍꯥꯏꯔꯒ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯂꯛꯏ ꯑꯊꯣꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯂꯥꯡꯒꯣꯜ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯕ ꯅꯠꯇꯦ ꯄꯤꯛꯅꯒ ꯄꯤꯛꯂꯦ ꯃꯔꯨ ꯏꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕ ꯇꯨꯄꯤ ꯑꯗꯨ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯥ ꯃꯉꯥꯟ ꯐꯪꯕꯗ ꯏꯔꯪ ꯂꯪꯂꯤꯕ ꯁꯛꯅꯒ ꯊꯤꯔꯦ ꯌꯦꯡꯕꯗꯁꯨ ꯃꯤꯁꯨ ꯃꯥꯟꯗꯕ ꯃꯇꯧ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯅꯤꯡ ꯑꯗꯨꯅ ꯐꯦꯠ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯆꯤꯜ ꯑꯗꯨ ꯇꯨꯝꯊꯣꯠꯂꯒ ꯍꯣꯏ 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 ꯃꯃꯤꯠꯁꯨ ꯑꯃꯨꯛ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯈꯨꯠ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯒ ꯆꯠꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯑꯊꯣꯏꯕ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯍꯔꯥꯎꯖꯕ ꯅꯣꯛꯄ ꯃꯇꯧ ꯑꯁꯤꯅꯤ ꯀꯦꯆꯨꯕꯤꯅ ꯎꯅꯤꯡꯂꯤꯕ ꯅꯣꯛꯅꯤꯡꯂꯤꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯕ ꯀꯦꯆꯨꯕꯤ ꯑꯊꯣꯏꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨ ꯇꯨꯝꯊꯣꯛꯄ ꯍꯟꯗꯦ ꯑꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯣꯖꯥ ꯍꯨꯏ 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 ꯑꯃꯨꯛ ꯃꯤꯁꯤꯕꯨ ꯈꯆꯤꯟꯕꯨ ꯀꯔꯤꯌꯣ ꯑꯗꯨꯝ ꯇꯧꯕꯗ ꯑꯊꯣꯏꯕ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯏ ꯊꯤꯡꯕ ꯉꯝꯗꯦ ꯅꯣꯛꯂꯤꯕꯁꯤꯁꯨ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯁꯛꯇꯝ ꯁꯑꯣꯡ ꯁꯥꯗꯥ ꯑꯁꯤꯒ ꯇꯧꯊꯣꯛꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯔꯝꯗ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯀꯦꯆꯨꯕꯤꯅ ꯂꯨꯆꯤꯡꯂꯒ ꯂꯥꯛꯄꯅꯤ ꯑꯃ ꯂꯥꯛꯂꯤꯕ ꯑꯊꯣꯏꯕꯗꯤ ꯂꯝꯕꯤ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯦꯆꯨꯕꯤꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯌꯧꯔꯦ ꯇꯟꯖꯥ ꯑꯁꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯊꯣꯛꯈꯤꯕ ꯇꯟꯖꯥꯅꯤ ꯃꯈꯣꯏꯅ ꯀꯦꯆꯨꯕꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯂꯥꯏ ꯑꯁꯤꯕꯨ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯜꯂꯗꯨꯅ ꯑꯀꯣꯏꯕꯗ ꯃꯤꯡꯁꯦꯟꯅ ꯈꯥꯖꯤꯜꯂꯒ ꯊꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯅꯤ ꯃꯈꯣꯏꯒꯤ ꯃꯍꯩ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯋꯥꯍꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯁꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤ ꯃꯄꯨ ꯑꯗꯨꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯕꯗ ꯀꯦꯆꯨꯕꯤꯗꯤ ꯈꯪꯂꯦ ꯀꯦꯆꯨꯕꯤꯅ ꯑꯊꯣꯏꯕꯗ ꯍꯥꯏꯔꯦ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯂꯩꯕꯤꯔꯝꯃꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯩ ꯆꯪꯂꯨꯒꯦ ꯃꯤꯔꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯦꯆꯨꯕꯤ ꯂꯣꯟꯅ ꯏꯪꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯂꯩꯇꯕ ꯇꯟꯖꯥ ꯑꯁꯤ ꯉꯥꯏꯔꯒ ꯃꯥꯅ ꯆꯪꯈꯤꯕꯅꯤ ꯆꯪꯂꯦ ꯃꯅꯨꯡ ꯑꯗꯨ ꯆꯪꯂꯛꯄꯗ ꯀꯔꯤꯅꯣ ꯀꯣꯏꯌꯦꯡ ꯀꯣꯏꯊꯤ ꯑꯗꯨꯕꯨ ꯄꯥꯛꯊ ꯑꯗꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ
ꯃꯤꯡꯁꯦꯟꯅ ꯀꯣꯏꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯈꯥꯖꯤꯜꯂꯤꯕ ꯑꯇꯣꯞꯄ ꯀꯦꯆꯨꯕꯤ ꯑꯅꯤꯁꯨꯕ ꯊꯝꯂꯤꯕꯗꯣ ꯀꯦꯆꯨꯕꯤ ꯑꯃꯁꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ ꯊꯦꯡꯅꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯁꯦ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯍꯣꯏꯃ ꯇꯨꯡ ꯍꯟꯗꯣꯛꯏ ꯏ ꯀꯩꯅꯣ ꯃꯤꯡꯁꯦꯟꯗ ꯑꯩꯒꯤ ꯃꯤ ꯇꯥꯔꯕ ꯏ ꯑꯩꯒꯤ ꯃꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯗꯨ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯥꯁꯨ ꯃꯤꯡꯁꯦꯜ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯪꯂꯨꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯆꯤ ꯑꯃꯗ ꯂꯨꯝꯂꯒ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯃꯤ ꯇꯥꯔꯤꯁꯤꯕꯣ ꯑꯃꯨꯛꯁꯨ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯂꯦꯡꯂꯤꯕ ꯃꯑꯣꯡꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯏ ꯀꯩꯅꯣ ꯃꯤꯡꯁꯦꯟꯒꯤ ꯃꯃꯤꯁꯤꯕꯨ ꯑꯩꯅ ꯂꯦꯡꯕꯒ ꯃꯥꯟꯅꯗꯦꯅꯦ ꯑꯃꯗꯨꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯣ ꯀꯦꯆꯨꯕꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯃꯥꯕꯨ ꯎꯕꯗ ꯁꯥꯎꯗꯨꯅ ꯄꯩꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤ ꯑꯃꯗꯨꯅ ꯃꯄꯥꯟꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯁꯨꯕ ꯀꯦꯆꯨꯕꯤꯗꯨꯅ ꯍꯦ ꯍꯦ ꯇꯥꯃꯣ ꯇꯥꯃꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯗꯨꯅ ꯍꯩꯃꯥ ꯑꯥꯏ ꯅꯪꯂꯥ ꯅꯪꯗꯤ ꯅꯁꯝꯁꯨ ꯅꯀꯣꯏꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯅꯥꯅ ꯐꯥꯜꯂꯤꯕ ꯀꯅꯥꯅ ꯀꯣꯏꯕ ꯍꯥ ꯀꯅꯥꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤ ꯑꯅꯤꯁꯨꯕꯗꯨꯅ ꯈꯨꯝꯃꯤ ꯃꯈꯣꯏ ꯐꯠꯇꯕ ꯑꯍꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯕꯅꯤ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯀꯦꯆꯨꯕꯤ ꯑꯃꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯀꯦꯆꯨꯕꯤꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯦ ꯀꯦꯆꯨꯕꯤ ꯃꯁꯝ ꯌꯥꯎꯗ꯭ꯔꯕ ꯂꯨꯀꯣꯛꯄꯗꯨꯕꯨ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯁ ꯅꯪꯗꯤ ꯊꯤꯗꯤ ꯊꯤꯕꯖꯥꯠꯅꯤ ꯃꯁꯛꯇꯤ ꯐꯖꯗꯦꯍꯦ ꯃꯥꯒꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯥꯅ ꯉꯥꯡꯂꯤ ꯑꯃ ꯀꯦꯆꯨꯕꯤꯗꯨꯅ ꯈꯨꯝꯃꯤ ꯏꯁ ꯐꯖꯩꯌꯦ ꯇꯥꯃꯣꯗꯤ ꯃꯤꯗꯤꯛ ꯃꯤꯗꯤꯛ ꯀꯥꯕꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯁꯨꯝꯅ ꯉꯥꯛꯇ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯄꯅꯤ ꯇꯥꯟꯖꯥꯁꯤ ꯃꯥꯒꯤ ꯃꯄꯨꯗ ꯂꯩꯇꯦ ꯅꯤꯡꯊꯦꯝꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯀꯦꯆꯨꯕꯤ ꯑꯅꯤ ꯁꯨꯔꯝꯂꯤꯕꯗꯣ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯔꯦ ꯈꯪꯅꯔꯦ ꯑꯅꯤ ꯁꯨꯕꯗꯨꯗ ꯅꯤꯡꯊꯦꯝ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯀꯅꯥꯅꯣ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯑꯁꯦꯡꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯉꯛꯆꯥꯅꯅ ꯄꯥꯈꯠꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯗꯨꯅ ꯈꯨꯝꯃꯤ ꯑꯣꯏ ꯒ꯭ꯌꯥꯟ ꯉꯥꯎꯕ꯭ꯔꯣ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯑꯁꯦꯡꯕꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯑꯁꯦꯡꯕꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯪ ꯃꯇꯨꯝ ꯇꯥꯔꯒꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯆꯩꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝ ꯄꯥꯈꯠꯂꯛꯏ ꯃꯥꯗꯤ ꯃꯍꯩ ꯈꯔ ꯍꯩꯖꯕ ꯇꯥꯔꯕꯁꯨ ꯃꯄꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯍꯔꯥꯎꯖꯕꯅꯤ ꯌꯣꯠꯄꯤꯅ ꯎꯗ ꯇꯥꯎꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯂꯩꯇꯕ ꯇꯥꯟꯖꯥꯁꯤꯗ ꯀꯦꯆꯨꯕꯤ ꯑꯅꯤ ꯁꯨꯔꯝꯕꯁꯤꯗ ꯃꯥ ꯍꯦꯟꯅ ꯉꯛꯏ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯀꯦꯆꯨꯕꯤ ꯑꯃꯗꯨꯁꯨ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯃꯃꯥꯡꯊꯛꯇ ꯅꯤꯡꯊꯦꯝ ꯈꯣꯏꯅ ꯑꯣꯠꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯗꯨꯅ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯕꯨ ꯖꯩꯔꯒꯦ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯑꯃ ꯀꯦꯆꯨꯕꯤꯗꯨꯗꯤ ꯑꯄꯪꯕꯅꯤ ꯃꯥꯗꯤ ꯑꯃ ꯀꯦꯆꯨꯕꯤꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯁꯤꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯖꯥ ꯍꯥꯏꯅ ꯂꯥꯎꯈꯤꯔꯝꯃꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯣꯝ ꯃꯄꯥꯟꯗ ꯃꯁꯤ ꯃꯔꯨꯝꯗ ꯂꯩꯈ꯭ꯔꯤꯕ ꯑꯊꯣꯏꯕꯅ ꯇꯥꯔꯦ ꯑꯣꯖꯥ ꯃꯤ ꯌꯩꯕ ꯍꯧꯔꯒꯦ ꯇꯥꯟ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯄꯥꯟꯗ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯤꯕ ꯑꯊꯣꯏꯕꯅ ꯇꯥꯟ ꯊꯥꯕ ꯍꯧꯔꯛꯏ ꯍꯩ ꯗꯤꯟ ꯇꯥ ꯒꯤꯟ ꯇꯥ ꯍꯥꯏꯗꯨꯅ ꯇꯥꯟ ꯑꯁꯤ ꯄꯪꯊꯥꯔ ꯊꯥꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯥꯟ ꯀꯌꯥ ꯑꯃ ꯊꯥꯔꯛꯏ ꯃꯁꯤꯒꯤ ꯇꯥꯟ ꯑꯁꯤꯗꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯉꯣꯏ ꯆꯣꯡꯕꯗꯧꯅ ꯌꯣꯡꯅ ꯆꯣꯡꯕꯗꯧꯅ ꯐꯔꯪ ꯆꯣꯡꯂꯒ ꯅꯤꯡꯊꯦꯝꯕꯨ ꯀꯦꯆꯨꯕꯤꯅ ꯇꯞ ꯇꯥꯅ ꯌꯩꯔꯝꯃꯤ ꯐꯨꯔꯝꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯋꯥꯏꯔꯒ ꯀꯦꯆꯨꯕꯤꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯈꯨꯠꯅ ꯊꯥꯕꯤꯔꯣꯏ ꯈꯣꯡꯅ ꯀꯥꯎꯕꯤꯔꯣꯏ ꯀꯣꯛꯇꯅ ꯃꯨꯒꯅꯤ ꯑꯩꯒꯤ ꯂꯋꯥꯏ ꯇꯥꯡꯕꯁꯤꯅ ꯃꯨꯔꯒ ꯅꯪꯕꯨ ꯌꯩꯒꯅꯤ ꯍꯥꯏꯗꯨꯅ ꯐꯨ ꯌꯥꯕ ꯐꯨꯔꯝꯃꯤ ꯀꯦꯆꯨꯕꯤ ꯑꯃꯗꯨꯅ ꯅꯥꯀꯟꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯈꯨꯕꯥꯛ ꯈꯨꯔꯤ ꯌꯦꯡꯂꯤ ꯅꯤꯡꯊꯦꯝ ꯆꯩꯅꯥ ꯈꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯝꯅ ꯋꯥꯟꯊꯗꯨꯅ ꯁꯜꯂꯗꯨꯅ ꯅꯤꯡꯊꯦꯝ ꯐꯩꯒꯥꯛ ꯐꯩꯅ ꯁꯦꯠꯀꯥꯏꯔꯗꯨꯅ ꯑꯗꯨꯝ ꯇꯥꯍꯧꯔꯦ ꯃꯁꯤ ꯂꯣꯏꯔꯕ ꯇꯨꯡ ꯀꯦꯆꯨꯕꯤ ꯃꯁꯛ ꯃꯥꯟꯅꯕ ꯑꯅꯤ ꯊꯣꯔꯛꯏ ꯀꯦꯆꯨꯕꯤ ꯑꯃꯗꯨꯕꯨꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯊꯣꯏꯕꯒ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯏ ꯑꯅꯤꯁꯨꯕ ꯀꯦꯆꯨꯕꯤ ꯑꯁꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯔꯕꯗꯤ ꯀꯦꯆꯨꯕꯤꯅ ꯇꯧꯅꯤꯡꯂꯤꯕ ꯂꯤꯂꯥ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯀꯦꯆꯨꯕꯤ ꯑꯁꯤ ꯃꯥꯅꯕꯁꯨ ꯎꯍꯜꯂꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯀꯦꯆꯨꯕꯤꯁꯤꯅ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯥꯛꯂꯦ ꯃꯄꯨ ꯑꯗꯨ ꯊꯦꯡꯅꯅꯤꯡꯕꯅꯤ ꯃꯄꯨ ꯑꯗꯨ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯒꯦ ꯑꯁꯣꯝꯗ
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯑꯦ꯫ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯦꯆꯨꯕꯤꯒꯤ ꯃꯔꯝꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯇꯨꯏꯁꯟ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯇꯨꯏꯁꯟ ꯆꯠꯄ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯎꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯎꯅꯕ ꯐꯪꯗꯕꯗꯨꯅ ꯆꯤꯡꯂꯦꯝꯕ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯨꯏꯁꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯇꯨꯏꯁꯟ ꯃꯐꯝ ꯑꯗꯨꯁꯨ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕ ꯀꯦꯆꯨꯕꯤ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯑꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯆꯥꯅ ꯇꯨꯏꯁꯟ ꯑꯗꯨꯒꯤ ꯃꯐꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯇꯨꯏꯁꯟ ꯑꯗꯨꯒꯤ ꯃꯐꯝ ꯌꯧꯔꯔꯦ꯫ ꯑꯊꯣꯏꯕ ꯑꯁꯣꯝ ꯅꯥꯀꯟ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯈꯪꯗꯁꯥ ꯅꯠꯇꯁꯥ ꯂꯨꯝꯂꯒ ꯌꯦꯡꯂꯤ, ꯑꯗꯨꯒ ꯀꯦꯆꯨꯕꯤꯗꯤ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟ ꯇꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯣꯖꯥꯅ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯋꯥꯍꯪ ꯃꯊꯪ ꯃꯊꯪ ꯍꯪꯉꯤ, ꯑꯃꯁꯨ ꯈꯨꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯛꯂꯤ꯫ ꯇꯣꯝꯕꯗꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯀꯔꯤ ꯑꯃꯠꯇ ꯂꯨꯞꯇ꯭ꯔꯦ, ꯆꯪꯗ꯭ꯔꯦ꯫ ꯀꯦꯆꯨꯕꯤꯒꯤ ꯋꯥꯈꯟꯗ ꯐꯨꯡꯕꯪꯅꯔꯦ꯫ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯅ ꯇꯣꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯃꯤ꯫ ꯇꯨꯏꯁꯟ ꯑꯁꯤ ꯐꯖꯅ ꯌꯥꯎ, ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯔꯟꯖꯤꯠꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯣꯖꯥꯗꯨꯅ ꯎꯔ ꯃꯥꯜꯂꯦ꯫ ꯑꯣꯖꯥꯗꯨꯅ, "ꯑꯣꯏ ꯔꯟꯖꯤꯠ, ꯂꯦꯞꯈꯠꯂꯨ, ꯂꯦꯞꯈꯠꯂꯨ, ꯋꯥ ꯑꯃ ꯍꯪꯒꯦ." ꯔꯟꯖꯤꯠ ꯐꯨꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ꯫ ꯄꯔꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯟꯖꯤꯠ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯀꯌꯥ ꯀꯟꯅ ꯈꯪꯂꯨꯕ ꯍꯩꯔꯨꯕꯁꯨ ꯅꯠꯇꯦ꯫ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯤꯡꯉꯛ ꯃꯥꯡꯅꯔꯤꯉꯩ ꯀꯦꯆꯨꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ꯫ ꯃꯇꯝ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈꯤꯕꯅꯤ, ꯃꯥꯕꯨ ꯀꯔꯟ ꯌꯥꯝꯅ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯀꯔꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯣꯛꯅꯈꯤꯕ ꯂꯛꯅꯈꯤꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯔꯟꯖꯤꯠ ꯑꯁꯤ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯑꯃꯈꯛ ꯔꯟꯖꯤꯠꯇ ꯊꯥꯖꯤꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯣꯖꯥꯗꯨꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯈꯨꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, "ꯍꯣꯏ ꯔꯟꯖꯤꯠ, ꯉꯁꯥꯏ ꯃꯈꯩ ꯅꯪ ꯊꯧꯋꯥꯁꯨ ꯁꯥꯗꯦ꯫ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯑꯣꯝꯁꯂꯣ ꯍꯥꯏꯌꯨ, ꯑꯣꯝꯁꯂꯣ ꯍꯥꯏꯌꯨ." ꯋꯥꯍꯩ ꯆꯥꯔꯛꯄꯒ ꯄꯟꯊꯗꯦ ꯔꯟꯖꯤꯠ ꯐꯛ ꯂꯦꯞꯈꯠꯂꯗꯨꯅ, "ꯑꯣꯖꯥ ꯑꯣꯝꯁꯂꯣ," ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯣꯖꯥꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯃꯪꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯔꯟꯖꯤꯠꯀꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯈꯤꯈꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯈꯨꯗꯤꯡꯃꯛ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯦꯆꯨꯕꯤꯅ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯇꯣꯝꯕꯗꯁꯨ ꯃꯥꯒꯤ ꯃꯍꯩ ꯊꯥꯖꯤꯜꯂꯦ꯫ ꯅꯣꯛꯂꯝꯕꯗꯒꯤ ꯑꯅꯤꯗꯨ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ "ꯋꯥ ꯋꯥ ꯋꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯇꯥꯍꯟꯕꯤꯔꯝꯃꯤ꯫ ꯑꯣꯖꯥꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯔꯟꯖꯤꯠꯄꯨ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯆꯩꯅ ꯀꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯔꯟꯖꯤꯠ ꯀꯔꯤ ꯈꯨꯝꯃꯛꯏ? "ꯑꯣꯖꯥ, ꯊꯥꯒꯠꯆꯔꯤ, ꯊꯦꯡꯛꯌꯨ ꯑꯣꯖꯥ. ꯌꯣꯡꯅ ꯆꯤꯛꯇ꯭ꯔꯤꯕ ꯃꯤꯅ ꯌꯣꯡꯒꯤ ꯃꯍꯨ ꯈꯪꯗꯦ ꯍꯥꯏꯅꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯈꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯤꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯀꯦꯆꯨꯕꯤꯗꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯋꯥꯍꯟꯈꯤꯕ, ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯤꯗ ꯍꯔꯥꯎꯕꯗꯨꯅ ꯇꯥꯟ ꯊꯥꯔꯛꯏ꯫ "ꯗꯤꯟ ꯇꯥꯠ ꯇꯥꯠ, ꯗꯤꯟ ꯇꯥꯠ ꯇꯥꯠ, ꯍꯣꯏ ꯍꯣꯏ" ꯇꯧꯗꯨꯅ ꯑꯅꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠ, ꯑꯗꯨꯒ ꯇꯨꯄꯤꯗꯨ ꯊꯥꯡꯒꯠꯂꯒ ꯃꯁꯤ ꯃꯔꯨꯞ ꯑꯃꯗ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗ ꯑꯊꯣꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯊꯣꯏꯕꯁꯨ ꯏꯄꯪ ꯄꯪꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯉꯥꯍꯧꯔꯤ, ꯅꯤꯛꯍꯧꯔꯤ꯫ ꯃꯪꯗꯨꯅ ꯐꯝꯂꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯔꯟꯖꯤꯠꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯤꯈꯤ ꯅꯣꯛꯏ꯫ ꯔꯟꯖꯤꯠꯅ ꯈꯨꯝꯃꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯪꯂꯤꯕ ꯋꯥꯍꯪꯅ ꯑꯃ, ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯂꯤꯕꯅ ꯑꯃ꯫ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯦꯆꯨꯕꯤꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ, ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯊꯧꯁꯥꯈꯤꯗꯕ, ꯂꯛꯅꯈꯤꯕ, ꯀꯔꯟ ꯌꯥꯝꯅ ꯇꯥꯏ, ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯊꯥꯏꯅꯕꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯊꯣꯏꯕꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯀꯦꯆꯨꯕꯤꯅ ꯇꯥꯟ ꯊꯥꯔꯛꯎ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯊꯣꯏꯕꯅ ꯇꯥꯟ ꯊꯥꯗꯨꯅ ꯀꯦꯆꯨꯕꯤꯅ ꯑꯁꯣꯝꯗ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯔꯟꯖꯤꯠꯀꯤ ꯃꯊꯪꯗꯒꯤ ꯀꯣꯛꯆꯥꯎ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯀꯣꯛꯆꯥꯎꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯉꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯣꯝꯕꯒꯤ ꯔꯥꯎꯟ ꯑꯃ ꯂꯥꯛꯑꯦ꯫ ꯇꯣꯝꯕꯒꯤ ꯔꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤꯅꯁꯨ ꯃꯥꯕꯨꯁꯨ ꯈꯔ ꯆꯣꯞꯍꯟꯒꯦ, ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯃꯊꯪ ꯑꯗꯨꯝ ꯆꯣꯞꯍꯜꯂꯤ꯫ ꯀꯦꯆꯨꯕꯤ ꯇꯣꯝꯕꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕ, ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯗꯤ ꯇꯣꯝꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯅꯤ, ꯑꯗꯨ ꯇꯧꯅꯤ ꯑꯁꯤ ꯇꯧꯅꯤ ꯌꯥꯝꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯃꯥꯅ ꯇꯣꯝꯕꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ? ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯖꯥꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯈꯨꯝꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ, ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯍꯪꯅꯈꯤꯕ ꯉꯥꯛꯇꯅꯤ꯫
ꯑꯊꯣꯏꯕꯁꯨ ꯑꯗꯨꯝ ꯇꯥꯟꯊꯔꯝꯕꯅꯤ ꯑꯗꯨꯝ ꯌꯦꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯀꯤꯆꯨꯕꯤꯒꯤ ꯀꯥ ꯍꯦꯟꯖꯤꯜꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯤꯆꯨꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯊꯣꯏꯕꯗ ꯂꯤꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯑꯣꯖꯥꯅ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯇꯣꯡꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯄꯥꯎꯈꯨꯝ ꯀꯌꯥ ꯑꯃ ꯄꯤꯍꯟꯕꯁꯤꯗ ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯀꯤꯆꯨꯕꯤꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯇꯥꯟ ꯊꯥꯔꯛꯎ ꯇꯥꯟ ꯀꯟꯅ ꯀꯟꯅ ꯊꯥꯔꯛꯎ ꯍꯥꯏꯔꯦ ꯑꯊꯣꯏꯕ ꯇꯥꯟ ꯊꯥꯕꯗꯨ ꯕꯤꯠ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯒꯤꯟ 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 ꯍꯥꯏꯔꯝꯂꯕꯁꯨ ꯒꯤꯟ 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 ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯃꯥꯁꯨ ꯃꯤꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯊꯣꯏꯕꯅ ꯆꯠꯂꯁꯤ ꯂꯥꯎ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯤꯆꯨꯕꯤꯕꯨ ꯃꯥꯅ ꯀꯧꯈꯤ ꯑꯁꯨꯝꯅ ꯈꯔ ꯆꯣꯞꯍꯟꯕ ꯌꯥꯕ ꯆꯣꯞꯍꯜꯂꯝꯂꯕ ꯇꯨꯡꯗ ꯑꯊꯣꯏꯕ ꯑꯃꯗꯤ ꯀꯤꯆꯨꯕꯤ ꯆꯠꯈꯤ ꯆꯠꯂꯤꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯆꯤꯡꯗ ꯅꯠꯇꯦ ꯀꯤꯆꯨꯕꯤꯅꯗꯤ ꯍꯥꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯑꯣꯖꯥ ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯑꯩꯕꯨ ꯆꯤꯡꯊꯣꯛꯂꯤꯕꯅꯣ ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯊꯣꯏꯕꯅ ꯃꯤ ꯀꯅꯥ ꯂꯩꯇꯕ ꯑꯍꯥꯡꯕ ꯑꯃꯗ ꯃꯥꯅ ꯀꯤꯆꯨꯕꯤꯗ ꯐꯖꯅ ꯍꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤꯗꯃꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯆꯣꯞꯍꯟꯕ ꯑꯋꯥꯕ ꯇꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯪꯒ ꯂꯣꯏꯅꯔꯕ ꯃꯤꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯋꯥꯈꯜ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯏ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯤ ꯅꯍꯥꯛꯇꯤ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯅꯪꯅ ꯑꯐꯕ ꯃꯑꯣꯡꯗ ꯅꯪꯅ ꯐꯖꯅ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯐꯖꯅ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯅ ꯀꯥꯔꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯦꯟꯅ ꯀꯥꯔꯟ ꯇꯥꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯗ ꯑꯩꯅ ꯌꯥꯏ ꯑꯗꯨꯗ ꯅꯠꯇꯦ ꯅꯪꯒ ꯂꯣꯏꯅꯔꯝꯕꯁꯤꯡꯗ ꯌꯦꯡꯉꯣ ꯃꯈꯣꯏꯅ ꯈꯨꯝꯂꯤꯕ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯂꯣꯟꯆꯠꯂ ꯉꯥꯡꯕ ꯂꯣꯏꯔꯕ ꯇꯨꯡ ꯃꯈꯣꯏ ꯃꯁꯥꯅ ꯉꯛꯆꯔꯤꯕ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯏꯀꯥꯏꯈꯤꯕꯒꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯨꯠꯅ ꯐꯨꯕ ꯆꯩꯅ ꯊꯥꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯥꯎꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯀꯥꯏꯈꯤꯕ ꯆꯣꯞꯈꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯅ ꯉꯥꯡꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯄꯥꯛ ꯀꯣꯛꯄ ꯉꯝꯗꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯅꯪꯒ ꯍꯥꯟꯅ ꯄꯨꯜꯂꯛꯄꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯑꯊꯣꯏꯕꯒꯤ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯏꯪꯅ ꯐꯖꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯤꯆꯨꯕꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯀꯤꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯅꯤꯁꯨꯕ ꯀꯤꯆꯨꯕꯤ ꯑꯗꯨꯅ ꯅꯥꯀꯟꯗꯒꯤ ꯂꯦꯞꯂꯒ ꯈꯨꯕꯥꯛ ꯈꯨꯔꯤ ꯃꯁꯤꯃꯗꯤ ꯊꯃꯣꯏ ꯄꯦꯜꯂꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯤꯆꯨꯕꯤꯁꯨ ꯏꯀꯥꯏꯔꯛꯄꯅꯤꯅ ꯑꯊꯣꯏꯕꯗ ꯃꯥꯅ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯖꯥꯅ ꯍꯥꯏꯕ ꯋꯥ ꯑꯩ ꯍꯧꯖꯤꯛꯇꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯑꯩꯅ ꯃꯈꯣꯏꯗ ꯆꯣꯞꯍꯜꯂꯤꯕ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯀꯌꯥꯁꯦ ꯃꯁꯤ ꯐꯠꯇꯕ ꯖꯤꯕꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯑꯩꯒ ꯁꯛ ꯑꯁꯤꯒ ꯆꯥꯟꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯁꯥꯁꯨ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯊꯣꯡ ꯆꯥꯗꯕ ꯂꯥꯏ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯁꯨꯝ ꯇꯧꯔꯨꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯣꯖꯥ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯊꯣꯏꯕ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯃꯁꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯤꯁꯨ ꯃꯥꯟꯗꯦ ꯁꯥꯁꯨ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯛ ꯑꯁꯦ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯀꯤꯆꯨꯕꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯍꯥꯏꯕ ꯖꯤꯕꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯃꯔꯨ ꯏꯀꯣꯛ ꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕꯁꯨ ꯎꯔꯒ ꯑꯊꯣꯏꯕ ꯅꯣꯛꯄ ꯊꯤꯡꯉꯤ ꯀꯤꯆꯨꯕꯤꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯅꯣꯛꯀꯅꯨ ꯑꯁꯦꯡꯕ ꯋꯥꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯂꯣꯏꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯀꯔꯤ ꯈꯟꯕꯅꯣ ꯑꯊꯣꯏꯕꯁꯨ ꯀꯤꯆꯨꯕꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯏ ꯂꯤꯂꯥ ꯇꯧꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕ ꯃꯈꯣꯏ ꯊꯧꯔꯥꯡ ꯑꯃ ꯌꯥꯠꯂꯔꯦ ꯃꯈꯣꯏꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯕ ꯍꯧꯔꯦ ꯑꯁꯣꯝꯗꯁꯨ ꯇꯨꯏꯁꯟ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯜꯂꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯍꯨꯝ ꯑꯁꯤ ꯉꯥꯎꯔꯕꯅꯤ ꯑꯍꯨꯝ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯍꯟꯗꯛ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯥꯎꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯇꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯤ ꯃꯤꯅ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯌꯧꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨꯅ ꯂꯣꯏꯁꯤꯟꯗꯕꯗꯒꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕꯅꯤ ꯃꯈꯣꯏꯒ ꯄꯨꯜꯂꯨꯅꯨ ꯃꯈꯣꯏꯗꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯍꯥꯏꯗꯁꯨ ꯍꯥꯏꯔꯕꯅꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯃꯈꯣꯏꯗ ꯄꯪꯅꯣꯛꯇ ꯅꯣꯛꯄꯁꯦ ꯑꯗꯨꯝ ꯇꯧꯏ
Wakan nungaita ikai-ikaina makoina asum lakka matamda makoigi ka baragi thongilase yaurare. Thongilase hek yorpaga Rajit nahan urubani se amakak thongilase da thetlibase. Asida kari cheno? Rajit na se do hangduktuna paroi. Paruba matamda asumda warol tharami. Tomba Rajit Kokchau. Ai nakhoi unab lamani. Adubu nakhoi di tuition chakra male. Nakhoi na halakku matamda se asi thengnaba tarabadi nakhoi ai khunguliro. Kichupido. Makhoi mapu masu anina pharaga thamkrabani. Ai yengba yaba yengle khangba yaba khanglabani. Ai bisu makhoi na awaba tahallamani. Ai makhoi gi mathakta laman khumba chatle. Lambi do ai hairake asumna haraga mana lambi gi mong mato amakhi yi masigi lambi gi mong mato se thiraga lau haibigi mongni. Aduga makhata nasu warol kare iramli tharamli. Chaliba khongjalase mai pa ko mai thiba ani glang daidani. Mai pa pa tarabadi ai amuk nakhoi ga pullikhini nakhoi gu unagani. Aduga kari gumba ai na mai thi ki tarabadi nakhoi gi mangda ai amukhana ai gi sakasi ularai. Ai tamba yaba tamlaba haiba yaba haijilba matungda ai gi mai singase makhoi ani gi mangda inu thokani. Makhoi anibu ikut asi pen aina laman kumbado nakhoi du honingmani. Nakhoi na aibu nuksiba tarabadi ai khunguliro ai chatlabani. Warolase hek paba loiraba tung makhoi uhum amaga munmun jingni. Tomana adudi Jinglembagi matung ikhu indaba yaroi. Kamai to sige Kokchau amadi Rajitsu chap manana magi mateng pangba chasi hai. Masida Kokchau no hairi ya shakhredago nahalwai Kichubi pulingi matamdadi mana karan phana tarbasu akhoi ki mateng khara su pangmani. Akhoi di mahaisu kari mat haide kamai pangani. Rajit nama khumi khutta paiba utup atobla kaino adu ka thom thagadabani. Makhoi mahai torbasu lau akhoi to patosine. Tomba makhoi gi wasing si tabada Kichubi bu man yamna miss tawi nisingi. Masindagi soli Kichubi nang aigi nakti ka taseng na laplo wede ko. Nang na aibu asiyaw na warorong ngani habadi ay nong mata khalude. Lempu man manangi saktam mudu udabada ay lipum khangdre. Nang na aibu sembi bani nang na aibu yokat pi bani. Larik laisu mahi kayama nang na hen birami. Adu ngasidi nang na inaktagi lapki bata sillase seran turan panglon da lonare. Mina ikhoi luknare. Wadu tabada Rajitna itaw nangi dubu Kichubi nuksiribra natraga mabu sidolibra. Mado mi sumande sa sumande khanglibani. Aduga nangna lempu man bahai amuk taramba taradi kainoni. Tomana soigibani. Adum nuksibagi akhoi phagi pungtok tongnabani da. Itaw nakhoi su khalluni. Asukuina pulaklaga kaisu leitaba thodo amada mana waro wasiba chumlibraba. Rajit nama khumi. Chumi. Nangna haba khudiba puna chumi. Akhoi su yam nungaite. Nungu nuksine. Akhoi na kaino madang haibada kangdrum manu maga saktam maduna koi chen mado. Kokchau nama nangi di nuksibani he adumna haiganu. Khwaidagi henana Kichubi gidamukta khanbadi aini. Aidi nongmada Kichubi nuknakiba leite. Ngangkibasu leite. Magi mawong matawda mairen phambaknabi malabasu aidi nongmata haikiba leite. Nuknakibasu leite. Lao akhoi jalase. Jinglembagi matung ilurase. Masidagi makhoi ahum yamna phingna jinglembana tatliba map adomda makhoi chatpa horle. Asumna jinglembagi khungul lirari asomdana makari kamdori. Kichubi magi ojaga punna phaminari aduga nakandana ani suba Kichubi leiri. Asum phamlambadagi Kichubi su magi tongnaba thabaksing adum yengba hore. Nuksana kanna sagalakpa lawai luton chap chana jekhalakka matam asida Kichubi na magi oja athoibada munna yengladuna wahare. Oja khutto ai kosira thamuse. Ai kariguma matang yenge. Wahaido harakpadagidi athoibasu kari yengadabana haduna magi kok arangmaduda makutu tap thame. Masigi tanja sida asomdadi Kichubi na punna yenglare punna urare. Mani yenglibase makhoi ahumase halakhrabra. Makhoi ahum kari tawri habadu yenglibani. Hek yengbaga
ngasai thungin na pa da makhoi na sana ki bo wari sing se magi bitta han urare lempu manu bu haibane kangdrum manu bu haibane mairen matum ta bu haibane wa sing se ta ba ke chubi chawana mai hoi ya yengone masi ke hum se ai bu nok na bu sidok pulep tine e bu chalisina kadai da masidagi mathang yeng lai masidagi ke chubi na urare khanglare chinglem bana makhoi ani gi mathak ta laman khumba chatliba aduga makhoi ahum na khongul liriba kaya se punna urare masi ubdagi ke chubi haraure phakpa no khalai oja lila nungai dore he ngasi dile phugi dikhangan bata bane kangdrum manu bhai bane mairen matum ta bhai bane he ai gi magun utlage oja khudimak se nang na punna tawgadabane oja gi damak aina punna mateng pangane oja se ai koki mathakta chakra guma ma yawbane masigi mapa sida oja gi yati kuche masina khara kana nama thamo aduga khut amasina aiga sarak to humjilo wado haibada athoibana muni jingi magi mi engduda ke chubichu ke noma khalakla male he oja kanone nangaldo na payuse nangaldo na namo asumna haibadagi nangan na nammi aduga magi mahi kaya ma athoibada punna pibirare khairare masidagi makhoi uhum chap manare aduga challasi haduna chatpa hore ani suba ke chubi adudi makhoi da masa uhande khanghande mangonda su mai khara khaige habagi ke chubi na thorang am silli horel lan marakta karigumba khara tawnabadi karigumba khara yegnabani makhoi su asumna lambi adugi maigai yengli yelaga khongul liduna lae asomna kamdori ahan ba oina chinglemba amadi makhoi mapu masuaniga lanthina ba thorang tawkre makhoi mapu masuanigi yamna sathiba mi kana amata changmangamdaba mi na su hek yengbada sangamadi lei habadi khanglaga manungda kari tori di khangdaba amadi lei mafam ase una ikoi na hoi mafam asida chinglemba lai habadi makhoi mapu masuani na khangde ningthembi thawai jakpa nungaitaba mangonda kechubina lakcharamba yamathina ulama kaya adugi mapura tamjabani masideke makhoi anina sangasi tam lakpani makhoi mamangda pattaba lai kaya makhoina sanakhre adubu punna maithiba nangki mangayani masidagi saubade helba mapu asina magi leijabi thaduna ngasidi arei thakta lai sane karigino aina sanaba lai kudimak maithiri bisi haibagi wakhalda mana sumna torakpani asumna tawringai khara laptakna singlembadi adum yorakre magi thainabi khawmagi manungda pusiladuna thainabi nu kudimak singasi honagani thainabina makhoibu awaba pengani haduna lakpani mapudugi kallaba magi sathirba mahi kaya amana hojikti puthorokle kauthorokle yamna sathiba lai kaya mathang kauthorei ningthem mapuna tawriba thaba asida mateng pangkhili mapuna asima taw asima pir wahaiba matamda man pisiladuna hojikti kauthorei chilem su laklaga magi su mafam chaba ama yelaga yamade palap lapanate magi thainabi se makhara thammi aduga magi su masaki ba mahi kaya ama sungjai mana pabada ka hoba man nising mangamdaba wahi kaya ama larik machang puthoi aduga paraga nisingli mahana khallibadi masi khudimak singasi paba loiraba tungdadi makhoi gi manak tamna change sini asumna paba loire phanam nising mangamle masidagi thauna phana chinglemana magi thainabi nu khudimak singasi ngamngani habigi wakhalda adum phingna khongkap launa thangduna makhoi ani changki asomdadi manungda lai sanariba makhoina phattaba lai kauthokduna mahi kayama piringai talak asida makhoi thorliba lai sing asida karigumba sanan chawm khara adum phangla male masidagi makhoi sing ase ngaka tuminna nena tana layu habi yadre ahal maibuduna wa kayama hairbasu aduka ningthemna su wa kayama hairbasu tadre masidagi ningthemga ahal duga khalakle asoma palamda kanaguma ama lakle kanaguma ama chanakle habase ningthem haipetang thui adugi yengi mani yenga matamda adum urare chinglembana mathona phana phone chanalibase makhoi gi leidiba masigi holasi yamna chawi isang sangi ningthem yamna pinsin silei aduga mapura tamlare lahore chinglemba masamung lahore bubu kamai tone madi mamang na su chaina khara phangkhibaduna pakhat mapura tami
ꯃꯁꯤꯗꯒꯤ ꯃꯄꯨꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯪ ꯊꯤꯕ ꯂꯥꯛꯑꯕ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯏꯁꯨ ꯅꯨꯄꯥ ꯂꯩꯌꯨ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯧꯊꯣꯛꯂꯤꯕ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯌꯥꯊꯪ ꯇꯥꯎꯊꯔꯔꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯋꯥꯕ ꯇꯥꯍꯜꯂꯨ ꯑꯋꯥꯕ ꯄꯤꯌꯨ ꯍꯥꯏꯔꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯏ ꯊꯣꯔꯛꯂꯤꯕ ꯑꯅꯤ ꯑꯍꯨꯝ ꯑꯁꯤ ꯍꯦꯛꯇ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯅ ꯄꯥꯏꯊꯣꯛꯅꯕ ꯇꯧꯏ ꯄꯨꯟꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯑꯃꯈꯛ ꯍꯥꯟꯅ ꯊꯣꯛꯂꯛꯏ ꯃꯁꯤꯒꯤ ꯊꯣꯔꯛꯄꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯆꯠꯂꯤꯕ ꯊꯥꯏꯅꯕꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯐꯠ ꯉꯥꯛꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯀꯤꯠ 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 ꯅꯝꯅꯩ ꯅꯝꯅꯕ ꯃꯇꯝꯗ ꯊꯥꯏꯅꯕꯤꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯆꯪꯂꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯃꯥꯅ ꯌꯩꯕ ꯌꯥꯕ ꯌꯩꯔꯦ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯑꯗꯨꯒ ꯀꯥꯎꯅ ꯇꯥꯟꯁꯤꯜꯂꯝꯃꯤ ꯑꯇꯣꯞꯄ ꯐꯠꯇꯕ ꯂꯥꯏ ꯑꯃꯗꯣ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯑꯍꯜ ꯃꯥꯏꯕꯗꯨ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯥꯏꯅꯕꯤꯗꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯔꯦ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯃꯗꯅ ꯂꯥꯞꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯃꯆꯤꯟꯁꯤꯗ ꯂꯩꯔꯤ ꯅꯤꯡꯊꯦꯝ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯐꯥꯛꯅ ꯂꯦꯞꯄꯤ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯗꯨ ꯁꯧꯔꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯦ ꯅꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏ ꯅꯄꯨ ꯅꯁꯨ ꯑꯅꯤꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯥꯏꯊꯤꯕ ꯅꯪꯗ꯭ꯔꯤꯕ ꯂꯥꯏ ꯑꯃꯅꯤꯗꯣ ꯃꯈꯣꯏꯁꯨ ꯁꯥꯎꯅ ꯃꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯂꯥꯜ ꯍꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯃꯥꯏꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯊꯥꯏꯅꯕꯤꯒ ꯃꯈꯣꯏ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯀꯤꯠ ꯀꯤꯠ ꯅꯝꯅꯩ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯍꯟꯗꯅ ꯂꯥꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯊꯥꯏꯅꯕꯤ ꯃꯁꯥ ꯆꯣꯛꯊꯔꯛꯏ ꯋꯥꯕ ꯍꯦꯜꯂꯛꯏ ꯆꯤꯡꯂꯦꯝꯕꯅ ꯋꯥꯗꯅꯕ ꯃꯊꯧꯅꯥ ꯄꯥꯡꯒꯜ ꯄꯤꯅꯕ ꯀꯌꯥꯔꯒꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯀꯣꯟꯅ ꯊꯪꯗꯗꯤ ꯊꯥꯏꯅꯕꯤ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯉꯝꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯊꯥꯏꯅꯕꯤ ꯂꯦꯡ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯐꯥꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯂꯥꯏ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯕꯗꯧꯅ ꯐꯥꯔꯒ ꯊꯝꯈꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯁꯣꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯣꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯅ ꯂꯥꯜ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤ ꯊꯥꯏꯅꯕꯤꯅ ꯈꯨꯗꯤꯡꯃꯛ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯠ 5-10 ꯍꯦꯟꯅ ꯂꯦꯡꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯊꯥꯏꯅꯕꯤꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯕꯨꯁꯨ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯐꯤꯡꯅ ꯂꯥꯛꯄꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯍꯣꯜ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯈꯣꯏꯒꯤ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯁꯤꯗꯗꯤ ꯑꯁꯤꯗ ꯇꯥꯏ ꯑꯁꯤꯔꯅꯦ ꯑꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯃꯥꯜꯂꯦ ꯆꯪꯉꯨꯁꯤꯔꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯏ ꯂꯨꯝꯂꯒ ꯆꯪꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯁꯤꯒꯤ ꯃꯌꯥ ꯌꯧꯔꯦ ꯆꯪꯂꯒ ꯌꯦꯡꯁꯤꯔꯅꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯪꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯠ ꯆꯪꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯆꯪꯕꯒ ꯍꯣꯜ ꯑꯁꯤ ꯄꯨꯝꯃꯝ ꯃꯝꯈꯤꯔꯝꯃꯤ ꯄꯨꯝꯃꯝ ꯃꯝꯕꯗꯨꯅ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯣꯏ ꯃꯝꯃꯤꯍꯦ ꯔꯥꯖꯤꯟꯅ ꯀꯅꯥ ꯂꯩꯕꯅꯣ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯅꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩ ꯉꯥꯟꯈꯠꯂꯛꯏ ꯃꯩ ꯉꯥꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯑꯀꯤ ꯇꯨꯖꯨꯡꯒ ꯐꯥꯎꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯜꯂꯤ ꯉꯔꯪ ꯉꯪꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗꯅ ꯆꯤꯡꯂꯦꯝꯕꯕꯨ ꯄꯨꯜꯂꯒ ꯊꯝꯂꯤꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯃꯥꯡ ꯋꯥꯏꯗꯅ ꯃꯈꯣꯏꯒꯤ ꯊꯥꯏꯅꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯣꯠꯂꯤꯕ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯌꯥ ꯑꯁꯤ ꯎꯔꯔꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯍꯥꯟꯕ ꯃꯩ ꯉꯥꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯄꯥꯈꯠꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯩ ꯉꯥꯜꯂꯤꯕꯁꯤꯁꯨ ꯃꯩ ꯊꯥꯟꯕ ꯅꯠꯇꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯁꯨ ꯊꯥꯏꯅꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯊꯥꯏꯅꯕꯤ ꯅꯪ ꯍꯧꯒꯠꯂꯣ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯂꯃꯟ ꯈꯨꯝꯂꯣ ꯃꯥꯏꯊꯤꯕ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯆꯤꯡꯂꯦꯝꯕꯁꯨ ꯐꯥꯖꯤꯟꯈꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥꯁꯤꯗꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯁꯥꯟꯅꯒꯦ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯃꯌꯦꯡ ꯇꯥꯔꯔꯦ ꯊꯥꯏꯅꯕꯤꯁꯨ ꯑꯃꯨꯛ ꯐꯠ ꯅꯥꯟꯊꯣꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯐꯥꯖꯤꯟꯕꯅ ꯍꯦꯜꯂꯤ
ꯐꯥꯖꯤꯜꯂꯨꯕ ꯈꯨꯗꯤꯡꯒꯤ ꯊꯥꯏꯅꯕꯤꯕꯨ ꯑꯋꯥ ꯆꯩꯅꯥ ꯄꯤꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯃꯥꯏꯊꯤꯕꯗ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯆꯨꯕꯤ ꯑꯊꯣꯏꯕꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯞꯅ ꯎꯔꯤꯕ ꯃꯈꯣꯏꯒꯤ ꯍꯣꯜ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯑꯣꯏꯔꯛꯂꯦ꯫ ꯀꯦꯆꯨꯕꯤꯒꯤ ꯃꯀꯣꯛꯇ ꯑꯊꯣꯏꯕꯅ ꯇꯥꯞ ꯄꯥꯏꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯎꯔꯔꯦ꯫ ꯀꯦꯆꯨꯕꯤꯁꯨ ꯈꯪꯉꯤ꯫ ꯑꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯅꯨꯡꯒꯤ ꯂꯤꯂꯥ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯄꯨꯟꯅ ꯐꯥꯈ꯭ꯔꯦ꯫ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯦꯆꯨꯕꯤꯅ ꯑꯣꯖꯥ ꯀꯔꯤ ꯑꯃꯠꯇ ꯈꯟꯒꯅꯣ꯫ ꯍꯩ ꯃꯍꯤꯒꯨꯝꯕ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯁꯥꯅꯒ ꯁꯥꯕꯅ ꯊꯛꯂꯒ ꯉꯥꯏꯍꯥꯛꯇꯪꯕꯨ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯤꯗ꯫ ꯂꯨꯀꯣꯛꯄꯁꯤꯗ ꯏꯁꯤꯡꯒ ꯍꯩꯔꯒ ꯅꯨꯡꯉꯥꯏꯅꯒ ꯐꯝꯂꯒ ꯂꯩꯅꯤꯡꯉꯤꯗ꯫ ꯑꯊꯣꯏꯕꯅ ꯑꯗꯨ ꯌꯥꯔꯣꯏꯌꯦ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯁꯤ, ꯃꯈꯣꯏ ꯀꯟꯅꯕ ꯇꯧꯁꯤꯅꯦ꯫ ꯀꯦꯆꯨꯕꯤꯗꯤ ꯑꯊꯣꯏꯕꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯏ꯫ ꯑꯊꯣꯏꯕꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯥꯗꯤ ꯄꯥꯡꯊꯣꯛꯈꯤꯁꯤꯗꯅꯤ꯫ ꯑꯣꯖꯥꯅ ꯄꯥꯝꯂꯕꯅꯤꯅ ꯑꯩ ꯆꯪꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯅꯨꯡꯗ ꯄꯥꯛ ꯆꯪꯍꯟꯔꯣꯏ꯫ ꯑꯣꯖꯥ ꯍꯧꯔꯣ, ꯑꯣꯖꯥꯒꯤ ꯇꯥꯟ ꯍꯧꯔꯣ꯫ ꯑꯊꯣꯏꯕꯅ ꯀꯔꯤꯒꯤ ꯇꯥꯟ? ꯌꯦꯡꯗꯤ ꯌꯦꯡꯉꯨꯅꯤ ꯑꯣꯖꯥ, ꯃꯄꯥꯟꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯇꯥꯟ ꯊꯥꯔꯛꯎꯁꯦ꯫ ꯑꯊꯣꯏꯕ ꯀꯦꯆꯨꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯛꯂꯦ꯫ ꯒꯤꯅꯤ ꯒꯤꯅꯤ ꯒꯤꯟ, ꯒꯤꯅꯤ ꯒꯤꯅꯤ ꯒꯤꯟ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯟ ꯑꯁꯤ ꯊꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯍꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯦꯆꯨꯕꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯪ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯟ ꯑꯗꯨꯗ ꯍꯦꯛꯇ ꯃꯈꯣꯡ ꯑꯗꯨꯅ ꯊꯤꯜꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯅ ꯃꯊꯛ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯥ ꯄꯪꯁꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯟ ꯌꯥꯝꯅ ꯀꯜꯂꯤ꯫ ꯀꯦꯆꯨꯕꯤꯅ ꯃꯊꯛꯇꯒꯤ ꯂꯥꯎꯔꯤ, ꯇꯥꯟ ꯑꯁꯤ ꯈꯔ ꯀꯜꯂꯨ, ꯑꯅꯧꯕ ꯇꯥꯟ ꯑꯃ ꯁꯤꯜꯂꯨ ꯍꯥꯏꯕꯗꯒꯤ ꯑꯊꯣꯏꯕꯁꯨ ꯇꯥꯟ ꯑꯗꯨ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ꯫ ꯗꯤꯟ ꯇꯥꯠ ꯇꯥꯠ, din tat tat, din ha, din tat tat, din tat tat toina tꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯦꯆꯨꯕꯤꯅ ꯍꯦꯛꯇ ꯐꯟ ꯆꯣꯡꯕ꯫ ꯑꯍꯜ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯇꯁꯦꯡꯅ ꯉꯛꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯧꯊꯣꯛꯄ ꯂꯥꯏꯗ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯠꯂꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤꯕꯁꯤꯅ ꯑꯇꯣꯞꯄ ꯁꯥꯊꯤꯕ ꯂꯥꯏ ꯀꯧꯊꯣꯛꯂꯤꯕꯅꯤ ꯁꯤꯅꯤ꯫ ꯊꯥꯏꯅꯕꯤꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔ ꯃꯥꯜꯂꯦ꯫ ꯑꯍꯟ ꯃꯥꯏꯕꯗꯨꯁꯨ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯃꯥꯒꯤ ꯃꯩ ꯍꯧꯕ ꯈꯨꯗꯤꯡꯃꯛ ꯀꯥꯏꯔꯛꯂꯕꯗ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯏ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯅꯤꯡꯕ꯭ꯔꯥ, ꯅꯁꯥ ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯁꯤꯗ ꯀꯦꯆꯨꯕꯤ ꯄꯟꯊꯗ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡꯅꯦ, ꯑꯉꯥꯡꯗ ꯀꯔꯝꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ? ꯑꯣꯜꯍꯟꯕꯤꯌꯨꯅꯦ ꯉꯝꯃꯗꯤ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ, ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ, ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯕ ꯁꯣꯏꯗꯕꯅꯤ, ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗ ꯀꯦꯆꯨꯕꯤꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕ, ꯉꯁꯥꯏ ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯨ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ, ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯩ ꯀꯥꯡꯗ꯭ꯔꯨꯝꯅꯦ, ꯑꯩ ꯂꯦꯝꯐꯨꯅꯦ, ꯑꯩ ꯃꯥꯏꯔꯦꯟ ꯐꯝꯄꯥꯛꯅꯕꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯑꯣꯖꯥ ꯇꯥꯟ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯕꯗꯒꯤ din tat tat ꯊꯥꯗꯨꯅ ꯍꯦꯛꯇ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯀꯣꯏꯆꯣꯡ ꯆꯣꯡ ꯗꯥꯡ ꯊꯤꯜꯂꯛꯏ꯫ ꯑꯁꯣꯝꯗꯗꯤ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯤꯕ, ꯁꯥꯊꯤꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯀꯧꯊꯣꯛꯂꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯄꯥꯈꯠꯄꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯉꯤ, ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯇꯔꯥꯏ ꯈꯨꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡꯅꯤ, ꯑꯉꯥꯡꯗ ꯀꯔꯝꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯉꯥꯡꯂꯛꯏ꯫ ꯃꯥꯒꯤ ꯎꯁꯤꯠꯇꯕ, ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯑꯋꯥꯕ ꯇꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯦꯆꯨꯕꯤꯁꯨ ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯀꯔꯦꯝꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩ ꯂꯦꯝꯐꯨꯅꯦ, ꯑꯩ ꯀꯥꯡꯗ꯭ꯔꯨꯝꯅꯦ, ꯑꯩ ꯃꯥꯏꯔꯦꯟ ꯐꯝꯄꯥꯛꯅꯕꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯝ ꯃꯄꯥꯟꯗ ꯇꯥꯟ ꯊꯥꯔꯝꯕ ꯑꯊꯣꯏꯕ ꯄꯪꯅꯣꯛꯇ ꯅꯣꯛꯈꯠꯂꯛꯏ, ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯇꯣꯝꯕ ꯈꯣꯏ, ꯔꯟꯖꯤ ꯈꯣꯏ, ꯀꯣꯛꯆꯥꯎ ꯈꯣꯏ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯇꯣꯝꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯈꯤꯕ ꯋꯥꯗꯨꯅꯤ, ꯀꯅꯥꯅꯣ ꯁꯤꯕꯣ, ꯀꯅꯥꯅꯣ? ꯃꯈꯣꯏꯅ ꯋꯥꯈꯟꯗꯤ ꯂꯥꯝꯁꯤꯟꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯀꯥꯡꯗ꯭ꯔꯨꯝꯅꯦ, ꯃꯥꯏꯔꯦꯟ ꯐꯝꯄꯥꯛꯅꯕꯤꯅꯤ, ꯂꯦꯝꯐꯨꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯃꯈꯣꯏꯅ ꯂꯛꯅꯈꯤꯕ ꯋꯥꯅꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯦꯆꯨꯕꯤ ꯂꯥꯛꯀꯅꯤ, ꯀꯦꯆꯨꯕꯤ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯑꯣꯏꯗꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ꯫ ꯃꯥꯒꯤ ꯊꯥꯏꯅꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯝꯍꯟꯒꯅꯤ, ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯆꯥꯎꯅ ꯄꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯨꯕꯅꯤ, ꯑꯁꯥ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ
मागे पांगल थौना खुदिमक पुन्ना मयेंग तारे लेंगलब खुदिंग अरेंग अरेंग पुथबा हाबदो चिंगलेंबदो ओइरे असिगुम्बा तंजासिदनी मखोय खुदिमक मिराइबिख्रबा लंगनफम ओइख्रबा मखोय करेमनफम ओइख्रबा केचुबीना खुदिमक सिंगसी होनारकदोरिबा खुदिमक सिंगसे मतेंग पांगदोरिबा केचुबी पंगांग ngangjarabasu karan darabasu mahak makhoigi hanagi pullamba miyosing kaidongmaida kawba leikide mahagi thamoida wakhanda nungaidaba khara khajik phawkhibatu natana mahagna kaidongmaida makhoigi mayokta leigi haduna khankiba leite masimaknani ngasi makhoina aruba awaba tarba tanjasida mana mateng pangba lakliba sati ba lai kaya makoriba makhoi khudimakpu henna awaba tahannaba honariba ningthim mapu mikup asida mahak humang kangle yamnu ware मागी लाई कौब अतई थबक थोरम खुदिमक पुन्ना कायखलबनी मसिदगी मनाक्ता लेरंबा साथीब लाई कया अमा मथक तमना पाइखनबा मथक माबु थुगाइरिबसे मसि माइथिब पिरुनबा हादुना थागले थागत खिबगा करी हाइनी लंखतखिबा पोटलमा अदुम मथक यौ ngamदना मखादा लोंग हाइतरपकुमनी थौना फना या हादुना पाइखलकनी अदुबु उ हारगा दुम तारकनी पाइखत खिबगा मैनि सिंगना लोंग लोंग तारकपदुंगाय अनि हुम सुरे लाई साथी कया अमा थागलकपा अदुबु केचुबी के मनाक योंगमदा मथकलमदा हेक पाइखलपगा चप चिंगलका दुम तारए मसिदा निंगथेमदी हेना पाखली हेनकी अदुगा मखोय अहु मसिसु ngakpana kainoma towi karamba mayano karamba shaktino asikum lai side amakta udri haduna makhoi ngai makhoi gidamakta mateng pangliba lai sibu karamba laino kanana sanaribana haduna wakhan khali aduga chinglemba masamaksu he ngakpana kainoma towi magi thaina bise mapangal yamna kalli pangal thona yam lei shakti lei haduna khallubani adubu mabusu phajilaga thamkiba masida makhoi gi mateng pangliba साथी लाई कया थाजिल फाउबद लोंगना हाइथरलिब कया सिद चिंगलेंबा पुंगंगई अखोइगी मतेंग पांगलिब लाई सिबु करम लाइनो कनाना करमना सानरिबनो सिगी वखलसे खल्ली अदुब लांबदि फंगदे कनानो हाइबसु खनब ngamdre निंथेम मपुसु याम साथीब मीनी माइथीब फनयाम नंगी अदुबु सानब कौबसु लेबलेबदे मागी साथीब लाई मखल कया अम कौई थोरप खुदिमक किचुबीगी पांगल थोनाना पुन्ना माइथीब पीरे केचुबीसु वखलमने असोम मपानदा तान थावरिबा अथोइबदा माना करिगुम खरा तोहनिंगली करिगुम खरासु माना पांथोहनिंगली मसिदगी केचुबीना तंजाम येंगी मदुगा माना अथोइबदा मागी माहि खुदिमक्सु पुन्ना थाजिनबनमे माहिसिंगदो हेक थाजिनबदगी अथोइबसु मागी वखल पुनिंगदा करिगुम खरा फोरे मसिदगी होल अदुगी मनुंग तमना अथोइबा कन्ना लाउदुना अंगावबा मंगी मोंग मतो चिले अथोइबा लारो चिले अदुगा होल असिगी मनुंगी मयाई मक्तदा अथोइबा लेपरे कना पुन्ना थोरउ आइगा लांथेंगना सिहादुना थौना फना लेपरे असुमना लेपलिबा तौरिबसे केचुबीगी माहिननी केचुबीगी पांगलनी मागी मोंग मतो सिदा केचुबीना मथक्तगी बा हादुना खुबा कन्न खुरी मखोइ लेरिबा खुदिमक्ति मंगा चमने अदुगा निंथेम अमदि मागी मपुदी ngai pakchu pakhale makoina maithiba pirani khalluba makoina pharaga thamliba sinataba atopa thorliba atopa laliba sina kanano masina karam mino haduna makoina khalli athoibadi makoigi punsida ukhiba leitri thengnakiba leitri asumna athoibada kechubigi mahi pangal khudima punni yarabanina athoibana ningthema madi magi mapubu yamna akanna mongda lan thengnei mahagna ayama matamda maithiba piduna makoibu wahanduna salak sanaduna thamkirami केचुना हंदना मथक्तगी तालसे कन्न थागलई मान हंदना नुंगाइबगी इनोत कयाम पीरी केचुबीगी ताना अकपनी पिकनेगा पिकले मरुनगा खोगले अदुगा जगोय तानसे कनादगी तम्मुनु खंगदे मागी थोक पंगसादा साइ कनागुंबा अतोप ताइबं मीना उबा तारबसु माबु उबदा कीबगी महुत्ता नोकनिंग हंदना फावगदबा मोंगनी मीना सिम nganगनी असिम तौनी नोकनखिने हाबगी मंगोंद अकी तुजिंगबा करियमता लेते मागी हाइबबु नुंगाइबा कारण ताजबल लम हेंजन बसिनी अथोइबना खुदिमक पुन्ना होनरे असुम तौना अथोइबना निंथेममदि मागी मपुबु माइथिबा पीरदुना चिंगलेंबा केचुबी अदुगा फाजिलिबा मखोइ अहुम मसिबु कनबिखिरमी मसिदा मखोइ अहुम अदुगा चिंगलेंबा मसामक्सु ngakpana kaino matoki thaini bidi खुदिमक सिंगसि लोइना खंगी केचुबीगी माहि थौनाना खुदिमक सिंगसे पांथोकपनि हाइबा केचुबी मखादा कुमथरक्ते
ꯑꯗꯨꯒ ꯊꯥꯏꯅꯕꯤꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯅꯈꯣꯏꯒꯤ ꯃꯍꯩ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯑꯔꯦꯝꯕ ꯇꯥꯔꯕꯅꯤ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏ ꯂꯦꯡꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯒꯤ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯅ ꯁꯜꯂꯗꯨꯅ ꯇꯥꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯇꯞꯅ ꯇꯞꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯇꯣꯝ ꯃꯈꯣꯏ ꯔꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯏꯀꯥꯏ ꯆꯥꯜꯂꯛꯏ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯕꯅꯤ ꯈꯪꯗꯤ ꯈꯪꯉꯤ ꯃꯁꯤ ꯆꯤꯡꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯏꯀꯥꯏꯔꯛꯇꯨꯅ ꯆꯪꯕꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯈꯪꯂꯤꯕꯅꯤ ꯊꯥꯏꯅꯕꯤ ꯆꯪꯕ ꯉꯝꯗꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯈꯪꯗꯦ ꯆꯤꯡꯂꯦꯝꯕꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯆꯤꯡꯅ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯊꯣꯏꯕꯅ ꯈꯨꯝꯃꯤ ꯃꯥꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯆꯪꯂꯛꯂꯤꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯂꯤꯕꯁꯦ ꯀꯩꯆꯨꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯥꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯣꯝ ꯃꯈꯣꯏ ꯔꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯄꯨꯟꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯅꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯩ ꯄꯥꯡꯒꯜ ꯑꯃꯈꯛ ꯄꯨꯊꯣꯛꯂꯗꯨꯅ ꯑꯊꯣꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯨꯅꯕ ꯃꯥꯒꯤ ꯂꯥꯏꯂꯣꯜ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯪꯂꯛꯏ ꯃꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯁꯤꯒꯤ ꯂꯥꯏꯂꯣꯜ ꯑꯁꯤ ꯍꯦꯛ ꯁꯣꯟꯗꯨꯅ ꯂꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯗꯤ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯊꯣꯏꯗꯣꯛꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯄꯥꯟꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯤ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯃꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ ꯂꯥꯏ ꯑꯃꯁꯨ ꯇꯣꯡꯂꯤ ꯑꯁꯨꯝꯅ ꯇꯨꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯁꯤꯅ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤ ꯅꯠꯇꯕ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅ ꯊꯥꯗꯣꯛꯄ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯁꯤ ꯄꯥꯏꯊꯔꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯔꯦ ꯃꯉꯣꯟꯗ ꯍꯦꯛ ꯊꯤꯟꯕꯗꯒꯤ ꯑꯗꯨꯝ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯊꯣꯏꯕꯁꯨ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯆꯩꯅꯥ ꯈꯥꯎꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯦꯟꯅ ꯉꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯈꯟꯗꯅ ꯇꯥꯔꯤꯕꯁꯤ ꯀꯦꯆꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯍꯜ ꯃꯥꯏꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯉꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯠꯇꯅ ꯐꯥꯎꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯦꯆꯨꯕꯤꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯪꯂꯤꯕ ꯄꯣꯠ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯇꯥꯔꯕꯅꯤꯅ ꯃꯈꯣꯏꯅ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯨꯔꯝꯕ ꯑꯅꯤ ꯑꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯂꯥꯟꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅ ꯊꯥꯗꯣꯛꯄ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯀꯦꯆꯨꯕꯤꯗꯤ ꯉꯁꯥꯏꯅ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯃꯥꯅ ꯊꯥꯗꯣꯛꯄ ꯂꯥꯏ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯀꯦꯆꯨꯕꯤꯅ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯃꯁꯤꯗꯒꯤ ꯑꯃꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯇꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯇꯥꯕꯗꯨ ꯎꯕꯗ ꯑꯁꯦꯡꯕ ꯀꯦꯆꯨꯕꯤ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯏ ꯑꯗꯨꯒ ꯁꯥꯊꯤꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯥꯔꯟ ꯀꯥꯇꯨ ꯐꯅꯌꯥꯝꯅ ꯇꯧꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯉꯛꯄ ꯁꯥꯊꯤꯕ ꯂꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯋꯥ ꯆꯩꯊꯦꯡꯅꯍꯟꯕ ꯍꯥꯏꯕꯗꯨ ꯀꯦꯆꯨꯕꯤꯅ ꯇꯧꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯗꯇ ꯈꯪꯉꯤ ꯀꯦꯆꯨꯕꯤ ꯀꯅꯥꯅꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯀꯣꯛꯇꯅ ꯋꯥꯏꯔꯗꯨꯅ ꯋꯥꯏꯁꯨ ꯍꯥꯏꯔꯤ ꯂꯥꯎ ꯆꯪꯂꯛꯎ ꯏꯀꯣꯛꯇꯅ ꯋꯥꯏꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯒꯤ ꯃꯍꯩ ꯀꯌꯥ ꯑꯁꯤꯅ ꯀꯟꯅ ꯋꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯑꯋꯥ ꯆꯩꯅꯥ ꯄꯤꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯗꯨꯅ ꯄꯥꯏꯊꯔꯛꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯧꯁꯤꯡ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯉꯛꯏ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯥꯏꯅꯕꯤꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯥꯅꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯊꯣꯏꯕꯁꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯝꯕ ꯂꯩꯌꯥꯝꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯊꯨꯒꯥꯏꯔꯦ ꯑꯍꯜ ꯑꯗꯨꯒ ꯅꯤꯡꯊꯦꯡꯕꯨꯗꯤ ꯍꯥꯠꯄꯤꯗꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯈꯤ
सिखाक्तगी मखोई अनिबु कनबी हाबदुनी असुमना होजिक्ति मखोई फत्तबसिंग अदुगी थादोरप लाइसिंग खुदिमक पुन्ना लोइरे मखा ताना मखोइना ngамगदब करीमता लेद्रे लोइरब तुंग केचुबी मागी हानग सकफमदा अमु हंजिलई मिकुप खरगी ममांगददी केचुबीगी सक्तम असे तोंगान सक्तम अमनी मखोई खुदिमक हेन ngai मसापु ममैदी गुमदना इंगान गान थोरई अदुगा साथी साथी मंगक नंगलब थौदोंग थौदौ कया अमा केचुबीना तोरपसिदा मखोई हेन पाखले असुमना सोकनरिबा तौरिबा लान खुदिमक पुन्ना लोरे केचुबीगी मतिक मयाइना खुदिमक सिंग असिबु माइथीबा पिररे केचुबीगी थौना मागी मतिक मयाइ असिदा मखोई मरी हेन ngai अदुगा इकाइबसु फावे मांगमक्तदा मागा सक्तम चप मानबा अमदी सीदुना तारी केचुबी मखोई मरीगी मांगदा लेपलरे लेपा मतमदा अथोइबसु चंगबा इकाइदुना नाकलमदले अदुबा केचुबीना अथोइबगी मनाक लोमदोना चंगसिल्ली अदुगा मागी मखोंवाइद ओइना केचुबीन इंगना तमना कोली माना तौरिबसे तौगे हादुना तौरिबनी नुंगाइगिदबा खरा लेबदुना तौरिबनी अथोइबसु केचुबीना मागी मखोंना कोनसिलक मतमदा करी हाइनी वालबद ngángde थाइनबी केचुबीदो ओनसिलई अदुगा खुरुमलई वादी करीमता ngángdre चिंगलेम्बा इकाइबना कैनोमा तोई चिंगलेम्बना चाउथोकचरुई माना खल्लुई केचुबीदगी थाइनबी हेना माहि थौना पंगल खुदिमक पुन्ना हेल्ली पुन्ना ngami हादुना अदुबु ngasiगी मिकुप असिददी थाइनबीगी माहि खुदिमक अरेम्बा ताबदा केचुबीना मखोई मयामबु कनबी मखोई मयामबु मतेंग पांगबी करी हाइना हाइरुनी करी वाबु ngángलुनी मखोई अहुमसु इकाइबा अमदी इकाइ नुसी यानबगी ममित्तगी मपी ताबा हाबदो ओइदी वा करी मत ngángde चिंगलेम्बनबुदी तमना हंगी केचुबी ngasi uriba thawong sibu karino aidi mangga chap manai mangna taribsina kanano nangna challiba pakhong asina karino masigi pakhong si matangdi nangna phungbiramo केचुबीना चिंगलेम्बदा नुक्सीना येंगी अदुगा माना खुमे ओजा अइबु तैबंगसिदा ओजाना अइबु अहानबना पुबिरकपनी अहानबना लेहनबिमनी अइ खंगी ngasiगी सोकनरिबा लालसिदा कनागुम अमदि सीरगनी कनागुम अमदि मांगलगनी हाइबा मसिमंगना मरम होरगा अइगा सक्तम चप मानबा अइना थादोखिबसे माना उसिनोइदुना नखोइ म्यामगि मनुंगदा कनागुम अमगि थवाइ माना कनबिरबनी मसिगिदमा ओजाना नुंगाइतबा नुंनांगबा करीमता तौबिगनो तोंबा केचुबीदा वा खरा हाइनिंगी मानसु तमना हाइरे केचुबी एखोइ ngasiदी ग्यान ताइ एखोइसु खंगे मपान थोंगी ओइबा सक्तम खरदा एखोइना मी अमगी नत्रगा करिगुमा पोसक अमगी मसक बगुल लेपसे यादे हाबसे अइ ngasiदबा खंगे एखोइना नंगबु ताथी तवैना तौखी एखोइना नंगबु इसितखिदे लग्नखी करेमनखी अदुबु नंगी असेंगबा मतिक मयाइ नंगी मगुंदी एखोइ नोंगबता खंगनुदे नोंगबतसु एखोइना हंगलबसु तौदे नंगना कारण कया मतौजबा नंगना गाउजबा लांगजबदा एखोइना नंगबु महै हैदे कारणगी लाइनी हादुना खल्लोइ अदुगा ngasi nangna uthokliba nangi mahai nangi thauna kaya sida ekhoida nangna para kaya amri chauna tambire kechubi waido phana haidabasu ma kadi mata pakhumpide makhoi khudimakpu kechubi ni yamanuksi adubu lambi mate khara amada mana khajikting nungai kidaba warokhibudu natana mana yamna kanna shaubdi ngamde hojikti ningthema madi magi mapubusu kechubi na para khara tambidingli masidagi मखोई अनी के मनाक तमना चंगी केचुबी की मतुंगदा होजिकती थाइनबी तुंगकोन इल्ले थाइनबीदी हानना अदुम खंगी अदुबु हाइदोखितबनी मान तथोक्तबनी केचुबीना चलई अदुगा मखोई अनीबु हगुलो हादुन हगुलली मखोई अनी होजिकती कैदोनी सोइरुब लालुबा अदुगा मखोइना फत्तबा कया अमा तोरुबुदगी मदुगी फोल मदुगी मही ओइना मखोई अनीसु केचुबीदु खुरुमजरे अखोइबु कनबियु अखोइबु कनबियु हादुना खुरुमजरे केचुबी पुक्चल यामना चाउबा लाइनी मसक थी मरु कोई लवाई इतांग तांगदुना हेक येंबदा अकीबा हाइनदबा सक्तम अमा चेनबा तारबसु मबुक्चल चाउबगी वादी केचुबी मुक चाउबा लैते केचुबीना मखोई अनीबुसु कनबिरे अदुगा
ꯐꯖ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯀꯩꯗꯧꯉꯩꯗ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯄꯤꯒꯅꯨ, ꯅꯁꯥ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ, ꯃꯈꯣꯏꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯟꯕ ꯃꯗꯨ ꯇꯧꯒꯅꯨ꯫ ꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯧ꯫ ꯐꯠꯇꯕ ꯂꯥꯏ ꯂꯣꯏꯅꯒꯅꯨ, ꯑꯐꯕ ꯂꯥꯏ ꯂꯣꯏꯅꯅꯕ ꯇꯧ꯫ ꯑꯩꯒꯨꯝꯕ ꯍꯤꯍꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯒ ꯀꯤꯆꯨꯕꯤ ꯅꯣꯛꯏ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯐꯔꯛ ꯇꯥꯕꯤꯁꯦ ꯑꯗꯨꯝ ꯇꯧꯏ꯫ ꯅꯤꯡꯊꯦꯝ ꯀꯤꯆꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯤꯆꯨꯕꯤꯅꯁꯨ ꯍꯥꯏꯔꯤ, ꯏ ꯃꯥꯗꯤ ꯀꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯔꯤꯃꯈꯩꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯍꯜ ꯃꯥꯏꯕꯗꯨꯁꯨ ꯌꯥꯔꯦ, ꯃꯈꯣꯏꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯉꯤ, ꯃꯈꯣꯏꯗꯁꯨ ꯃꯍꯩ ꯊꯧꯅꯥ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡꯕꯨ ꯀꯣꯟꯗꯨꯅ ꯍꯦꯛꯇ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯤꯆꯨꯕꯤꯗꯤ ꯑꯐꯕ ꯂꯥꯏꯅꯤ, ꯅꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯈꯣꯏꯔꯟꯖꯤ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏꯁꯨ ꯄꯨꯟꯅ ꯀꯤꯆꯨꯕꯤꯗꯨ ꯈꯨꯔꯨꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ? ꯀꯤꯆꯨꯕꯤꯁꯤ ꯃꯥꯅ ꯍꯥꯟꯅ ꯀꯧꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨꯅ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯏꯀꯥꯏꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯀꯤꯆꯨꯕꯤꯅ ꯌꯥꯗꯦ꯫ ꯀꯤꯆꯨꯕꯤꯅ ꯍꯟꯗꯅ ꯆꯤꯡꯂꯦꯝꯕꯗ ꯈꯨꯔꯨꯝꯖꯩ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ, ꯇꯥꯏꯕꯪꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯁꯤ ꯑꯣꯖꯥ ꯅꯪꯒꯤ ꯃꯄꯥꯟꯅꯅꯤ, ꯅꯪꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯗꯤ ꯌꯥꯗꯦ, ꯑꯩꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯁꯦꯡꯕ ꯕꯦꯕꯥꯔ ꯑꯃ ꯎꯠꯂꯗꯨꯅ ꯀꯤꯆꯨꯕꯤꯅ ꯍꯟꯗꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯤ꯫ ꯀꯤꯆꯨꯕꯤꯅ ꯍꯥꯏꯔꯦ, ꯑꯩꯒ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯀꯗꯥꯏꯗ? ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩ ꯆꯠꯂꯒꯅꯤ꯫ ꯑꯣꯖꯥ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯔꯝꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯔꯣꯝꯗ ꯀꯤꯆꯨꯕꯤꯅ ꯑꯣꯟꯊꯣꯛꯂꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯅꯕ ꯇꯧꯔꯤ꯫ ꯇꯣꯝꯕꯁꯨ ꯀꯤꯆꯨꯕꯤꯁꯤ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯑꯊꯣꯏꯕꯁꯨ ꯑꯃꯨꯛ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯤꯆꯨꯕꯤ ꯃꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯐꯥꯎꯕꯒꯤ ꯃꯅꯥꯛꯇ ꯃꯥ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ, ꯀꯥꯟꯅꯅꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯅꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯀꯤꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯂꯥꯏ ꯑꯗꯣ ꯀꯤꯆꯨꯕꯤꯒꯤ ꯃꯍꯩꯒꯤ ꯊꯧꯅꯥꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯁꯨ ꯁꯦꯟꯅ ꯈꯥꯏꯅꯔꯦ꯫ ꯃꯈꯣꯏ 5 ꯄꯨꯟꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯇꯣꯝꯕ ꯈꯣꯏꯔꯟꯖꯤ ꯈꯣꯏꯒ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯇꯥꯡ ꯊꯧꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯔꯦ, ꯑꯦ ꯅꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯑꯩ ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯊꯤꯔꯨꯕꯅꯤ꯫ ꯇꯣꯝꯕ ꯈꯣꯏꯔꯟꯖꯤ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ, ꯑꯦ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯂꯦ꯫ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯑꯕꯅꯤ, ꯄꯨꯂꯤꯁꯅ ꯊꯤꯍꯧꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯛꯏ꯫ ꯑꯦ ꯀꯔꯝꯅ? ꯑꯁ ꯅꯍꯥꯟꯒꯤ ꯇꯨꯏꯁꯟ ꯃꯐꯝꯒꯤꯗꯣ, ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯨꯔꯛꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯂꯥꯎꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯅꯕ ꯊꯤꯈ꯭ꯔꯕꯅꯤ꯫ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯄꯨꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ, ꯑꯩꯕꯨꯗꯤ ꯍꯥꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯀꯤꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯁꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯀꯤꯆꯨꯕꯤ ꯀꯔꯤ ꯇꯧꯅꯤ? ꯐꯥꯕ ꯂꯥꯛꯂꯤꯕꯁꯦ ꯃꯥꯕꯨ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯕꯗꯒꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯃꯥꯡꯗ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯊꯥꯗꯣꯛꯈꯤꯕꯗ ꯇꯣꯝꯕ ꯈꯣꯏꯔꯟꯖꯤ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏꯅ ꯄꯨꯈꯤꯕꯁꯤꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛ ꯇꯧꯔꯝꯂꯒ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯕ ꯂꯥꯛꯂꯦ꯫ ꯐꯥꯕ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯤꯆꯨꯕꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃꯗꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯗꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯇꯣꯝꯕ ꯈꯣꯏꯒ ꯇꯨꯏꯁꯟ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯅꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯩ ꯅꯈꯣꯏꯕꯨ ꯊꯤꯔꯛꯄꯅꯤ꯫
नखोई होजिक पुलिसना फागदबगी कोइथि थिरबनी ओजाना पाउ पीखरे अतोप छात्र खननसु नखोइगी मरमद वा हाइदोखरबनी ट्यूशन मफमदा नखोइना पुरखिबा जीबदो मदुगी मरमद खंगनबा नखोइ होजिक फाब लाखरबने इस नखोइ अवाब तारगनी अदुगी जीबदुबु तसेंगना मांगरे हाइबदु चुमब्रा वादो हाइरकपदा मखोइ नुपादु याम येंगी चिंगले मसुंगाई अदुगा किचुबीदी नुपादुन मसक उबा नते थाइनबिबुसु उबा नते किचुबी वाखल अमा खलई नाहनग ट्यूशन मफम हाइबसिदा करीनो हाइबा वाखल सिमाना लांबा फंगदे नुपादुना नखोइ याम थुना चेंख्रो कदाइदनो मलोटनबो होनो हारमलगा साइकल अदु यामना यागना थौखिरमी नुपादु चखरबा तुंग चिंगले मन वरी सि खनिंगबदगी अचुंबा वरी सि करीनो हादुना हंगी अदुगा अथोइबसु खुदिमसिंग असे मंगलांगा चप मने करीनो हाइबा खंगदे केचुबी तमना तमना ग्यान ला इनि सिले मागा मसक चप मनबा अमखक थादोखिबदो मसिना मरम ओरगा तोम खुइग मनाक्ता माना नसिनबा लेबा मतमदा थौदो असि थोखिबने हाबसि केचुबीने याम लाइना खंगबा ngami lamsinba ngami अदुबो हजिक्ति मखोइ अहुम मसिबु पुलिसना फानबा थिरक मतम सिद करी तौगदोरी कनान कनगदोरी चिंगलेमबसु केचुबीदो वा कयाम हाइनिंगी अदुबो हाइबि काई तोमबा मौसागुम केचुबीदा मागे हाइनिंगबा कयाम हाइरमबदो हजिक्ता हाइबा ngamdre मखोइ अहुम यामना कीना मसापु मुनिकले अखोइ करी तौगनी हादुना मागे अकीबा फंगबा माइथोंसिंग दु लगले मखोइगी मतवसे केचुबीनी येंगबा ngamde अदुगा थाइना बिनसु येंगबा ngamde अकीबे हेनबदगी मागे मसासिंग से निंगथंबा यामना हेलकपदौना परितनी मसिगी मतवसी उबदा केचुबीना ओजा कीब्रो तोमना कीददे पुलिसना फारनी फुरनी ओह अखोइगी लेबकसे असुमना हाइनरिङै केचुबीना वा खरा खुंगे तोरिङै अदुम खुंबना खिद्रे यामना यांगा थौजिलकपा जिप्सी गारी अमनी कदोमदगी कनाना करमना पाउ पीखिबनो खंगदे अदुगा मखोइ मरी मंगा सिगी मांगदा खामलदे गारी एसे कुमथरे इ यामना थुना अदुगा मखोइ अहुमजे फाजिलो हादुना अदुम फाजिनखरमी हेना ngaklibadi जिप्सी असिगी मनुंगदगी कुमथरक मतमसिदा मखोइगी ट्यूशन तौबिदिबु ओजा सियरमी ओजा सियरमबदा रंजित कोकचाव अमदि तोमबा सौनिंगबना मै हौई खुदिमक ओजासिना तौरिबा ngakतनी माना ताखिबा ngakतनी ओजासिना खुथिंदुना हाइबदगी मखोइ अहुम फारगा पुगे तौबा मतमसिदा चिंगलेमना खामी अदुगा अथोइबनसु करी मरमगिनो हादुना खामी मसिदा पुलिस अमना नखोइजु अवाबा तनंगलदी नखोइजु फारगा पुरा हादुना अकन वांगले चिंगलेमना अचुंबा असिंबा वरी खंगदगदी इमानबसि पुबा यारोय मखोइ हक्ता लेबा मतमदा फाबदी फाबने मखोइ लेतबदा अखोइगा पुना लेमिनबा मतमदा फाबा यारोय चिंगलेमना अदुमना वादु खरा कनखलक मतमसिदा पुलिस अमना माना पारम चै अदुना चिंगलेम मतम हाइथरे इ कंथरे चिंगलेमबा चेना खांगे चिंगलेमना चेना खांगबदु उबदा मागी लोइनरिबा थाइनबी चिंसिलई अदुगा पुलिस अदुबा करिगुम खरा तौगी तौई मसिदा केचुबीना खामी ngaiko ngaktan kuma yengse मखोइना हिजिलक याबा नते हाबदगी थाइनबी चंगदे मथंगदसु अथोइबनसु खामी पुखिबा यारोय हादुना मरै कन यने मसिदगी अथोइबदसु अतोपा पुलिस अमना चैना कचिले असुमना अथोइबदा हेक कचिलकपदगी केचुबी सावबना मै हौरे हे येंगनी अइगो जादु खुत्थाबा हादुना केचुबी लौरे माना लाउरिबा खुंजेल असे खुंजेल तमकताय शक्ति उदे कदोमदुना कदाइदुना हाबा खंगदे मखोइसु ngaktan ngakतुना कदोमदुना हादुना येंगली असुमना येलिंगै तंजासिदा केचुबी हौरकले मसिगी पुलिस खंगनी नंग हादुना चिंसिल्ली अदुगा पुलिस अदुगी मखवांग वाइदा मागी मकोक मपासि तागनी खरा नोन थरप तौना पुलिस अदुगी मखोंगदनी माना वाइरिबा अदुम वाइबा मतमदा पुलिस अदो कनामतसु लेतना बसा मतोमता लोंगना हाइथरे बम ताखिरमी पुलिस अदुना अदुमना ताखिबा मतवसि उबदा अतोप लेबा पुलिसिंग असे यामना ए किनो असुम लेदिङै केचुबी साउनिंगबदुना हेक चिंसिल्ली अदुगा पुलिस अदुबु ममाइदबु थाबने फुरितकादु सेगाइबने माग उलिबा टुपीगा लौथोपु तौई केचुबीगी मसक्ति उदबा टुपी अमु पाइखलकनी फुरितु अमु मसाना हांगदोरकनी सेगाइरकनी मसिगी मतवसि उबदा
ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ, ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁ ꯑꯁꯤꯅ ꯂꯣꯡꯅ ꯇꯥꯔꯒ ꯃꯥꯒꯤ ꯇꯨꯄꯤ ꯄꯥꯏꯈꯠꯂꯛꯄ, ꯐꯨꯔꯤꯠ ꯑꯗꯨꯝ ꯍꯥꯡꯗꯣꯔꯛ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯛ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅꯁꯨ ꯀꯤ ꯉꯛꯁꯨ ꯉꯛꯏ꯫ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯤꯠ ꯅꯝꯂꯒ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣ, ꯅꯈꯣꯏ ꯑꯁꯤꯒꯨꯝꯕ ꯇꯧꯒꯅꯨ, ꯅꯈꯣꯏ ꯀꯥꯞꯀꯗꯣꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯉꯥꯡꯉꯤ꯫ ꯀꯦꯆꯨꯕꯤꯁꯤ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯕꯅꯤ ꯌꯦꯡꯉꯨ꯫ ꯃꯈꯥꯗ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯇꯩ ꯌꯥꯜꯂꯝꯕ ꯆꯤꯡꯂꯝꯕ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯞꯄꯨꯅꯦ, ꯉꯝꯃꯗꯤ ꯀꯥꯞꯆꯧꯅꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯕ, ꯁꯛꯇꯤ ꯎꯗꯅ ꯋꯥ ꯀꯟꯅ ꯉꯝꯃꯗꯤ ꯀꯥꯞꯆꯧ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯏ, ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯒ ꯑꯣꯏꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯒ ꯑꯣꯏꯔꯛꯄꯅꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩꯁꯤ ꯅꯝꯂꯒ ꯀꯥꯞꯀꯗꯣꯔꯦ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯊꯥꯗꯣꯛꯑꯣ, ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯨ, ꯅꯈꯣꯏ ꯂꯥꯏ ꯁꯥꯟꯅꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯔ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯃꯅ ꯋꯥ ꯀꯟꯅ ꯉꯥꯡꯉꯤ꯫ ꯀꯦꯆꯨꯕꯤ ꯑꯁꯥꯎꯕ ꯍꯦꯟꯕꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯜ ꯑꯗꯨ ꯕꯗꯪ ꯈꯥꯕꯤ ꯑꯗꯨꯒ ꯉꯥꯡꯉꯤ꯫ ꯍꯦꯔꯥ, ꯑꯩ ꯈꯥꯡꯒꯅꯨ, ꯃꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯡꯉꯣ, ꯑꯩꯕꯨ ꯈꯥꯡꯒꯅꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅꯕꯤ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯀꯦꯆꯨꯕꯤꯗꯤ ꯌꯥꯜꯂꯤ ꯃꯈꯣꯡꯗꯕꯨ ꯀꯣꯟꯗꯨꯅ ꯇꯧꯅꯨ, ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯦ꯫ ꯀꯦꯆꯨꯕꯤ ꯊꯥꯏꯅꯕꯤꯅ ꯈꯥꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯨꯂꯤꯁ ꯑꯃ ꯅꯝꯂꯝꯕꯗꯨ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯂꯛꯄ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯀꯦꯆꯨꯕꯤꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯣꯡꯈꯠꯂꯒ ꯂꯥꯝꯈꯤꯔꯝꯃꯤ, ꯃꯨꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯁꯤꯡ ꯃꯥꯡꯈ꯭ꯔꯦ, ꯅꯥꯀꯜ ꯑꯃꯗ ꯄꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯗꯤ ꯃꯈꯣꯏ ꯀꯔꯤꯒꯤꯗꯤ ꯍꯦꯟꯅ ꯀꯤꯔꯣꯏ, ꯀꯔꯤꯒꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯣꯏ? ꯁꯛꯇꯝꯁꯨ ꯎꯗꯕ, ꯀꯗꯥꯏꯗꯒꯤ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯄꯨꯂꯤꯁꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯥꯟꯅꯔꯨꯕ ꯀꯩꯗꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯦꯆꯨꯕꯤꯗ ꯑꯁꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯒꯗꯣꯔꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯀꯦꯆꯨꯕꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯔꯛꯇꯕ ꯀꯅꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯆꯨꯝꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯇꯥꯔꯝꯕ ꯄꯨꯂꯤꯁꯇꯨꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯞ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏꯒ ꯆꯤꯡꯂꯦꯝꯕ ꯈꯣꯏ, ꯇꯣꯝꯕ ꯈꯣꯏ, ꯔꯟꯖꯤꯠ ꯈꯣꯏꯒ ꯃꯤꯆꯥꯟꯅꯔꯦ, ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯊꯕꯛꯀꯤ? ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯤꯠꯇꯤ ꯅꯣꯛꯅꯤꯡꯕ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ, ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ꯫ ꯈꯨꯗꯤꯡꯃꯛ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯁꯥꯔ ꯈꯣꯏ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯊꯤꯕ ꯂꯥꯛꯄ ꯃꯥꯜꯂꯦ, ꯑꯗꯨ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯁꯥꯔ ꯈꯣꯏꯕꯨ ꯂꯩꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯗ꯭ꯔꯥ? ꯑꯩꯈꯣꯏꯗ ꯋꯥ ꯍꯪꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯨꯝꯂꯦ, ꯑꯩꯈꯣꯏ ꯍꯜꯂꯒꯦꯅ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯃꯈꯣꯏ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ, ꯀꯔꯤ ꯋꯥ ꯍꯪꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨ ꯂꯦꯞꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯛꯄ꯭ꯔꯥꯅꯦ? ꯔꯟꯖꯤꯠꯅ ꯃꯥꯅꯦ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯣꯏꯅ ꯐꯥꯔꯛꯄꯅꯦ, ꯁꯥꯔ ꯈꯣꯏꯅ ꯐꯥꯔꯛꯄꯅꯦ꯫ ꯑꯣꯖꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯅꯠꯇꯦꯍꯦ, ꯀꯩꯅꯣꯅꯦ, ꯃꯈꯣꯏꯁꯤ ꯐꯠꯇꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯅ ꯁꯥꯔꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯈꯣꯏꯁꯤ ꯐꯥꯕ ꯂꯥꯛꯍꯟꯕꯅꯦ꯫ ꯁꯥꯔ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯁꯥꯔ ꯈꯣꯏꯁꯤ ꯉꯥꯎꯔꯦꯅ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁ ꯑꯃꯅ ꯀꯔꯤ? ꯑꯩꯈꯣꯏ ꯉꯥꯎꯕꯗꯤ ꯀꯔꯤ? ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯣꯖꯥ ꯑꯁꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯇꯧꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯊꯣꯏꯕ, ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏꯅ ꯈꯥꯝꯃꯤ, ꯐꯥꯕꯤꯒꯅꯨ, ꯑꯗꯨꯃ ꯇꯧꯕꯤꯒꯅꯨ ꯁꯥꯔ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯦ꯫ ꯄꯨꯂꯤꯁ ꯑꯃ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯤꯕꯗꯣ ꯃꯥꯁꯨ ꯉꯛꯆꯔꯤ꯫ ꯑꯁꯤꯅ ꯀꯔꯝꯅ? ꯃꯥꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯐꯅꯌꯥꯝꯅ ꯃꯣꯠꯂꯦ꯫ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯁ, ꯀꯣꯛꯀ ꯉꯥꯎꯔꯦꯗ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯕꯨꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨ ꯂꯩꯍꯧꯔꯦ꯫ ꯑꯣꯖꯥ ꯑꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯃꯁꯥꯕꯨ ꯅꯤꯛꯄ ꯍꯧꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ, ꯇꯣꯝꯕ, ꯔꯟꯖꯤꯠ, ꯀꯣꯛꯆꯥꯎ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯥꯀꯟꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤ ꯂꯦꯞꯂꯤ꯫ ꯀꯦꯆꯨꯕꯤꯒ ꯊꯥꯏꯅꯕꯤꯒꯗꯤ ꯃꯁꯛ ꯎꯗꯦ꯫ ꯇꯣꯝꯕꯅ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤ, ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ꯫ ꯑꯣꯖꯥꯅ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ, ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ꯫ ꯑꯣꯖꯥ,
ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯁꯨ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯛꯏ ꯊꯣꯔꯛꯏ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨ ꯏꯀꯣꯛ ꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕ ꯁꯛꯇꯝ ꯑꯃ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯖꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯑꯦ ꯀꯦꯆꯨꯕꯤꯅ ꯀꯤꯅꯨ ꯑꯩꯅꯤꯅꯦ ꯑꯩ ꯅꯪꯅ ꯇꯥꯛꯂꯤꯕ ꯅꯪꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯇꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯑꯩꯅꯤ ꯀꯦꯆꯨꯕꯤ ꯍꯥꯏꯔꯤꯗꯣ ꯑꯩꯅꯤ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯀꯣꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯩꯒꯤ ꯁꯛꯇꯝ ꯈꯪꯅꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅꯕꯤꯁꯨ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯍꯪꯉꯣꯏ ꯃꯥꯟꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯎꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯩ ꯊꯥꯏꯅꯕꯤꯅꯁꯨ ꯂꯣꯜ ꯑꯗꯨ ꯁꯨꯕ ꯁꯨꯗꯕ ꯀꯤꯅꯣ ꯑꯩꯅ ꯀꯦꯆꯨꯕꯤꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯠꯇꯕ ꯑꯣꯖꯥ ꯆꯪꯂꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯗꯣ ꯄꯪꯀꯤꯗ ꯀꯤꯔꯦ ꯉꯁꯥꯏꯋꯥꯏꯗꯤ ꯁꯛꯇꯝ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯇꯁꯦꯡꯅ ꯎꯔꯦ ꯃꯝꯅꯒ ꯃꯝꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯏꯃꯥ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯆꯦꯟꯕꯒ ꯀꯦꯆꯨꯕꯤꯅ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯥꯟ ꯊꯥꯏꯅꯕꯤꯅ ꯑꯃꯨꯛ ꯌꯥꯟ ꯑꯗꯨꯕꯨ ꯐꯨꯕꯤꯗꯦ ꯑꯋꯥꯕ ꯀꯔꯤꯃꯇ ꯇꯥꯍꯟꯗꯦ ꯑꯁꯨꯝꯅ ꯂꯥꯛꯅꯕ ꯌꯥꯕ ꯈꯔ ꯂꯥꯛꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯄꯨꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯣꯖꯥ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯣꯖꯥ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯃ ꯂꯣꯏꯅꯩ ꯑꯁꯤꯃ ꯇꯤꯟꯅꯩ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯤꯅ ꯊꯥꯗꯣꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯃꯃꯥꯡꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯀꯩꯁꯨꯝ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯄꯥꯎ ꯇꯥꯜꯂꯝꯕꯁꯤꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯥꯎꯕꯅꯤ ꯀꯦꯆꯨꯕꯤꯅꯁꯨ ꯑꯣꯖꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯍꯩ ꯈꯔ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯁꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯃꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯠꯂꯔꯦ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯆꯩ ꯅꯨꯡꯉꯥꯏꯖꯗꯦ ꯀꯂꯛꯆꯕ ꯍꯥꯏꯕꯗꯨ ꯐꯥꯎꯖꯔꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯀꯂꯛꯆꯔꯤ ꯇꯨꯡꯗꯒꯤ ꯊꯥꯏꯅꯕꯤꯅꯒ ꯐꯜꯂꯒ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯀꯦꯆꯨꯕꯤꯅꯒ ꯃꯥꯡꯗ ꯃꯨꯛꯂꯒ ꯃꯔꯨ ꯀꯣꯛꯄꯗꯨ ꯑꯃꯃꯨꯛ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯆꯠꯄꯁꯤ ꯎꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯑꯊꯣꯏꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯁꯥꯗꯤꯡ ꯑꯃꯅꯤ ꯇꯨꯃꯤꯟ ꯆꯠꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯤ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏꯒꯤ ꯂꯩꯐꯝ ꯕꯔꯥ ꯑꯁꯤ ꯌꯧꯔꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯝ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅꯅꯤ ꯀꯦꯆꯨꯕꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏ ꯇꯥꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯔꯣꯛ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯈꯔꯗꯤ ꯌꯥꯝꯅ ꯊꯧꯔꯤ ꯃꯈꯣꯏꯁꯨ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯒ ꯂꯥꯟꯊꯣꯛꯄꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯏ ꯃꯆꯥ ꯑꯗꯨꯕꯨꯅ ꯃꯇꯨꯡꯗ ꯃꯈꯨꯠꯅ ꯁꯝꯃꯅꯤ ꯁꯝꯅ ꯂꯥꯟꯊꯣꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯤ ꯇꯥꯍꯧꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯐꯦꯠꯇꯪ ꯂꯦꯞꯄ ꯇꯟꯖꯥ ꯑꯃ ꯌꯥꯎꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯅ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯣ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯈꯤ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯐꯅꯌꯥꯝ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤ ꯊꯣꯝꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯇꯥꯔꯦ ꯀꯅꯥꯅꯣꯃ ꯊꯣꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯤ ꯃꯔꯨꯑꯣꯏꯅ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤ ꯌꯥꯡ ꯊꯦꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯀꯦꯆꯨꯕꯤꯒꯤ ꯊꯧꯅꯥ ꯐꯕ ꯃꯥꯅ ꯀꯅꯥꯅꯣꯃ ꯊꯣꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯁꯤꯟꯕꯗꯨ ꯎꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯩ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯅ ꯂꯣꯏꯅꯔꯛꯄꯗ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕꯁꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯈꯟꯖꯩ ꯃꯈꯣꯏꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯌꯧꯁꯤꯜꯂꯤ ꯑꯉꯥꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯈꯦꯡꯇꯅ ꯄꯨꯡꯉꯥꯡ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯜꯂ ꯀꯞꯄꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕ ꯆꯍꯤ 19 ꯆꯪꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯏꯅ ꯄꯨꯡꯉꯥꯡ ꯇꯥꯔꯒ ꯂꯩꯕꯁꯤ ꯎꯕ ꯃꯇꯝꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯗꯦ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤ ꯈꯥꯝꯃꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯁꯨ ꯃꯅꯤꯡꯋꯥꯏꯗ ꯂꯥꯞꯅ ꯈꯥꯝꯃꯤ ꯃꯥꯒꯤ ꯃꯍꯩ ꯌꯨꯝꯁꯤꯜꯂꯛꯏ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯜꯂ ꯀꯞꯂꯤ ꯀꯔꯤ ꯇꯧꯅꯤ
ꯔꯟꯖꯤꯠ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏ ꯑꯊꯣꯏꯕ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯏ ꯀꯦꯆꯨꯕꯤꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯀꯞꯏ ꯊꯥꯏꯅꯕꯤꯅ ꯀꯦꯆꯨꯕꯤ ꯊꯦꯝꯃꯤ ꯊꯥꯏꯅꯕꯤꯗꯤ ꯀꯞꯇꯦ ꯀꯦꯆꯨꯕꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯦꯆꯨꯕꯤꯅ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄꯅꯤ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯃꯅꯤꯡ ꯊꯣꯛꯂꯛꯇ꯭ꯔꯕ ꯏꯆꯥꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯂꯛꯇ꯭ꯔꯕ ꯏꯆꯥꯅꯤ ꯃꯥ ꯅꯪ ꯑꯩꯈꯣꯏ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯈꯤꯕꯒꯦ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯉꯁꯤꯁꯨ ꯑꯋꯥ ꯆꯩꯅꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯂꯒ ꯆꯠꯂꯕꯣꯏꯔꯦ ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯎꯕꯗ ꯏꯃꯥ ꯊꯃꯣꯏ ꯀꯥꯏꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯅꯈꯣꯏ ꯐꯠꯇꯕ ꯁꯥ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯐꯠꯇꯕ ꯁꯥ ꯉꯥꯛꯇꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯅꯈꯣꯏꯗ ꯀꯔꯤ ꯀꯥꯏꯕꯒꯤꯅꯣ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯀꯟꯅ ꯊꯧꯗꯨꯅ ꯊꯣꯝꯕꯤꯗꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯀꯦꯆꯨꯕꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯅ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯀꯟꯅꯤꯡꯂꯤ ꯑꯗꯨꯕꯨ ꯀꯟꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯀꯦꯆꯨꯕꯤꯅꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯗ꯭ꯔꯕꯁꯨ ꯀꯦꯆꯨꯕꯤꯅ ꯃꯃꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯥꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒꯦ ꯃꯥꯅ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯀꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛꯇꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕ ꯀꯦꯆꯨꯕꯤ ꯈꯪꯗꯤ ꯈꯪꯖꯩ ꯈꯪꯖꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯀꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯊꯤꯗꯕ ꯃꯤ ꯑꯃꯗ ꯃꯍꯩ ꯄꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕ ꯃꯁꯤꯒꯨꯝꯕ ꯈꯨꯗꯤꯡꯃꯛꯇꯤ ꯀꯦꯆꯨꯕꯤꯅ ꯄꯨꯟꯅ ꯉꯝꯃꯤ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯁꯤꯕ ꯃꯤ ꯑꯃꯗ ꯃꯥꯅ ꯊꯋꯥꯏ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯤ ꯌꯥꯗꯦ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯦ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯀꯦꯆꯨꯕꯤꯗꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯥꯞꯂꯒꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯊꯥꯏꯅꯕꯤꯅ ꯄꯨꯟꯅ ꯈꯪꯉꯤ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯦꯆꯨꯕꯤꯕꯨ ꯈꯥꯝꯃꯤ ꯈꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯀꯦꯆꯨꯕꯤꯗꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯊꯥꯏꯅꯕꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯦꯆꯨꯕꯤꯕꯨ ꯀꯜꯂꯨ ꯍꯥꯏꯔꯤ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏꯅ ꯀꯦꯆꯨꯕꯤꯒꯤ ꯃꯅꯥꯛꯇ ꯃꯆꯤ ꯁꯤꯜꯂꯤ ꯑꯗꯨꯒ ꯑꯗꯨ ꯇꯧꯒꯅꯨ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯒꯅꯨ ꯍꯥꯏ ꯊꯋꯥꯏ ꯄꯤꯅꯕ ꯇꯧꯔꯤꯕꯅꯤ ꯀꯩꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯗꯦ ꯊꯥꯏꯅꯕꯤꯇꯅꯕꯨ ꯈꯨꯗꯤꯡꯃꯛ ꯈꯪꯕꯅꯤ ꯃꯁꯤ ꯇꯧꯍꯟꯒꯅꯨ ꯑꯁꯤ ꯇꯧꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅꯁꯨ ꯀꯦꯆꯨꯕꯤꯕꯨ ꯐꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯃꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯈꯟꯈꯤꯕ ꯊꯕꯛ ꯑꯁꯦ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯈꯥꯝꯂꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯅ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕꯅꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯁꯤꯔꯕꯅꯤꯅ ꯀꯔꯝ ꯇꯧꯅꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯆꯠꯅꯈꯤꯔꯝꯃꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ ꯃꯥꯁꯨ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩ ꯄꯥꯡꯒꯜ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯃꯍꯩ ꯄꯥꯡꯒꯜ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯔꯝꯃꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯃꯆꯤꯟꯗꯒꯤ ꯏ ꯇꯥꯔꯝꯕ ꯑꯉꯥꯡ ꯑꯁꯦ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯁꯥꯗꯨ ꯂꯦꯡꯂꯛꯏ ꯆꯩꯅꯥꯈꯣꯜꯗꯤ ꯐꯥꯎꯔꯤ ꯃꯥꯒꯤ ꯂꯦꯡꯂꯛꯄ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯥꯁꯤ ꯀꯨꯞꯂꯝꯕꯗꯒꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯒꯥꯔꯤꯒꯤ ꯃꯉꯥꯟꯁꯨ ꯊꯥꯟꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯤꯡꯂꯛꯂꯦ ꯂꯦꯡꯂꯦ ꯗꯣꯛꯇꯔ ꯄꯨꯁꯦ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯀꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯣꯏ ꯊꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯦꯆꯨꯕꯤꯗꯤ ꯀꯝꯗꯧꯍꯧꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯥꯅ ꯄꯥꯡꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯀꯦꯆꯨꯕꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯤꯡꯒꯠꯂꯛꯄ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯄꯨꯈꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯑꯊꯣꯏꯕ ꯃꯅꯥꯛꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯦꯆꯨꯕꯤ ꯍꯥꯏꯅꯁꯨ ꯀꯧꯗꯦ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯏ ꯑꯇꯩꯅ ꯀꯧꯕꯗ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕ ꯀꯦꯆꯨꯕꯤꯅꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕꯅꯁꯨ ꯑꯃꯨꯛꯇꯪ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯛꯀꯟꯅ ꯇꯞꯅ ꯂꯦꯡꯍꯜꯂꯣꯏ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯂꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯦꯡꯍꯜꯂꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯞꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯗꯨꯝ ꯇꯥꯈꯤꯔꯝꯃꯤ ꯀꯦꯆꯨꯕꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯁꯤꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯕ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯆꯤꯡꯂꯦꯝꯕ ꯑꯊꯣꯏꯕ ꯄꯪꯀꯞꯇ ꯀꯞꯄꯤ ꯀꯦꯆꯨꯕꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ
मागी मतौ असि उबदा अथोइब कबलई मादा नत्तना मनाक्ता लेरंबा तोंबा खोइ रंजी खोइ कोकचाव खोइ अदुगा चिंगलेंबसु ngakpana kaino matau khirami makhoi myam yamsili kichubi haiduna kan kawi athoibadi hena thwai chaki aduga tombasu kaptaba ngamde kichubi na toriba thaba ase tawguno haiba thabakni taibang mi asibagi thawai asi hek hapluba tarabadi mangonda awaba khudong thiba tagani mahak amukhana taibang da leibi yaroi habagi wayel amada leibra khangde masimangda maram oraga tawnu haiba thaba simana torubani चिंगलेंबा लाइटिंग मरम दे यामना का हेन खंगी हाई माग मनाक लेरिबा थाई लेबिनसु किचुबी की ओइरबा मोंग मतो सि लोइन खंगी मसिदगी महागना चिंगलेंबा दा हाइजरमी माग लारिक अदो हदुना वातै करिमत मखा तादे लारिक अदो हारकपदगी चिंगलेंबा निसिलई किचुबीना असुमना करिमत लेंग ओटपा तौदना थवाई यावदब अमगी पंख कुमतारगा लेबसिदा चिंगलेंबासु वखल जाजत खले यामथुना चंगसिली अदुगा महागना हंगी अथोइबदा मरुप किनुमता हंगे किचुबिसे नंगी नाक्ता लाकबा नंगा पुन्ना मतमदा महाग लारिक अमा पुरकप्रा लारिक अमा माना पाइरकप्रा अथोइबसु चिंगलेंबगी वादो ताबा मतमदा मासु अदुम खुमी पुरए चिंगलेंबना याररोय अनम यान मकनबा निंखिबदा होंगदबा अगी किचुबिनी महागना तहोइदब थबक मखक तौरुरे महांगना असीब नुपी मचा अमखक थवाई पीरुबदगी ngasidi magi mong mato su oikre magi larik ado amuktang lawrudaba yaroy adu lawraga masi muktan kan mangam riyangse larik ado thampam kadai dano amukta lawruse haduna chingleman mamittagi ira chelaga mana athoibada hajarami athoibasu kichubi kaning masina maram oraga athoiba yamna yangna ma lawraga haduna singkhirami अथोइबना लौबा चट्र मतमदा तोमना ऐसु तुंग इलके हादुना तोमना मतुंग इले असुमना अथोइबा मागी लेफम सिंग अदुगी मनाक तमना कन चेली मतम मसिन मिदांगी मतमनी मखोइ खुदिमंगना मताय यमदा किचुबिगी हक्चांग अदुबु थांदोल अदुना गाड़ी चटपदा अता यते मी लाकपदा खुदोंग थीबा थोक्तनबा हादुना मताय यमदा लेरी मरु कोकपा हानदगी फागी जुगाई करंजा मताब किचुबी ngasiदी नुपी मचा अमबु कन्नबु होनबा मतमदा मागे अरोइबा तंजा हाबदु ओइरिब्रा करिमत लेंद्रे मयामना कौरिबा ngangnariba खुदिमक मा करिमत ताद्रे थाइने बिसु चिंगलेंबगी महैना कौथोखिबा लाइ ओइरबसु किचुबिगी मोंग मतो वसिदा थवाई यामना चाइ रजिक कोकचाव कन्न कबी चिंगलेंबसु थवाई नुआइतबा यामना फावे किचुबिगी कथोकपा करन ताजबा तारबसु मागी पुक्चेल चावबा मतो वसिदा चिंगलेंबनसु खलुबु मतमदा हेना चौथोकजे असोमदना पाखन मखोइ अनि सेलखिबदो उचिनासिन होजिक्ति नुमिदांगी मतम असिदा मखोइ अनिमक सिंगदु योरे अदुबु चिंखोंग असि हेक योरकपदगी ओंथोकपगी थौदो हाबदो थोलमले करी थौदो अथोइबना लेरिबा संगसिमक्ति मै चाकलमले कनाना करिगदमक्ता थारमलिबनो खंगदे संगसिना मै गरंग चाकपुदु उप मतमददी अथोइबदी अदुमि येंगना फमथखरे अइदी मांगजरे दना हादना कबलई मागी मतो वसिदा तोम सुयाम ngai मांगद मै चाकतुन लेरिबा संगसिबुदी ओइ अदुबु तोमना अइदी मांगजरे हादुना अथोइबना कबलिबा मोंग मतो वसिदा माना वाखरदे हंगिंगी अथोइबदा तोमना तमना हंगी केदोरगे मरम सिंग हायो नंगना मांगजरे हारेबसि करि मरमगिनो असेंगुदो हायो लारिक अदो मै चाकिबा संगसिग मंग लेखिब्रा अथोइबना अमु थवाई चाकना कबला खुमे संगसिग मनुंगदा अइगी तुम्फम कांथोना दुकी मखादा को मचा अमा तोरगा थबने कनाना करमना तोरमलिबनो ओ अइगी मरु नंग अमुखना पुन्ना फंगरोय अमुखना थेंगनबा फंगरोय तोमसु संगसिना मै चाकपुसि उबा अदुगा संगसिग मनुंगदा कांथोनबगी मखादा कोम तौदुना थम्मी हाबसि खलपदगी मासु कन्न लाउरा कबलई किचुबी नंग चटपि यारोये हादुना मासु कन्न लाउरा कबलई मखोइ अनि चालिबा मैसिगी मनाक्तमना चिनसिल्ली अदुगा लारिक अदु फंगनबा हादुना मखोइसु कन्न होननबा तौइ संगदुदी यामना कन्न चावमुक नत्रगसु मखोइना इंथोलगा
ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯕꯅꯤꯅ ꯁꯣꯏꯗꯅ ꯌꯧꯔꯝꯗꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯦꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯤ ꯋꯥꯡꯅ ꯋꯥꯡꯅ ꯀꯟꯅ ꯀꯟꯅ ꯆꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯕꯁꯤ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯃꯛꯇꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯑꯊꯣꯏꯕꯒꯤ ꯃꯥꯝ ꯑꯁꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯇꯥꯍꯟꯈꯤꯕ, ꯃꯉꯣꯟꯗ ꯀꯤꯆꯨꯕꯤꯒꯤ ꯃꯇꯦꯡꯅ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯅꯈꯤꯕꯗꯨꯅ ꯃꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ? ꯃꯈꯣꯏ ꯑꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯅꯕ ꯏꯟꯊꯣꯛꯅꯕ ꯃꯅꯥꯛꯇ ꯂꯩꯕ ꯈꯔ ꯈꯔ ꯆꯥꯎꯕ ꯎꯁꯤꯡ ꯃꯈꯣꯏꯅ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯟꯊꯠꯄ ꯀꯔꯤꯑꯣꯏ ꯇꯧꯔꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯒꯗꯕꯁꯨ ꯈꯔ ꯂꯥꯞꯂꯤ, ꯀꯗꯥꯏꯗꯒꯤ ꯀꯣꯟꯅ ꯀꯔꯝꯅ ꯍꯩꯒꯅꯤ? ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯊꯝꯕꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯩꯔꯤ ꯑꯁꯤꯅ ꯄꯨꯟꯅ ꯋꯥꯏꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏ ꯆꯥꯛꯄ ꯅꯤꯡꯉꯝꯗꯕ ꯍꯦꯟꯕꯗꯨꯅ ꯄꯥꯏꯔꯤꯕ ꯎ ꯑꯗꯨꯅ ꯑꯊꯣꯏꯕꯅ ꯀꯟꯅ ꯀꯟꯅ ꯀꯟꯊꯠꯂꯤ, ꯑꯗꯨꯒ ꯇꯣꯝꯕꯅꯁꯨ ꯀꯟꯊꯠꯂꯤ꯫ ꯀꯟꯊꯠꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯃꯩꯔꯤ ꯑꯁꯤꯗꯤ ꯀꯟꯅ ꯀꯟꯅ ꯆꯥꯛꯈꯠꯂꯛꯂꯤ, ꯃꯨꯊꯠꯄ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ, ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯀꯤꯆꯨꯕꯤꯒ ꯃꯈꯣꯏꯒ ꯄꯨꯜꯂꯅꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯞꯅ ꯀꯞꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯜꯂꯒꯗꯕ ꯃꯩꯔꯤꯅ ꯀꯟꯅ ꯀꯟꯅ ꯆꯥꯜꯂꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯑꯊꯣꯏꯕꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ, ꯆꯠꯂꯁꯤ꯫ ꯑꯣ ꯃꯔꯨꯞ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯐꯍꯜꯂꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯀꯞꯂꯤ꯫ ꯇꯣꯝꯕꯅ ꯑꯊꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯗꯨꯅ ꯀꯞꯄꯤ꯫ ꯀꯩꯗꯧꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯀꯟꯕ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯍꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯥꯛꯏ꯫ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯃꯩꯔꯤ ꯀꯟꯅ ꯀꯟꯅ ꯆꯥꯍꯧꯔꯤꯕꯗꯨꯕꯨ ꯌꯦꯡꯉꯤ, ꯀꯟꯕꯗꯤ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯆꯤꯡꯂꯦꯝ ꯃꯈꯣꯏ, ꯔꯟꯖꯤꯈꯣꯏ, ꯀꯣꯛꯆꯥꯎꯈꯣꯏ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯆꯤꯊꯦꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯆꯤꯊꯦꯛ ꯃꯆꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯑꯊꯣꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝ ꯐꯥꯕꯒꯨꯝ ꯃꯁꯥꯗ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯂꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯪ ꯆꯠꯈꯤꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗꯧꯅ ꯑꯗꯨꯝ ꯇꯧꯔꯤ꯫ ꯑꯊꯣꯏꯕ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯨꯡꯍꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯟ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯤ꯫ ꯃꯥꯅ ꯂꯦꯞꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯕꯅ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯩꯈꯣꯏꯅꯁꯨ ꯀꯟꯕ ꯉꯝꯃꯔꯣꯏ, ꯀꯅꯥ ꯌꯦꯡꯉꯤꯕꯅꯣ? ꯑꯊꯣꯏꯕ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯅꯪ ꯆꯠꯈꯤꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯑꯗꯨꯝ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯂꯦꯞꯅ ꯂꯦꯞꯅ ꯃꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯨꯔꯤꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯆꯤꯡꯅꯤꯅ ꯊꯥꯞꯅ ꯊꯥꯞꯅ ꯂꯝꯕꯣꯏꯁꯤꯡꯅ ꯈꯣꯡꯕ꯫ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ, ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯤꯜ ꯀꯥꯡ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯒꯤ ꯃꯁꯥꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯔꯤ, ꯌꯥꯜꯂꯤ꯫ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯎꯕꯁꯨ ꯐꯪꯗꯦ꯫ ꯐꯪꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯒꯅꯤ ꯃꯉꯣꯟꯗ, ꯍꯣꯏ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯨꯝꯕ, ꯅꯠꯇ꯭ꯔꯒ ꯑꯩ ꯂꯩꯌꯦ, ꯅꯪ ꯆꯠꯈꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯈꯛꯇ ꯇꯥꯏ꯫ ꯌꯦꯡꯂꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯆꯤꯡꯅ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕ ꯉꯛꯏ꯫ ꯇꯣꯝꯕꯅ, ꯃꯔꯨꯞ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯃꯔꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯑꯊꯣꯏꯕꯅ ꯈꯨꯝꯃꯤ, ꯈꯪꯗꯦ ꯃꯔꯨꯞ, ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ꯫ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯔꯤ, ꯅꯪ ꯆꯠꯈꯤꯅꯨ, ꯑꯩ ꯂꯩ ꯍꯥꯏꯔꯤ꯫ ꯇꯣꯝꯕꯅ, ꯋꯥꯈꯜꯅ ꯑꯣꯏꯒꯅꯤ, ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯪꯒꯅꯤ? ꯌꯦꯡꯉꯨꯇꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯅꯦꯝꯊꯗꯦ꯫ ꯉꯝꯃꯔꯣꯏ, ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈ꯭ꯔꯕꯅꯤ꯫ ꯂꯥꯎ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯍꯦꯟꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯑꯊꯣꯏꯕꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯁꯥꯃꯛꯇꯤ ꯆꯠꯅꯤꯡꯗꯦ,
ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕ ꯑꯊꯣꯏꯕꯗ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯝꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ? ꯃꯥꯅ ꯆꯥꯛꯂꯤꯕ ꯋꯥꯔꯤꯕꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯆꯤꯡ ꯑꯁꯤꯒꯤ ꯁꯪ ꯑꯁꯤꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝꯅꯤ ꯂꯩꯐꯝꯅꯤ꯫ ꯃꯥꯃꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯩꯆꯨꯕꯤꯅ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯀꯩꯆꯨꯕꯤꯁꯨ ꯑꯃꯨꯛ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯃꯒ ꯄꯥꯈꯛꯀꯨꯝ ꯂꯩꯍꯧꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯆꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯁꯨꯡꯆꯠ-ꯆꯠꯅꯤꯡꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯂꯩꯒꯗꯕꯁꯤ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ? ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯩ꯫ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯕꯗ ꯑꯅꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯗꯗꯤ ꯆꯤꯡꯂꯦꯝꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯆꯨꯕꯤꯒꯤ ꯇꯥꯔꯤꯕ ꯃꯔꯨ ꯏꯀꯣꯛ ꯀꯣꯛ ꯂꯋꯥꯏ ꯇꯥꯡꯕ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯅ ꯆꯤꯡꯂꯦꯝꯕꯅ ꯁꯣꯜꯂꯤ꯫ ꯀꯩꯆꯨꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯧꯁꯥꯈꯤꯗꯕ, ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯅ ꯀꯧꯖꯈꯤꯕ ꯂꯥꯏꯅꯤ꯫ ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯩꯅ ꯈꯪꯉꯨꯗꯦ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯈꯔꯗ ꯑꯩꯅ ꯉꯥꯎꯈꯤ꯫ ꯅꯍꯥꯛꯇꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣ꯫ ꯅꯪꯅ ꯐꯥꯒꯤ ꯇꯧꯕ, ꯅꯪꯅ ꯀꯥꯔꯟ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯉꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ, ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯁꯤꯡꯊꯥꯒꯅꯤ? ꯅꯪꯒꯨꯝꯕꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏ꯫ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯆꯨꯕꯤꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯥꯔꯟ ꯇꯥꯐꯝ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯐꯝ ꯉꯥꯎꯐꯝꯅꯤ꯫ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯩꯆꯨꯕꯤꯕꯨ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯡꯍꯜꯂꯤ꯫ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯀꯞꯂꯒ ꯂꯦꯡꯍꯜꯂꯤ꯫ ꯀꯔꯤꯃꯠꯇ ꯂꯦꯡꯂꯛꯇ꯭ꯔꯦ꯫ ꯊꯥꯏꯅꯕꯤ ꯀꯩꯆꯨꯕꯤꯕꯨ ꯌꯦꯡꯅ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯏꯅꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯞꯂꯒ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯏꯅꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯏꯅꯕꯤ ꯂꯩꯔꯝꯗꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ, "ꯑꯦ, ꯊꯥꯏꯅꯕꯤꯗꯤ? ꯊꯥꯏꯅꯕꯤꯗꯤ?" ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯔꯟꯖꯤꯠꯅ, "ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯥꯏꯅꯦ, ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯑꯦ, ꯀꯗꯣꯝ ꯆꯠꯈ꯭ꯔꯦ?" ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕ ꯀꯞꯈꯠꯂꯛꯏ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯆꯨꯕꯤ, ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ, ꯑꯗꯨꯒ ꯊꯥꯏꯅꯕꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ? ꯊꯥꯏꯅꯕꯤ, ꯊꯥꯏꯅꯕꯤ!" ꯇꯣꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯥꯏꯅꯕꯤ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯁꯤꯗ ꯐꯥꯎꯕ ꯊꯥꯏꯅꯕꯤꯁꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ, ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯩꯆꯨꯕꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯥꯏꯅꯕꯤꯅꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯀꯗꯥꯏ? ꯂꯥꯏꯔꯤꯛꯇꯤ ꯀꯗꯥꯏ? ꯂꯥꯏꯔꯤꯛꯇꯤ ꯀꯗꯥꯏ?" ꯇꯣꯝꯕ ꯑꯗꯨꯒ ꯑꯊꯣꯏꯕ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯈꯨꯝꯗꯨꯕꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯂꯥꯟ ꯉꯥꯡꯗꯕ, ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯗꯤ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯥꯁꯨ ꯈꯪꯉꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯔꯝꯃꯔꯣꯏ, ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯂꯔꯣꯏ ꯍꯥꯏꯕ꯫ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯆꯤꯡꯂꯦꯝꯕꯒꯤ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯀꯟꯅ ꯀꯞꯈꯠꯂꯛꯏ, "ꯑꯩꯗꯤ ꯂꯣꯏꯔꯦ, ꯑꯩꯗꯤ ꯂꯣꯏꯔꯦ" ꯍꯥꯏꯔꯛꯏ꯫ ꯀꯩꯆꯨꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯊꯥꯏꯅꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯝ ꯀꯞꯄꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯞꯄꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯀꯞꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯅꯤ, ꯈꯪꯕ ꯍꯩꯕ, ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗꯗꯤ ꯃꯥꯅ ꯑꯊꯣꯏꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯅ ꯊꯋꯥꯏ ꯆꯥꯛꯂꯛꯄ, ꯃꯥꯅ ꯍꯦꯟꯅ ꯀꯞꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯀꯞꯄꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯩꯆꯨꯕꯤꯒꯤ ꯇꯥꯔꯤꯕ ꯃꯁꯥꯗꯨꯗꯁꯨ ꯃꯈꯣꯏꯅ ꯅꯥꯜꯂꯤ꯫ "ꯅꯪ ꯑꯃꯨꯛꯇ ꯍꯤꯡꯂꯛꯎ, ꯅꯪ ꯑꯃꯨꯛꯇ ꯍꯤꯡꯂꯛꯎ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯟꯅ ꯀꯞꯂꯤ꯫ ꯀꯞꯅ ꯍꯧꯖꯤꯛꯇꯤ ꯀꯩꯆꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯕꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯅ ꯀꯩꯆꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯆꯟꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏꯅ ꯅꯥꯜꯂꯤ꯫ "ꯀꯩꯆꯨꯕꯤ, ꯀꯩꯆꯨꯕꯤ, ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣ, ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯕꯔꯥ ꯑꯗꯨ ꯌꯧꯒꯗꯣꯔꯦ꯫ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ,
ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯐꯥꯠꯇ꯭ꯔꯤꯉꯩ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯧꯔꯨꯕ, ꯑꯁꯤꯃ ꯄꯥꯝꯃꯤ ꯑꯁꯤꯃ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ, ꯑꯩꯈꯣꯏꯒꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯅꯪꯅ ꯀꯣꯛ ꯊꯤꯟꯗꯣꯛꯇꯨꯅ ꯅꯪꯅ ꯌꯦꯡꯕ, ꯅꯪꯅ ꯃꯤ ꯀꯧꯕ ꯂꯛꯅꯕ ꯀꯌꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯀꯣ? ꯀꯤꯆꯨꯕꯤ, ꯑꯃꯨꯛꯀ ꯊꯣꯔꯛꯑꯣ. ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ. ꯅꯪꯒꯤ ꯃꯒꯨꯟ ꯑꯁꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯋꯥꯡꯂꯤꯕ. ꯀꯤꯆꯨꯕꯤ, ꯅꯪ ꯍꯧꯒꯠꯂꯣ, ꯅꯪ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯀꯞꯂꯤ. ꯃꯔꯛ ꯑꯁꯤꯗ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕ. ꯃꯥꯅꯁꯨ ꯍꯥꯏꯔꯤ, ꯃꯔꯨꯞ, ꯑꯩꯗꯤ ꯅꯪꯒ ꯃꯇꯝ ꯈꯔꯈꯛ ꯄꯨꯟꯈꯤꯕꯅꯤ. ꯃꯇꯝ ꯈꯔꯈꯛ ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯕꯅꯤ. ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗ ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯩꯒꯤ ꯃꯥꯝꯃꯒꯤ, ꯑꯩꯒꯤ ꯂꯩꯐꯝꯒꯤ ꯁꯪ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯣꯝ ꯈꯨꯟꯗꯁꯨ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯀꯔꯝꯕ ꯆꯪꯖꯐꯝ ꯂꯧꯒꯅꯤ? ꯑꯩꯅ ꯈꯪꯅꯕ ꯇꯤꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯍꯟꯒꯅꯤ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯅꯝꯂꯤ? ꯀꯔꯤꯒꯤ ꯏꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤ? ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ. ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕ ꯐꯠꯇꯕ ꯂꯥꯏꯅꯤ. ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯟꯕꯗꯨꯅ ꯀꯞꯂꯤ. ꯃꯥꯅ ꯀꯞꯂꯕꯁꯨ ꯀꯔꯤ ꯇꯧꯅꯤ? ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯑꯩ ꯅꯪꯕꯨꯗꯤ ꯀꯟꯅꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯪ ꯑꯗꯣ ꯃꯩ ꯆꯠꯂꯝꯃꯦ. ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯥꯔꯝꯂꯤꯕ? ꯉꯁꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛꯇ ꯈꯨꯝꯃꯣ. ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ? ꯑꯩ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯩ ꯀꯗꯥꯏꯗ ꯆꯪꯐꯝ ꯂꯧꯒꯅꯤ? ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯟꯖꯤꯟ ꯀꯞꯂꯕꯁꯨ ꯀꯔꯤ ꯇꯧꯅꯤ? ꯀꯤꯆꯨꯕꯤ ꯂꯦꯡꯂꯛꯄ ꯀꯧꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯕꯔꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯌꯧꯔꯔꯦ. ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯅꯨꯡ ꯆꯪꯉꯤ. ꯆꯤꯡꯂꯦꯝꯕꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯤꯆꯨꯕꯤꯕꯨ ꯀꯧꯈꯤꯕ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯤꯆꯨꯕꯤꯕꯨ ꯇꯦꯕꯜ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯇꯨꯝꯍꯟꯗꯨꯅ ꯊꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯀꯞꯂꯤ. ꯀꯔꯤꯗꯤ ꯇꯧꯅꯤ? ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯒꯨꯟ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯈ꯭ꯔꯕ, ꯑꯩꯈꯣꯏꯗꯒꯤ ꯅꯥꯊꯩꯔꯒ ꯂꯩꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯗ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ. ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯦ. ꯇꯥꯟꯅꯔꯕ ꯇꯨꯡꯗꯗꯤ ꯀꯤꯆꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯨꯏꯍꯧꯗꯦ. ꯃꯤꯅꯤꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯁꯥꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯀꯔꯤ ꯊꯧꯗꯣꯛ? ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯁꯛꯇꯝ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯏ, ꯄꯥꯏꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯕꯨ ꯊꯪꯅꯕ ꯑꯁꯣꯝ ꯀꯥꯔꯣꯝꯗꯒꯤ ꯆꯪꯂꯛꯈꯤꯕꯒꯤ ꯑꯀꯟꯕ ꯃꯈꯣꯜ, ꯊꯣꯡꯗ ꯀꯟꯅ ꯊꯤꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯃꯈꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯂꯤꯕ ꯊꯣꯡꯁꯤꯗ ꯊꯤꯜꯂꯛꯄ ꯃꯅꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯪꯂꯛꯄꯒꯤ ꯑꯀꯟꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯣꯛꯆꯥꯎꯅ ꯍꯥꯟꯅ, ꯀꯔꯤ ꯃꯈꯣꯜ ꯑꯁꯤꯗꯤ? ꯀꯅꯥ ꯂꯥꯛꯄꯅꯣ? ꯅꯠꯇ꯭ꯔꯒ ꯇꯝꯅꯔꯤꯕ꯭ꯔꯥ? ꯔꯟꯖꯤꯠꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯗ ꯍꯦꯟꯅ ꯉꯛꯏ. ꯆꯤꯡꯂꯦꯝꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯃꯤ, ꯇꯝꯅꯕꯗꯤ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯁꯤꯗ ꯊꯤꯜꯂꯛꯄ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯊꯣꯏꯕꯗꯤ ꯍꯥꯟꯅꯗꯒꯤ ꯆꯤꯡꯗ ꯂꯩꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯊꯣꯛꯏ. ꯆꯤꯡꯂꯦꯝꯕꯒꯤ ꯂꯩꯐꯝ ꯀꯥꯗꯒꯤ ꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯐꯝ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗꯅꯤ ꯑꯊꯣꯏꯕ ꯆꯪꯉꯤꯕ. ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯊꯧꯅꯥ ꯑꯗꯨꯝ ꯈꯔ ꯐꯩ. ꯑꯁꯤꯒꯨꯝꯕꯗ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯊꯣꯏꯕꯗꯤ ꯑꯣꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯃꯊꯪꯒꯤ ꯊꯪꯅꯕꯒꯤ ꯀꯥꯗꯨ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯀꯤꯒꯟꯗꯕ ꯑꯊꯣꯏꯕꯁꯦ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ. ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯏ. ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯑꯁꯣꯝꯒꯤ ꯀꯥꯗꯨ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯠ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯌꯥ ꯑꯁꯤ ꯎꯔꯕꯁꯨ ꯃꯍꯥꯛ ꯆꯦꯟꯊꯣꯛꯇꯕ ꯉꯝꯗ꯭ꯔꯦ. ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯊꯣꯏꯕ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ. ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ. ꯁꯛꯇꯝ ꯑꯁꯤ ꯏꯀꯥ ꯀꯥꯊꯦꯛꯄꯗꯧꯅ ꯇꯧꯏ. ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯏꯔꯤ. ꯂꯦꯡ ꯑꯣꯠꯄꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯕꯅꯤ. ꯑꯊꯣꯏꯕꯅ ꯐꯤꯡꯗ ꯆꯦꯟꯁꯤꯜꯂꯛꯄ, ꯑꯗꯨꯒ
ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯒ ꯊꯪꯅꯕ ꯀꯥꯗ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯑꯃꯠꯇꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯦ ꯀꯔꯤꯅꯣ? ꯂꯥꯏ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯏ ꯇꯝꯅꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯁꯣꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯁꯤ ꯅꯥꯊꯖꯩ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯦ꯫ ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗꯣꯝ ꯇꯝꯅ ꯃꯈꯣꯏ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯆꯠꯂꯛꯏ꯫ ꯆꯠꯂꯛꯂꯒ ꯊꯣꯡꯖꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯊꯣꯡꯖꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯂꯦꯞꯄꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨꯁꯨ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯟꯅ ꯀꯤꯅ ꯂꯥꯎꯏ꯫ ꯂꯥꯎꯔꯒ ꯃꯈꯣꯏ ꯃꯆꯤ ꯃꯇꯥꯏ ꯑꯃꯗ ꯂꯣꯟꯅꯈꯤꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯁꯣꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯠꯂꯛꯏ꯫ ꯃꯥꯕꯨ ꯀꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯤ꯫ ꯋꯥ ꯂꯥꯟꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯈꯨꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯏꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯋꯥꯈꯜ ꯂꯥꯛꯄꯅꯤ, ꯈꯪꯂꯛꯄꯅꯤ꯫ ꯃꯥꯁꯨ ꯄꯥꯛꯊꯕ ꯌꯥꯎꯔꯝꯃꯤ, ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕ ꯐꯨ ꯍꯧꯒꯠꯂꯤ꯫ ꯑꯦ ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯦ, ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯁꯣꯝꯗꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯀꯧ ꯆꯠꯂꯛꯏ꯫ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯛꯇꯝ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥꯗ ꯇꯨꯞ ꯊꯥꯗꯩ꯫ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯆꯦꯞꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯅ ꯀꯥꯊꯦꯛꯂꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯏꯅꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯆꯨꯕꯤꯕꯨ ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯁꯣꯝ ꯆꯤꯡꯂꯣꯝꯗ ꯃꯩ ꯆꯥꯍꯧꯔꯕ ꯁꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯥꯅ ꯍꯣꯠꯆꯤꯟꯗꯨꯅ ꯃꯥꯅ ꯂꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯅꯕ ꯍꯣꯒꯥꯏꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯊꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯊꯦꯛꯄ ꯇꯥꯔꯕꯁꯨ ꯀꯩꯆꯨꯕꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯥꯛꯄꯅꯤ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯗꯣꯡꯗꯥꯡꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯕꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯀꯥꯊꯦꯛꯂꯕ ꯃꯨꯁꯣꯛ ꯃꯨꯁꯤꯜꯂꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅꯗꯤ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯈꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯈꯤ꯫ ꯑꯦ ꯊꯥꯏꯅꯕꯤ ꯋꯥꯍꯩ ꯑꯁꯦ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯥꯏꯅꯕꯤꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯅ ꯑꯗꯨꯝ ꯆꯦꯞꯊꯗꯨꯅ ꯇꯥꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯐꯤꯡꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯥꯏꯅꯕꯤꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯥꯀꯜ ꯑꯃꯗ ꯊꯝꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯩꯆꯨꯕꯤꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕꯁꯨ ꯆꯤꯡꯂꯦꯝꯕꯅ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯝꯕ ꯑꯇꯩꯁꯨ ꯆꯤꯡꯂꯦꯝꯕꯅ ꯊꯥꯏꯅꯕꯤ ꯀꯧꯗꯨꯅ ꯀꯨꯝꯈꯠꯄꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯛꯏ꯫ ꯊꯥꯏꯅꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯏꯅ ꯇꯞꯅ ꯋꯥꯡꯍꯜꯂꯛꯏ꯫ ꯊꯥꯏꯅꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯕ, ꯏꯀꯥ ꯀꯥꯊꯦꯛꯂꯕ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯥꯏꯅꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯅꯕꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯣꯖꯥ, ꯂꯥꯏꯔꯤꯛ ꯀꯩꯆꯨꯕꯤ ꯀꯟꯕꯤꯌꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯇ ꯅꯠꯇꯅ ꯇꯥꯔꯤꯕ ꯑꯇꯩ ꯈꯨꯗꯤꯡꯃꯛꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯅ ꯀꯞꯄꯤ꯫ ꯆꯤꯡꯂꯦꯝꯕ ꯀꯔꯤ ꯇꯧꯅꯤ? ꯀꯩꯆꯨꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯀꯩꯆꯨꯕꯤꯕꯨ ꯃꯥꯅ ꯀꯟꯅ ꯄꯥꯝꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯏꯅꯕꯤꯅ ꯀꯩꯆꯨꯕꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯔꯛꯄ ꯑꯁꯤ ꯌꯧꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯕꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯀꯩꯆꯨꯕꯤꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ꯫ ꯊꯥꯏꯅꯕꯤ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯕ, ꯃꯁꯥ ꯄꯨꯝꯕ ꯀꯥꯊꯦꯛꯂꯕ ꯇꯥꯔꯕꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯤ ꯊꯥꯏꯅꯕꯤꯗꯨ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯎꯔꯕꯗꯤ ꯑꯗꯨꯝ ꯐꯥꯎꯒꯅꯤ꯫ ꯆꯪꯁꯤꯜꯂꯤ ꯆꯤꯡꯂꯦꯝꯕ꯫ ꯀꯩꯆꯨꯕꯤ ꯇꯨꯝꯂꯤꯕꯗꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯔꯨꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯊꯤꯗꯨꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯊꯣꯏꯕ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯃꯄꯥꯕꯨꯁꯨ ꯀꯧꯖꯔꯤ꯫ ꯀꯩꯆꯨꯕꯤ ꯀꯟꯅꯕꯒꯤꯗꯃꯛꯇ
ꯑꯔꯨ ꯑꯔꯨꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯋꯥꯏ꯫ ꯌꯦꯡꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯀꯦꯆꯨꯕꯤ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯀꯦꯆꯨꯕꯤ ꯍꯤꯡꯍꯟꯅꯕ, ꯀꯦꯆꯨꯕꯤ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯃꯥꯅ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯀꯦꯆꯨꯕꯤꯗꯤ ꯑꯁꯣꯝꯗ ꯑꯁꯤꯕꯒ ꯄꯥꯈꯛ ꯑꯣꯏꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯌꯥꯝꯅ ꯂꯨꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯆꯤꯡꯂꯦꯝꯕꯅꯤ꯫ ꯀꯟꯅ ꯍꯣꯠꯅꯔꯤ, ꯍꯥꯡꯗꯣꯛ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ꯫ ꯑꯔꯨ ꯑꯔꯨꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯎꯔꯕꯁꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯅ ꯀꯥꯡꯅ ꯀꯦꯆꯨꯕꯤꯁꯤꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯁꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯂꯦꯡ ꯑꯣꯠꯄ ꯇꯧꯔꯛꯇꯦ꯫ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯁꯈꯤꯅꯥ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯊꯥꯏꯅꯕꯤꯁꯨ ꯃꯆꯤ ꯑꯃꯗꯒꯤ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯀꯔꯤꯃꯠꯇ ꯂꯦꯡ ꯑꯣꯠꯂꯛꯇꯕꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯍꯤꯡꯂꯛꯅꯕ ꯂꯦꯡꯂꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯨꯅ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯉꯝꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯀꯦꯆꯨꯕꯤꯅ ꯍꯤꯡꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯕꯅꯤ꯫ ꯀꯦꯆꯨꯕꯤꯅ ꯃꯁꯥꯗꯨ ꯂꯦꯡꯂꯛꯄ, ꯃꯥꯅ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥꯕ ꯌꯥꯝꯅ ꯍꯦꯟꯈꯤꯕꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯝꯕ ꯆꯤꯡꯂꯦꯝꯕ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯃꯅꯥꯛꯇ ꯑꯇꯣꯞꯄꯁꯤꯡ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯕꯨ ꯉꯥꯛꯂꯤ꯫ ꯀꯦꯆꯨꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ, ꯃꯥꯅ ꯃꯤꯠ ꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯅ ꯍꯣꯠꯅꯖꯕ ꯑꯃꯈꯛ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯀꯦꯆꯨꯕꯤ ꯇꯞꯅ ꯃꯤꯠ ꯄꯥꯛꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯂꯨꯗ ꯄꯨꯟꯅ ꯄꯤꯔꯥꯡ ꯁꯤꯟꯊꯩ꯫ ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏꯗꯅ ꯊꯥꯏꯅꯕꯤ ꯃꯁꯥ ꯄꯨꯝꯕ ꯀꯥꯊꯦꯛꯂꯗꯨꯅ ꯏꯃꯨ ꯃꯨꯕ ꯃꯈꯩ ꯃꯥꯅ ꯀꯦꯆꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯀꯦꯆꯨꯕꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯂꯥꯏꯅꯤꯅ ꯊꯥꯏꯅꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯥꯁꯦ ꯆꯥꯛꯊꯦꯛꯂꯤꯕ, ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯀꯨꯝꯊꯩ, ꯑꯗꯨꯒ ꯊꯥꯏꯅꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ꯫ ꯊꯥꯏꯅꯕꯤ ꯀꯥꯊꯦꯛꯂꯕ ꯃꯥꯒꯤ ꯃꯁꯥꯗꯣ ꯀꯦꯆꯨꯕꯤꯅ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯊꯥꯏꯅꯕꯤꯗ ꯀꯦꯆꯨꯕꯤꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯊꯥꯏꯅꯕꯤ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯅꯪꯒꯤ ꯊꯧꯅꯥ ꯑꯩ ꯇꯁꯦꯡꯅ ꯉꯛꯏ꯫ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯥꯏꯅꯕꯤꯕꯨ ꯀꯦꯆꯨꯕꯤꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯣꯜꯂꯨꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯏꯅꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯥꯊꯦꯛꯂꯝꯕ, ꯆꯥꯛꯊꯦꯛꯂꯝꯕꯗꯣ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯀꯦꯆꯨꯕꯤꯒꯤ ꯃꯒꯨꯟ, ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯔꯤꯕꯅꯣ! ꯃꯥꯅ ꯀꯣꯜꯂꯤꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯀꯣꯜꯂꯒ ꯃꯀꯣꯛ ꯑꯗꯨꯅ ꯊꯥꯏꯅꯕꯤꯒꯤ ꯃꯀꯣꯛ ꯋꯥꯏꯗ ꯍꯥꯏꯔꯞ ꯋꯥꯏꯔꯨꯕꯅꯤ꯫ ꯀꯦꯆꯨꯕꯤꯒꯤꯗꯤ ꯃꯀꯣꯛꯇ ꯃꯥꯒꯤꯗꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕꯅꯤ꯫ ꯊꯥꯏꯅꯕꯤꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯃꯥꯅ ꯋꯥꯏꯔꯨꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯏꯅꯕꯤꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯛꯁꯨ ꯉꯛꯏ, ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯦꯟꯕꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛꯇ ꯖꯒꯣꯏꯕꯨ ꯁꯥꯕꯅ ꯇꯧꯏ꯫ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯦꯆꯨꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯀꯥꯔꯟꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯥꯔꯟ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯇꯥꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ, ꯌꯥꯝꯅꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯒ ꯊꯥꯏꯅꯕꯤꯗꯤ ꯐꯥꯒꯤꯗꯤ ꯍꯩꯇꯦ, ꯑꯗꯨꯒ ꯀꯥꯔꯟ ꯇꯧꯕꯗꯤ ꯌꯥꯝꯅ ꯍꯩ ꯃꯥꯁꯨ꯫ ꯐꯥꯒꯤ ꯉꯥꯡꯕꯗꯤ ꯀꯦꯆꯨꯕꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯀꯦꯆꯨꯕꯤꯅ ꯑꯃꯃꯨꯛ ꯉꯥꯡꯂꯛꯀꯅꯤ, ꯊꯥꯏꯅꯕꯤꯅ ꯑꯃꯃꯨꯛ ꯉꯥꯡꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯈꯣꯏ ꯂꯦꯜꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯈꯔ ꯑꯃꯅ ꯆꯥꯛ ꯊꯣꯡꯂꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯀꯦꯆꯨꯕꯤ ꯊꯥꯏꯅꯉꯩꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯣꯠ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯂꯧꯕꯤꯗꯨ ꯇꯧꯔꯤ꯫ ꯊꯥꯏꯅꯕꯤꯁꯨ ꯃꯇꯨꯡ ꯏꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈ꯭ꯔꯅꯨ, ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯄꯣꯊꯥꯅꯔꯤ꯫ ꯄꯣꯊꯥꯅꯕ ꯃꯇꯝꯗꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ, ꯑꯩꯒꯤ ꯍꯥꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯋꯥꯈꯜ ꯑꯃ ꯈꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯍꯧꯅꯁꯥꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯕ, ꯑꯗꯨꯒ ꯅꯨꯡꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯉꯁꯥꯏ ꯋꯥꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯝꯕ
ꯅꯨꯡꯉꯥꯏꯅꯔꯝꯕ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯨꯝꯕꯗꯗꯤ ꯆꯤꯛꯂꯦꯝꯕꯁꯨ ꯀꯤꯆꯨꯕꯤꯁꯦ ꯃꯥꯒꯤꯗꯒꯤ ꯑꯣꯏꯅꯤꯡꯕ, ꯑꯗꯨꯒ ꯇꯣꯝꯕꯅꯁꯨ ꯃꯥꯒ ꯄꯨꯅꯤꯡꯕ, ꯑꯗꯨꯒ ꯑꯃꯨꯛ ꯑꯊꯣꯏꯕꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯅꯔꯦ꯫ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯨꯝꯕꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯅꯔꯤꯕꯁꯤꯡ ꯈꯟꯅꯔꯤꯕꯁꯤꯡ ꯑꯁꯦ ꯀꯤꯆꯨꯕꯤꯅ ꯂꯣꯏꯅ ꯎꯕ ꯐꯪꯏ, ꯄꯨꯟꯅ ꯈꯪꯏ꯫ ꯀꯤꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯅ ꯅꯥꯀꯜ ꯑꯃꯗ ꯄꯣꯊꯥꯕꯅꯤ, ꯅꯥꯀꯜ ꯑꯃꯗ ꯂꯩꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯄꯨꯟꯅ ꯄꯨꯜꯂꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯀꯨꯞꯄ ꯋꯥꯈꯜ ꯑꯃ ꯈꯟꯅꯔꯛꯄꯁꯤꯗ ꯀꯤꯆꯨꯕꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯥꯏꯅꯕꯤꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯏ, ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗ ꯋꯥꯔꯤ ꯁꯥꯏ꯫ ꯀꯤꯆꯨꯕꯤꯅ ꯊꯥꯏꯅꯕꯤꯗ ꯍꯥꯏꯔꯦ, ꯊꯥꯏꯅꯕꯤ, ꯑꯁꯤꯗ ꯇꯨꯝꯂꯤꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯎꯕ ꯂꯥꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ, ꯌꯦꯡꯉꯨꯅꯦ, ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ꯫ ꯊꯥꯏꯅꯕꯤꯁꯨ ꯀꯤꯆꯨꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯁꯤꯗ ꯃꯈꯣꯏ ꯇꯨꯝꯂꯤꯕꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯊꯥꯏꯅꯕꯤꯅꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯝꯕ ꯐꯪꯏ꯫ ꯊꯥꯏꯅꯕꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ, ꯑꯦ, ꯀꯔꯤ ꯋꯥꯈꯜꯅꯣ ꯁꯤꯗꯤ? ꯀꯤꯆꯨꯕꯤꯅ, ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ, ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯃ, ꯑꯗꯨꯒ ꯊꯃꯣꯏꯅꯨꯡꯗꯅ ꯑꯃ꯫ ꯏꯁ, ꯌꯦꯡꯉꯨꯅꯦ, ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯗꯦꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯅꯤ ꯅꯨꯄꯤ ꯃꯨꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩꯅꯤ, ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅꯔꯤꯕ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯗ ꯊꯥꯏꯅꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ, ꯁꯛꯇꯤ ꯂꯩꯕ ꯅꯪꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯁꯤꯗ ꯍꯧꯅꯁꯥꯅꯤ꯫ ꯀꯤꯆꯨꯕꯤꯅ, ꯃꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯟꯅꯕ ꯂꯩ꯫ ꯑꯩꯈꯣই ꯆꯠꯈꯤꯕꯅ ꯐꯔꯅꯤ꯫ ꯊꯥꯏꯅꯕꯤꯅ, ꯀꯗꯥꯏꯗ? ꯀꯤꯆꯨꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯊꯧꯖꯥꯜ, ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯂꯥꯛꯄ ꯐꯪꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯂꯩꯔꯕ ꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯁꯨꯝꯕ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯅꯕꯤꯅ ꯌꯥꯝꯅ ꯉꯛꯅ, ꯍꯥ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕ? ꯀꯔꯝꯅ? ꯀꯤꯆꯨꯕꯤꯅ, ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯇꯥꯏꯕꯪꯗ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯗꯤ ꯆꯠꯂꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯅꯕꯤꯁꯨ ꯃꯇꯨꯡ ꯏꯅꯤꯡꯉꯤ꯫ ꯑꯦ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯀꯤꯆꯨꯕꯤꯅ, ꯅꯪꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ, ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯕ ꯇꯨꯡ ꯅꯍꯥꯛꯁꯨ ꯑꯩꯅ ꯀꯧꯒꯅꯤ, ꯑꯩꯅ ꯂꯥꯎ ꯍꯥꯏꯒꯅꯤ꯫ ꯑꯩꯅ ꯍꯟꯗꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯟꯅ ꯌꯥꯏꯐꯅꯕ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯀꯥꯎꯗꯅꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯑꯩꯅ ꯎꯠꯂꯝꯒꯅꯤ꯫ ꯅꯍꯥꯛ ꯃꯇꯝ ꯈꯔ ꯃꯈꯣꯏꯒ ꯄꯨꯜꯍꯧ, ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ, ꯀꯔꯟꯅ ꯊꯜꯂꯕ, ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃꯅ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ ꯅꯍꯥꯛꯁꯨ ꯀꯨꯝꯃꯩ ꯌꯥꯎꯔꯛꯎꯀꯣ꯫ ꯊꯥꯏꯅꯕꯤꯅ ꯈꯨꯝꯃꯤ, ꯈꯪꯗꯦ, ꯃꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯅꯍꯥꯛꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕꯗ ꯑꯩꯅ ꯋꯥꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯀꯧꯔꯛꯀꯦ, ꯑꯩ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯦ꯫ ꯀꯤꯆꯨꯕꯤꯅ, ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯏꯅꯕꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯤꯆꯨꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯅ ꯀꯧꯔꯛꯑꯣ, ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯕꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯧꯔꯛꯀꯅꯨ, ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯕ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯅꯕꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯤꯆꯨꯕꯤꯅ ꯊꯥꯏꯅꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯀꯥꯊꯦꯛꯄꯗꯣ, ꯏꯃꯨ ꯃꯨꯕ ꯁꯛꯇꯝꯗꯣ, ꯏꯁ, ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪꯁꯦ ꯊꯤꯗꯤ ꯊꯤꯑꯦ, ꯍꯧꯖꯤꯛꯁꯨ ꯐꯖꯗꯦꯗ꯫ ꯊꯥꯏꯅꯕꯤꯅ ꯑꯃꯨꯛ ꯋꯥꯈꯟꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯐꯖꯔꯦ ꯑꯣꯖꯥꯗꯤ, ꯃꯤꯔꯤꯛ ꯀꯥꯞꯄꯖꯥꯠꯅꯤ, ꯂꯦꯝꯐꯨ ꯃꯥꯟꯗꯅ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯀꯤꯆꯨꯕꯤꯅ, ꯑꯁꯦꯡꯕ ꯂꯦꯝꯐꯨ ꯃꯥꯟꯕ꯭ꯔꯥ? ꯍꯥ, ꯑꯩꯁꯤ ꯂꯦꯝꯐꯨ ꯃꯥꯟꯕ꯭ꯔꯕ? ꯊꯥꯏꯅꯕꯤꯅ, ꯃꯥꯟꯗꯦꯗ, ꯃꯥꯟꯕꯕꯨꯗꯤ ꯂꯩ꯫ ꯀꯤꯆꯨꯕꯤꯅ, ꯀꯔꯤ? ꯂꯥꯏ ꯌꯦꯛꯄ ꯍꯩꯇꯕ ꯑꯉꯥꯡꯅ ꯌꯦꯛꯄ ꯂꯣꯏꯗꯕ ꯂꯥꯏꯗꯨ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯥꯒꯤ ꯇꯧꯅꯩ꯫ ꯃꯁꯤꯗꯒꯤ
ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯏ꯫ ꯀꯥꯔꯟꯒꯤ ꯂꯥꯏꯅꯤꯅ ꯑꯗꯨꯝ ꯀꯥꯔꯟ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯣꯊꯥꯁꯤ ꯍꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯜ ꯄꯨꯟꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯈꯨꯗꯤꯡꯃꯛ ꯀꯥꯎꯒꯟꯗꯕ, ꯍꯦꯟꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯄꯨꯟꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯗꯤ ꯑꯗꯨ ꯐꯅ ꯄꯤꯕ ꯇꯥꯔꯕꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯑꯝꯃꯤ꯫ ꯀꯦꯆꯨꯕꯤꯅ ꯃꯥꯕꯨ ꯊꯦꯝꯃꯤ꯫ ꯅꯪ ꯀꯩꯁꯨꯝ ꯋꯥꯒꯅꯣ꯫ ꯅꯪꯒꯤ ꯃꯥꯃꯅ ꯅꯪꯕꯨ ꯉꯥꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯃꯥꯃꯒꯤ ꯋꯥꯈꯜ ꯑꯩꯅ ꯍꯣꯡꯗꯣꯛꯍꯜꯂꯕꯅꯤ꯫ ꯅꯍꯥꯛ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯅꯪꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ꯫ ꯋꯥꯔꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯗꯣꯏꯕ? ꯀꯦꯆꯨꯕꯤꯅ ꯑꯃꯨꯛ ꯇꯞꯅ ꯋꯥꯗꯨ ꯊꯦꯛꯇꯣꯔꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ꯫ ꯀꯩꯁꯨꯝ ꯆꯠꯂꯣꯏꯌꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯗꯣꯏꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯏꯅꯕꯤꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯔꯟꯖꯤꯠꯈꯣꯏ, ꯀꯣꯛꯆꯥꯎꯈꯣꯏ, ꯇꯣꯝꯕ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯅꯁꯨ ꯍꯪꯉꯤ꯫ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯃꯤꯅꯝꯂꯤ꯫ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐꯅꯕ ꯂꯝꯕꯤꯁꯤꯡ ꯀꯦꯆꯨꯕꯤꯅ ꯄꯨꯟꯅ ꯄꯤꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯁꯤꯅ ꯀꯦꯆꯨꯕꯤꯒꯤ ꯃꯀꯣꯛꯇ ꯄꯥꯏꯍꯜꯂꯤ, ꯅꯥꯜꯍꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯀꯦꯆꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯂꯩꯃꯤꯟꯅꯕꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯕꯔꯥ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ 9ꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯒꯤ ꯇꯝꯂꯤꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯜꯆꯔꯦꯜ ꯃꯤꯠ ꯑꯃꯈꯛ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯟꯅ ꯌꯥꯎꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯎꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯃꯄꯨꯗꯨ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯐꯕ ꯂꯝꯕꯤꯗ ꯃꯥꯏꯕ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯈꯣꯏ, ꯔꯟꯖꯤꯠꯈꯣꯏ, ꯀꯣꯛꯆꯥꯎꯈꯣꯏꯅ ꯇꯝꯕ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯃꯥꯁꯨ ꯌꯥꯎꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯄ꯭ꯔꯣꯃꯤꯂꯥꯁꯨ ꯐꯖꯅ ꯂꯣꯏꯅꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯀꯦꯆꯨꯕꯤꯅ ꯄꯨꯟꯅ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯜꯆꯔꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯤ ꯀꯔꯤ ꯑꯣꯏꯔꯤ? ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯊꯣꯏꯗꯣꯛꯅ ꯚꯥꯞ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯈꯪꯉꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯆꯠꯂꯒꯅꯤ ꯍꯥꯏꯕ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯔꯦ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯔꯛꯄꯗꯨꯅ ꯃꯊꯪ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯇ꯭ꯌꯨꯁꯟ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯣꯔꯅꯤꯡꯒꯤ ꯕꯦꯆ, ꯅꯨꯡꯊꯤꯟꯒꯤ ꯕꯦꯆ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯈꯔ ꯌꯥꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯊꯦꯡꯕꯅꯤ꯫ ꯔꯟꯖꯤꯠ, ꯀꯣꯛꯆꯥꯎ, ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯂꯤꯂꯥ ꯃꯆꯥ ꯑꯃꯈꯛ ꯎꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯁꯤꯗ ꯃꯦꯖꯤꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯁꯨ ꯈꯔ ꯌꯥꯎꯏ꯫ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯊꯥꯏꯅꯕꯤ ꯑꯃꯗꯤ ꯀꯦꯆꯨꯕꯤꯕꯨ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯊꯣꯏꯕꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯊꯪ ꯎꯠꯄ ꯂꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯥꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯥꯅ ꯅꯥꯀꯟꯗꯒꯤ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯔꯤ꯫ ꯍꯟꯗꯛꯀꯤꯁꯤꯗ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯥ ꯑꯁꯤ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯄꯔꯤꯡ ꯀꯥꯏꯗꯅ ꯃꯦꯖꯤꯛꯀꯤ ꯑꯣꯏꯕ ꯁꯣꯁꯨ ꯌꯥꯎꯔꯒ ꯑꯗꯨꯝ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏ꯫ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤ, ꯄꯦꯟꯁꯨ ꯄꯦꯜꯂꯤ꯫ ꯈꯨꯕꯥꯛꯅ ꯄꯣꯔꯣꯛ ꯌꯥꯝꯅ ꯈꯨꯅꯩ꯫ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯔꯛꯇꯕ, ꯋꯥ ꯉꯥꯡꯕꯗꯁꯨ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯉꯥꯏꯔꯛꯏ꯫ ꯁꯣꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯅ ꯀꯔꯤ ꯃꯇꯥꯡꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯔꯩ ꯑꯃ ꯌꯦꯠꯅꯔꯛꯄ ꯃꯇꯝꯗ ꯀꯣꯛꯆꯥꯎꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯁꯤꯜ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯁꯨꯔꯛꯂꯤꯕ꯫ ꯀꯣꯛꯆꯥꯎꯅ ꯔꯟꯖꯤꯠꯇ ꯅꯣꯡꯃꯩ ꯅꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤ ꯔꯟꯖꯤꯠ ꯁꯤꯕ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯨꯡꯗꯒꯤ ꯕꯣꯝꯕꯨꯂꯥ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯣꯝꯕꯨꯂꯥ ꯑꯗꯣ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯍꯜꯂꯒ ꯑꯁꯣꯝꯗꯅ ꯀꯥꯞꯄ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯟꯖꯥ ꯑꯁꯤ ꯀꯦꯆꯨꯕꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯅ ꯃꯩꯔꯤ ꯃꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯐꯦꯜ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟꯕꯨꯗꯤ ꯑꯗꯨꯝ ꯁꯥꯎꯟ ꯆꯠꯂꯤ꯫ ꯕꯣꯝꯕꯨꯂꯥ ꯑꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯤꯁ ꯑꯣꯏꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯀꯥꯞꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯀꯣꯛꯆꯥꯎ
ꯌꯥꯄꯪ ꯑꯗꯨ ꯆꯤꯛꯂꯒ ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯕꯣꯝꯕꯂꯥ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯍꯜꯂꯛꯎ ꯀꯥꯞꯂꯒꯦ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯅꯝꯂꯕꯅꯤ ꯀꯥꯞꯂꯒꯦ ꯍꯥꯏꯗꯨꯅ ꯂꯤꯂꯥ ꯑꯗꯣ ꯃꯑꯣꯡ ꯇꯥꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯟ ꯁꯨꯡꯍꯟ ꯍꯧꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯃꯊꯥ ꯁꯥꯔꯦ ꯀꯦꯆꯨꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯦ ꯀꯦꯆꯨꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤ ꯈꯪꯂꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯅꯤ ꯁꯤꯕ ꯁꯥꯕꯗꯤ ꯃꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯁꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯕꯣꯝꯕꯂꯥ ꯑꯗꯨ ꯄꯣꯈꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯅꯤ ꯃꯈꯣꯜ ꯂꯥꯎꯗꯕꯤꯗ ꯀꯔꯝꯅ ꯍꯥꯠꯄ ꯁꯥꯒꯅꯤ ꯀꯣꯛꯆꯥꯎ ꯌꯥꯄꯪ ꯑꯗꯨ ꯆꯤꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯊꯪꯒꯤ ꯁꯤꯜꯗ ꯑꯣꯏꯅ ꯁꯤꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯥꯅ ꯅꯝꯂꯝꯕꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯥꯠꯄꯤꯔꯔꯣꯏ ꯃꯊꯪꯒꯤ ꯊꯥꯡꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯍꯦꯛ ꯌꯦꯞꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯁꯨ ꯃꯤꯠ ꯎꯁꯤꯜꯂꯝꯕ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏ ꯂꯤꯂꯥ ꯑꯁꯤ ꯁꯣꯏꯍꯟꯕꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯁ ꯑꯣꯏꯔꯝꯕ ꯕꯣꯝꯕꯂꯥ ꯑꯗꯣ ꯃꯥꯅ ꯄꯣꯈꯥꯏꯍꯜꯂꯛꯏ ꯅꯣꯡꯃꯩ ꯑꯁꯤꯅ ꯈ꯭ꯋꯥꯡꯂꯣꯝꯗ ꯍꯦꯛ ꯌꯦꯞꯁꯤꯟꯈꯤꯕꯒ ꯅꯣꯡꯃꯩ ꯃꯈꯣꯟ ꯗꯥꯛ ꯂꯥꯎꯔꯛꯏ ꯂꯥꯎꯔꯛꯄꯁꯤꯗ ꯀꯣꯛꯆꯥꯎꯁꯨ ꯅꯣꯡꯃꯩ ꯃꯈꯣꯟ ꯂꯥꯎꯈ꯭ꯔꯕꯅꯤꯅ ꯌꯦꯞꯁꯤꯜꯂꯝꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯠ ꯆꯠꯇꯣꯛꯇꯨꯅ ꯑꯃꯨꯛ ꯅꯝꯁꯤꯜꯂꯤ ꯀꯥꯞꯄ ꯁꯥꯏ ꯔꯟꯖꯤꯠꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯣꯡꯅ ꯇꯥꯈꯤ ꯀꯣꯛꯆꯥꯎꯁꯨ ꯀꯔꯤ ꯇꯧꯅꯤ ꯌꯦꯞꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯩ ꯃꯈꯣꯟ ꯂꯥꯎꯔꯛꯏ ꯔꯟꯖꯤꯠ ꯇꯥꯈ꯭ꯔꯦ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯅꯣꯡꯃꯩ ꯃꯇꯣꯜ ꯑꯗꯨ ꯆꯤꯜꯂꯗꯨꯅ ꯐꯨꯕꯨ ꯀꯥꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯛꯇꯕ ꯀꯅꯥꯅꯕꯨ ꯍꯥꯠꯂꯣꯏ ꯈꯜꯂꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯁꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯊꯣꯔꯛꯀꯗꯕ ꯁꯤꯜ ꯑꯃꯗꯅꯤ ꯃꯁꯤꯗꯁꯨ ꯃꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯁꯥꯕꯒꯤ ꯁꯤꯜ ꯑꯃ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯕꯣꯝꯕꯂꯥ ꯑꯗꯨ ꯄꯣꯈꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯌꯦꯞꯂꯒ ꯆꯠꯂꯨ ꯍꯣꯔꯦꯟ ꯃꯈꯣꯜ ꯂꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯊꯥꯡꯅ ꯊꯤꯜꯂꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯕꯣꯝꯕꯂꯥ ꯑꯗꯣ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯅꯨꯡꯗꯒꯤ ꯄꯣꯈꯥꯏꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯐꯥꯎꯕꯗ ꯄꯣꯈꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯣꯛꯆꯥꯎꯅ ꯅꯪ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯔꯔꯣꯏ ꯃꯔꯨ ꯃꯥꯡꯒꯅꯤ ꯊꯥꯡꯁꯤꯅ ꯑꯣꯏꯅ ꯅꯪꯕꯨ ꯊꯤꯜꯂꯒ ꯑꯩꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯀꯝꯗꯧꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃꯩꯗꯨ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯊꯥꯡꯗꯨꯅ ꯊꯤꯟꯒꯦꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯕꯣꯝꯕꯂꯥ ꯑꯗꯣ ꯄꯣꯈꯥꯏꯔꯛꯏ ꯊꯥꯡꯅ ꯊꯤꯟꯕ ꯃꯄꯥ ꯑꯁꯤꯗ ꯗꯥꯡ ꯂꯥꯎꯔꯛꯏ ꯃꯌꯥꯝ ꯑꯁꯦ ꯅꯣꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏ ꯀꯣꯛꯆꯥꯎꯁꯨ ꯀꯔꯤ ꯇꯧꯅꯤ ꯑꯃꯨꯛꯁꯨ ꯁꯣꯏꯔꯦ ꯃꯁꯤꯗ ꯊꯥꯡ ꯑꯗꯨ ꯊꯤꯟꯕ ꯁꯥꯔꯝꯕꯗꯨ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯥꯡ ꯃꯇꯣꯟꯗ ꯀꯥꯝꯂꯒ ꯈꯪꯕ꯭ꯔꯥ ꯊꯥꯡꯁꯤ ꯅꯪꯕꯨ ꯀꯥꯞꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯀꯣꯛꯆꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯨꯡꯗ ꯑꯃ ꯆꯪꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯕ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯅꯨꯡꯗ ꯆꯪꯉꯤ ꯑꯗꯨꯒ ꯔꯟꯖꯤꯠ ꯑꯃꯗꯤ ꯇꯣꯝꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯍꯥꯏꯔꯦ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯑꯊꯣꯏꯕ ꯆꯤꯟꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯦ ꯑꯗꯨꯒ ꯇꯣꯝ ꯃꯈꯣꯏ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯊꯣꯏꯕꯅ ꯈꯨꯝꯃꯤ ꯄꯥꯏꯈ꯭ꯔꯦ ꯃꯔꯨꯞꯇꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯉꯛꯏ ꯆꯤꯡꯂꯦꯝꯕꯅꯁꯨ ꯍꯥꯏꯔꯛꯏ ꯄꯥꯏꯈ꯭ꯔꯦ ꯀꯤꯆꯨꯕꯤꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯏꯅꯕꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯥꯏꯅꯕꯤꯅꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯝꯂꯦ ꯉꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯤ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯂꯤꯂꯥꯗ ꯑꯁꯣꯏꯕ ꯌꯥꯝꯅ ꯌꯥꯎꯔꯤꯕꯗꯣ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯦꯝꯕ ꯇꯥꯔꯛꯄꯅꯤ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯁꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯂꯝꯍꯥꯡꯂꯣꯝꯗ ꯄꯥꯏꯊꯣꯛꯈꯤꯕ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯦ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ ꯀꯞꯁꯨ ꯀꯞꯄꯤ ꯑꯊꯣꯏꯕ ꯆꯤꯡꯂꯦꯝꯕ ꯇꯣꯝꯕ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯀꯦꯆꯨꯕꯤ ꯀꯧꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯃꯈꯣꯏ ꯂꯤꯂꯥ ꯑꯗꯨꯁꯨ ꯃꯈꯥ ꯆꯠꯊꯍꯧꯗ꯭ꯔꯦ ꯑꯁꯤꯕ ꯁꯥꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤꯅ ꯄꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏ ꯊꯥꯏꯅꯕꯤꯅ ꯂꯨꯆꯤꯡꯗꯨꯅ ꯀꯦꯆꯨꯕꯤ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯝ ꯇꯥꯟꯅꯕꯗꯨꯅ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯃ ꯌꯧꯔꯛꯂꯦ ꯃꯁꯤꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯀꯧꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯗꯨꯅ ꯀꯦꯆꯨꯕꯤ ꯅꯪ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯀꯞꯅꯔꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯕꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯊꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯂꯝꯍꯥꯡꯗꯨꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯝꯃꯤ ꯇꯛꯁꯤ ꯁꯣꯜꯂꯤ ꯃꯇꯝ ꯑꯃ ꯃꯥꯒ ꯀꯟꯅ ꯄꯨꯜꯂꯤꯉꯩ
ꯂꯣꯏꯅꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯏ ꯃꯥꯒꯤ ꯊꯃꯣꯏꯁꯤꯡ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯂꯨꯗꯒꯤ ꯄꯦꯔꯥꯡ ꯁꯤꯟꯊꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏ꯫ ꯑꯊꯣꯏꯕꯁꯨ ꯌꯥꯝꯅ ꯆꯥꯛꯏ꯫ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯃꯥꯒ ꯀꯩꯆꯨꯕꯤꯒ ꯄꯨꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ, ꯀꯩꯆꯨꯕꯤꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯔꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯝꯕ ꯀꯌꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯌꯥꯝꯅ ꯆꯥꯛꯏ꯫ ꯇꯣꯝꯕ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎꯁꯨ ꯑꯉꯥꯎꯕ ꯄꯥꯈꯪꯅꯤ꯫ ꯃꯈꯣꯏ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯄꯅꯤ꯫ ꯀꯩꯆꯨꯕꯤꯒ ꯄꯨꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯗ ꯐꯪꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯆꯨꯕꯤꯅ ꯃꯈꯣꯏꯗꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯒꯨꯜꯁꯦ ꯂꯥꯞꯈ꯭ꯔꯒ ꯃꯥꯒꯤ ꯃꯒꯨꯜ ꯑꯁꯤ ꯀꯌꯥꯝ ꯋꯥꯡꯂꯛꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯑꯀꯟꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯀꯧꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕꯇꯅꯤ, ꯀꯔꯤꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ, ꯑꯔꯦꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯇꯤꯌꯥꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯈꯜꯂꯛꯂꯦ꯫ ꯉꯔꯥꯡ ꯊꯥꯁꯤ, ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯑꯍꯤꯡ꯫ ꯁꯣꯏꯔꯦ ꯀꯩꯆꯨꯕꯤ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯅꯪ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯤꯕꯅꯣ? ꯀꯩꯆꯨꯕꯤ, ꯅꯪ ꯆꯠꯈꯤꯅꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯉꯝꯃꯔꯣꯏ꯫ ꯀꯩꯆꯨꯕꯤ, ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯇꯦꯡꯊꯥ ꯀꯞꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯄꯨꯟꯅ ꯈꯪꯂꯦ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯑꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤ ꯑꯁꯤꯗ ꯀꯩꯆꯨꯕꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯒꯤ ꯋꯥꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯀꯧꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯆꯠꯈꯤꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯩꯆꯨꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯃꯥꯅ ꯂꯩꯕ ꯇꯜꯂꯤꯕ? ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕꯁꯦ ꯀꯩꯆꯨꯕꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯆꯠꯂꯤꯕ? ꯀꯩꯆꯨꯕꯤꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯨꯅ ꯈꯨꯗꯤꯡꯃꯛ ꯁꯣꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯣꯏꯔꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯥꯅ ꯊꯋꯥꯏ ꯄꯤꯔꯨꯕꯗꯨꯅ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯅ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯩ ꯄꯤꯕꯤꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯊꯥꯏꯅꯕꯤ ꯀꯩꯆꯨꯕꯤꯒꯤ ꯄꯥꯎ ꯐꯥꯎꯅꯅꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯩꯆꯨꯕꯤꯕꯨ ꯀꯧꯔꯤ, ꯋꯥꯔꯤ ꯁꯥꯅꯅꯕ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝꯅ ꯉꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯔꯗꯣ ꯈꯔꯕꯨ ꯊꯦꯡꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯀꯟꯕꯒꯤ ꯑꯀꯟꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯊꯛꯄ ꯌꯨꯉꯥꯎꯕꯁꯤꯡ ꯃꯈꯣꯏꯅꯕꯨ ꯂꯥꯎꯅꯤꯡꯂꯕꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯈꯠꯅꯕ ꯍꯧꯕꯁꯨ ꯑꯗꯨꯝ ꯃꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯊꯥꯏꯅꯕꯤꯅ ꯐꯝꯂꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯃꯁꯨ ꯌꯨ ꯉꯥꯎꯔꯒ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯤ ꯇꯧꯔꯒ ꯂꯥꯛꯏ꯫ ꯂꯝꯄꯥꯛ ꯑꯁꯤꯗ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯇꯣꯝꯕ ꯈꯣꯏ, ꯔꯟꯖꯤꯠ ꯈꯣꯏ, ꯀꯣꯛꯆꯥꯎ ꯈꯣꯏ, ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯑꯊꯣꯏꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯈꯥꯏꯅꯤꯡꯕꯒꯤꯔ ꯈꯪꯗꯦ, ꯃꯈꯣꯏ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤ ꯈꯔ ꯂꯩꯕꯁꯤꯗ ꯃꯅꯥꯛꯇ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯂꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯑꯀꯜ ꯑꯔꯤꯡꯁꯤꯡꯗꯨꯅ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥ ꯉꯥꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯇꯣꯝꯕ, ꯔꯟꯖꯤꯠ, ꯀꯣꯛꯆꯥꯎ, ꯑꯊꯣꯏꯕ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯏ꯫ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯊꯥꯏꯅꯕꯤꯕꯨ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕꯗ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨ ꯅꯥꯄꯜ ꯀꯥꯈꯠꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯏ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯈꯟꯅ ꯃꯥꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯀꯔꯤꯃꯠꯇ ꯈꯨꯝꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕꯅꯤ꯫ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯋꯥ ꯀꯟꯈꯠꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯈꯨꯠꯅ ꯐꯥꯎꯕ ꯊꯥꯅꯕ ꯇꯧꯔꯛꯏ꯫ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯕꯗꯤ ꯈꯨꯠꯅ ꯊꯥꯈ꯭ꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯋꯥꯄ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯝꯗꯦ꯫ ꯃꯈꯣꯏꯅ ꯈꯨꯠꯅ ꯊꯥꯕ ꯌꯥꯕ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ꯫ ꯃꯈꯣꯏ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯉꯤ꯫ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯤꯔ ꯃꯥꯜꯂꯦ, ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯏ꯫ ꯈꯔꯕꯨꯗꯤ ꯂꯥꯞꯅꯔꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯊꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯊꯣꯏꯕꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯉꯤ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯀꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ 4-5 ꯁꯨꯔꯤ꯫ ꯃꯈꯣꯏ ꯌꯨꯉꯥꯎꯕꯁꯤꯡ ꯎꯁꯤꯠꯇꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯇꯦꯗ,
ꯑꯩ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯒꯅꯤ ꯑꯩ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯒꯅꯤ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯊꯦꯝꯃꯤ ꯇꯧꯔꯨꯅꯣ ꯌꯨꯉꯥꯎꯕꯁꯤꯡꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯈꯖꯥꯏꯗ ꯊꯥꯔꯝꯕꯒꯤ ꯊꯋꯥꯏ ꯆꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯎꯒꯠꯂꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯏ ꯉꯥꯛꯄꯅꯤ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗ ꯐꯨꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤꯉꯩ ꯑꯊꯣꯏꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯦ ꯃꯥꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯝꯕ ꯃꯈꯣꯏ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯤ ꯃꯈꯣꯏꯁꯨ ꯁꯥꯎꯕꯗꯨꯅ ꯂꯥꯎ ꯊꯤꯛ ꯇꯧꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯊꯣꯏꯕꯁꯨ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯇꯝ ꯈꯔ ꯀꯦꯆꯨꯕꯤꯒ ꯄꯨꯜꯂꯤꯉꯩ ꯀꯦꯆꯨꯕꯤꯅ ꯉꯥꯡꯂꯝꯕ ꯋꯥ ꯑꯃꯈꯛ ꯃꯥ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯎ ꯆꯠꯂꯛꯑꯣ ꯂꯥꯎ ꯅꯈꯣꯏꯗꯤ ꯀꯣꯛꯇꯅ ꯋꯥꯏꯒꯦ ꯋꯥꯍꯩ ꯑꯁꯤ ꯀꯟꯅ ꯉꯥꯡꯂꯛꯏ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯃꯈꯣꯏꯗ ꯈꯨꯠꯅ ꯊꯥꯈꯤꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯂꯥꯎ ꯅꯈꯣꯏꯗꯤ ꯄꯥꯏꯔꯒ ꯀꯥꯎꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯉꯥꯡꯂꯨꯏ ꯍꯥꯏꯕꯅ ꯀꯣꯜꯂꯤ ꯑꯊꯣꯏꯕꯅ ꯀꯣꯛꯇꯅ ꯋꯥꯏꯒꯦ ꯍꯥꯏꯔꯝꯕꯁꯤꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ ꯃꯀꯣꯛ ꯑꯁꯤ ꯅꯣꯟꯊꯔꯒ ꯃꯈꯣꯏꯗ ꯋꯥꯏꯅ ꯄꯥꯏꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃ ꯍꯥꯟꯅꯅꯤ ꯃꯥꯒꯤ ꯃꯀꯣꯛꯇꯅ ꯋꯥꯏꯈꯤꯕ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯁꯥꯎꯅꯤꯡꯕꯗꯨꯅ ꯄꯥꯏꯔꯒ ꯀꯥꯎꯒꯦ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯌꯥꯡꯅ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯃꯈꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯗꯤ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯝ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯍꯩ ꯌꯥꯎꯔꯦ ꯈꯔ ꯆꯦꯟꯁꯤꯜꯂꯝꯕꯗꯒꯤ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯁꯤꯜꯂꯤ ꯄꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯉꯛꯅ ꯄꯥꯏꯅ ꯑꯩꯈꯣꯏ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯗ ꯀꯥꯎꯔꯒ ꯃꯈꯣꯏꯅ ꯇꯥꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯑꯊꯣꯏꯕꯁꯨ ꯀꯣꯛꯇꯅ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯒ ꯃꯇꯣꯝ ꯆꯦꯟꯁꯤꯟꯖꯔꯒ ꯀꯣꯛꯅ ꯋꯥꯏꯔꯤꯕꯁꯤꯗ ꯉꯛꯏ ꯇꯣꯝꯕ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯒꯤ ꯍꯦꯛ ꯃꯊꯛꯃꯛꯇꯗ ꯈꯔ ꯋꯥꯡꯅ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯃꯈꯛꯅ ꯋꯥ ꯉꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯣ ꯆꯤꯡꯂꯦꯝꯕꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯇꯣꯝꯕꯁꯨ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯃꯈꯣꯏꯗ ꯎꯍꯜꯂꯤꯕ ꯃꯃꯤ ꯁꯥꯃꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯩꯆꯨꯕꯤ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ ꯅꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯜꯂꯣꯏ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯥꯅ ꯄꯤꯔꯤꯕ ꯃꯁꯤ ꯎꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯍꯔꯥꯎꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯅꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯊꯣꯏꯕꯁꯨ ꯀꯞꯄꯤ ꯀꯦꯆꯨꯕꯤꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯥꯎꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯠ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯎ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯃꯁꯤꯗꯒꯤꯅꯤ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯁꯥꯎꯕꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯤꯡ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ ꯃꯈꯣꯏꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ 4-5 ꯆꯪꯗꯨꯅ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯇꯣꯠꯈꯤꯔꯝꯃꯤ ꯐꯨꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯃꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯌꯨꯉꯥꯎꯕꯁꯤꯡ ꯑꯁꯦ ꯈꯔꯅꯒ ꯉꯥꯎꯕꯅꯦ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗ ꯌꯨꯉꯥꯎꯕꯁꯤꯡ ꯑꯁꯦ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ 5 ꯑꯁꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯩ ꯄꯤꯕꯤꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯥꯏꯕꯁꯦ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ 5ꯁꯨ ꯄꯨꯟꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤ ꯅꯨꯡꯁꯤꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯛꯏ ꯌꯨꯉꯥꯎꯕꯁꯤꯡꯅ ꯆꯦꯟꯅꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯝꯍꯥꯡ ꯑꯁꯤꯗ ꯈꯨꯎ ꯀꯨꯟꯊꯩ ꯃꯈꯨꯠ ꯎꯅꯗꯨꯅ ꯀꯦꯆꯨꯕꯤ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯏ ꯀꯦꯆꯨꯕꯤꯗꯤ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯃꯆꯤ ꯃꯇꯥꯏ ꯑꯃꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯔꯤ ꯐꯅ ꯀꯟꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯊꯥꯏꯅꯕꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯣ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯀꯦꯆꯨꯕꯤꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯇꯣꯝꯕꯅ ꯎꯔꯝꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯑꯁꯣꯝꯗ ꯈꯠꯅꯔꯤꯉꯩ ꯉꯁꯥꯏ ꯊꯣꯛꯑꯝꯕꯗꯣ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯕꯅꯤ ꯊꯥꯏꯅꯕꯤꯅ ꯂꯥꯏꯔꯤꯛꯇꯨ ꯆꯤꯡꯂꯦꯝꯕꯗ ꯄꯤꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯏ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯀꯦꯆꯨꯕꯤ ꯀꯧꯕ ꯌꯥꯒꯅꯤ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯊꯥꯏꯅꯕꯤꯅ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ ꯊꯥꯏꯅꯕꯤꯅ ꯇꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯂꯥꯛꯑꯔꯣꯏ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ
ꯍꯌꯦꯡ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯁꯦ ꯍꯥ ꯀꯔꯝꯅ ꯊꯥꯏꯅꯕꯤꯅ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯀꯦꯆꯨꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯁꯤꯗꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕ꯫ ꯊꯥꯏꯅꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯈꯤꯕ ꯇꯥꯔꯕꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯃꯃꯤꯒꯨꯝ ꯁꯦꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯊꯣꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯅꯤꯡꯅꯤꯡꯕꯁꯤꯡ ꯅꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯩ ꯄꯤꯔꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯃꯍꯩ ꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯀꯦꯆꯨꯕꯤꯒꯤ ꯃꯒꯨꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯃꯗꯅ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯂꯥꯏꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯕꯨ ꯍꯦꯟꯅ ꯌꯥꯏꯐꯅꯕ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯥꯅ ꯄꯤꯕꯤꯔꯝꯃꯤ ꯍꯥꯏꯕ ꯃꯍꯩ ꯀꯌꯥ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯛꯏ꯫ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯃꯍꯩ ꯀꯔꯤꯃꯇ ꯑꯩ ꯄꯥꯝꯖꯗꯦ꯫ ꯅꯪꯒ ꯄꯨꯟꯕ, ꯅꯪꯒ ꯂꯣꯏꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯏ ꯈꯪꯏ꯫ ꯅꯪ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯃꯍꯩ ꯀꯔꯤꯃꯇ ꯄꯥꯝꯗꯦ꯫ ꯅꯪꯅ ꯀꯥꯔꯟ ꯇꯥꯕ, ꯅꯪꯅ ꯑꯩꯈꯣꯏꯗ ꯉꯥꯎꯖꯕ ꯀꯌꯥ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯪꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯤ꯫ ꯀꯦꯆꯨꯕꯤ ꯅꯪ ꯂꯥꯛꯑꯣ, ꯀꯦꯆꯨꯕꯤ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯤ꯫ ꯇꯣꯝꯕꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯀꯞꯄꯤ, ꯃꯥꯅꯁꯨ ꯀꯧꯖꯩ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯆꯥꯛꯅ ꯀꯧꯏ꯫ ꯀꯧꯔꯕꯁꯨ ꯊꯥꯏꯅꯕꯤꯅ ꯃꯈꯣꯏꯗ ꯇꯝꯂꯤꯕ, ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯗꯤ ꯀꯦꯆꯨꯕꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯨꯗꯝ ꯆꯞ ꯆꯥꯅ ꯎꯠꯂꯦ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯏꯆꯤꯛ ꯍꯨꯜꯂꯛꯂꯦ꯫ ꯊꯥꯏꯅꯕꯤꯒꯤ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯃꯈꯣꯏ ꯀꯞꯄꯤ꯫ ꯍꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯃꯈꯣꯏ ꯃꯉꯥꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯌꯦꯡꯈꯠꯂꯕꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯀꯔꯤꯃꯠꯇ ꯊꯣꯔꯛꯇꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯆꯥꯛꯄ ꯍꯦꯟꯕꯗꯨꯅ ꯑꯊꯣꯏꯕꯅ ꯑꯇꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯈꯠꯂꯤ, "ꯑꯣꯏ ꯑꯣꯏ, ꯅꯪ ꯀꯣꯛꯇꯅ ꯋꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ!" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯦꯆꯨꯕꯤꯒꯤ ꯅꯣꯛꯃꯤ ꯇꯧꯕ, ꯃꯥꯒꯤ ꯃꯤꯁꯨ ꯃꯥꯟꯗꯕ, ꯁꯥꯁꯨ ꯃꯥꯟꯗꯕ, ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯏꯊꯤꯕꯁꯤꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯅꯣꯛꯈꯠꯂꯛꯏ꯫ "ꯍꯦ, ꯃꯇꯧ ꯇꯝꯅꯨꯀꯣ!" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯊꯣꯔꯛꯄꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯅꯔꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯇꯣꯝꯕꯅꯁꯨ ꯃꯥꯒ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯀꯦꯆꯨꯕꯤꯒ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯈꯤꯕ ꯐꯥꯒꯤꯒꯤ ꯋꯥ ꯀꯌꯥꯁꯦ ꯃꯥꯅꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯤꯡꯁꯤꯡ ꯉꯥꯡꯏ꯫ ꯃꯇꯝ ꯑꯃ ꯃꯈꯣꯏ ꯄꯨꯟꯕ ꯅꯧꯔꯤꯉꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯆꯨꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯧꯕ, ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯦꯟꯈꯤꯕ ꯀꯌꯥꯗꯣ ꯄꯜꯂꯗꯨꯅ ꯉꯥꯡꯏ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯋꯥꯔꯧꯅ ꯆꯩꯈꯤꯕ, ꯀꯣꯛꯇꯥꯡꯕ, ꯃꯤ ꯃꯥꯟꯗꯕ, ꯁꯥ ꯃꯥꯟꯗꯕ, ꯀꯔꯤ ꯖꯤꯕꯅꯣ ꯅꯪꯕꯨ ꯀꯥꯏꯅ ꯉꯥꯡꯈꯤꯕ, ꯐꯥꯒꯤ ꯇꯧꯈꯤꯕ ꯋꯥ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡ ꯀꯞꯅ ꯇꯣꯝꯕꯁꯨ ꯉꯥꯡꯏ꯫ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯒꯤꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡ ꯉꯥꯡꯏ꯫ ꯆꯤꯡꯂꯦꯝꯕꯅꯁꯨ ꯃꯥꯒ ꯀꯦꯆꯨꯕꯤꯒ ꯑꯍꯥꯟꯕ ꯂꯣꯏꯅꯔꯛꯄ ꯃꯇꯝ, ꯄꯨꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯈꯤꯕ, ꯑꯍꯥꯟꯕ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤ ꯄꯨꯈꯤꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯃꯗꯨꯒꯤ ꯀꯥꯔꯟꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯃꯥꯅꯁꯨ ꯍꯧꯗꯣꯛꯇꯨꯅ ꯉꯥꯡꯂꯤ꯫ ꯀꯦꯆꯨꯕꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯁꯨ ꯅꯣꯛꯏ, ꯃꯥꯅꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯏꯆꯥꯎ ꯆꯥꯎꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯔꯣꯏꯕꯅ ꯃꯥꯂꯝꯗꯥꯏꯒꯤ ꯃꯇꯝꯗ, "ꯍꯣꯏ, ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ, ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ" ꯍꯥꯏꯔꯝꯂꯒ ꯂꯋꯥꯏ ꯏꯇꯥꯡꯕ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯆꯨꯕꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯕ ꯇꯨꯡ ꯃꯈꯣꯏ ꯃꯉꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯏꯅꯕꯤꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯊꯥꯏꯅꯕꯤꯕꯨ ꯇꯞꯅ ꯅꯣꯟꯊꯔꯒ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯆꯠꯈꯤꯗꯣꯏꯔꯥ? ꯅꯪꯗꯤ ꯆꯠꯀꯅꯨ." ꯀꯦꯆꯨꯕꯤꯅ, "ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯇꯤ ꯆꯠꯀꯅꯨꯀꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯗꯨꯝ ꯂꯥꯛꯏ꯫ ꯂꯥꯛꯅ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯔꯛꯏ꯫ "ꯅꯈꯣꯏ ꯃꯔꯤꯁꯨ ꯅꯪꯒꯤ ꯃꯤꯠꯅ ꯎꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯈꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯦꯆꯨꯕꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯃꯥꯟꯅꯕ ꯑꯃ ꯌꯦꯛꯑꯣ, ꯑꯩꯁꯨ ꯌꯦꯛꯀꯦ꯫ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯥꯟꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯍꯩꯕ ꯑꯃꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯁꯥꯍꯟꯁꯤ꯫
ꯑꯗꯨꯒ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯝꯁꯤꯀꯣ ꯋꯥꯁꯤ ꯍꯥꯏꯅꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯑꯦ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯤꯆꯨꯕꯤꯒꯤ ꯋꯥꯈꯜꯗ ꯂꯩꯐꯝ ꯈꯪꯗꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯥ ꯕꯔꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯈꯟꯅ ꯈꯟꯅ ꯇꯨꯝꯕ ꯌꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯗꯨꯝ ꯀꯞꯄꯤ ꯑꯗꯨꯉꯩ ꯃꯥꯒ ꯄꯨꯜꯂꯤꯉꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯤꯠꯃꯥꯡꯗ ꯎꯔꯔꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯀꯤꯆꯨꯕꯤꯅ ꯇꯥꯈꯤꯕ ꯀꯥꯔꯟꯁꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯣꯡꯆꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡ ꯃꯈꯣꯏ ꯐꯨꯕ ꯊꯥꯡꯕ ꯉꯝꯗꯦ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯒꯨꯟ ꯑꯁꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯝꯗ ꯈꯛꯇꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯍꯥꯏꯕꯗꯨ ꯀꯤꯆꯨꯕꯤꯅ ꯇꯧꯊꯣꯛꯂꯝꯕ ꯃꯥꯅ ꯎꯠꯂꯝꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯛꯂꯔꯤ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯆꯠꯂꯔꯤ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯈꯣꯏ ꯃꯉꯥꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯊꯥꯏꯅꯕꯤꯅ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯁꯪꯉꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯁꯣꯝꯗ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯃꯥꯃꯅ ꯀꯅꯥꯅ ꯀꯔꯝꯅ ꯄꯥꯎ ꯄꯤꯔꯤꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯕꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ ꯃꯥꯒꯤ ꯃꯥꯃꯅ ꯑꯊꯣꯏꯕꯕꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯕꯨ ꯃꯥꯅ ꯄꯨꯔꯒ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯀꯤꯆꯨꯕꯤꯒ ꯃꯈꯣꯏꯒ ꯂꯥꯞꯅꯈꯤꯕ ꯃꯇꯝ ꯐꯅꯌꯥꯝꯅ ꯀꯨꯏꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨꯗꯤ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯖꯤꯜꯂꯛꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯂꯒꯅꯤ ꯃꯈꯣꯏ ꯃꯉꯥ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯂꯩꯅꯈ꯭ꯔꯕꯅꯤ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯅ ꯇꯨꯝꯂꯤꯉꯩ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯪꯗ ꯑꯃꯠꯇ ꯆꯞ ꯃꯥꯟꯅꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯇꯨꯝꯃꯤꯅꯣ ꯅꯈꯣꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯑꯩ ꯂꯥꯛꯑꯦ ꯃꯁꯤ ꯃꯪꯅꯤ ꯃꯪ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯀꯅꯥꯅꯣ ꯀꯧꯔꯤꯕꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯁꯦ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯃꯪ ꯑꯗꯨꯗꯤ ꯌꯦꯡꯉꯤ ꯀꯧꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯤꯆꯨꯕꯤ ꯑꯣꯏꯔꯝꯃꯤ ꯑꯩ ꯂꯥꯛꯑꯦ ꯅꯈꯣꯏꯅ ꯃꯃꯥꯡ ꯊꯥꯗ ꯂꯥꯛꯑꯝꯕ ꯂꯝꯄꯥꯛꯇꯨꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯩ ꯅꯈꯣꯏꯕꯨ ꯉꯥꯏꯔꯤꯌꯦ ꯋꯥꯍꯩꯁꯦ ꯇꯣꯏꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯉꯥ ꯑꯃꯠꯇ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯂꯩꯅꯕ ꯇꯥꯔꯕꯁꯨ ꯃꯤꯠꯁꯤꯜꯂꯛꯏ ꯑꯦ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯦ ꯂꯥꯛꯑꯝꯗ꯭ꯔꯥꯅꯦ ꯔꯟꯖꯤꯠꯁꯨ ꯀꯣꯛꯆꯥꯎꯁꯨ ꯇꯣꯝꯕꯁꯨ ꯆꯤꯡꯂꯦꯝꯕꯁꯨ ꯑꯗꯨꯒ ꯑꯊꯣꯏꯕꯁꯨ ꯀꯤꯆꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯤꯡꯕꯅꯤꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯈꯣꯡꯅ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ ꯀꯤꯆꯨꯕꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯪꯇꯥꯛꯇ ꯍꯥꯏꯔꯝꯕꯁꯤꯗ ꯃꯈꯣꯏ ꯆꯦꯜꯂꯛꯏ ꯀꯤꯆꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏ ꯑꯁꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ 12:30 ꯑꯁꯤꯒꯤ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯆꯦꯟꯅꯔꯛꯄꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯁꯤꯅ ꯃꯈꯣꯏ ꯃꯉꯥꯁꯤ ꯂꯝꯄꯥꯛꯁꯤꯗ ꯄꯨꯟꯅ ꯊꯨꯡꯂꯔꯦ ꯆꯤꯡꯂꯦꯝꯕꯒꯤꯗꯤ ꯊꯥꯏꯅꯕꯤ ꯌꯥꯎꯔꯛꯏ ꯂꯝꯄꯥꯛꯁꯤꯗ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯃꯉꯥꯁꯤ ꯉꯛꯏ ꯑꯦ ꯅꯪꯗꯤ ꯀꯔꯝꯅ ꯅꯪꯅ ꯀꯔꯤꯒꯦ ꯑꯃꯁꯨ ꯄꯪꯍꯪꯗ ꯍꯪꯅꯩ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯉꯥꯅ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕꯁꯤꯡ ꯄꯨꯟꯅ ꯇꯝꯅꯩ ꯃꯪ ꯑꯁꯦ ꯑꯃꯠꯇ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯆꯨꯕꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯉꯛꯆꯥꯟꯅꯔꯤꯉꯩ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯊꯣꯔꯛꯂꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯛ ꯂꯥꯟꯊꯈꯤꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅ ꯂꯣꯏꯈꯤꯕ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯃꯇꯝꯅ ꯑꯣꯏꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯀꯤꯆꯨꯕꯤꯒꯤ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯑꯁꯤ ꯊꯣꯔꯛꯂꯦ ꯃꯈꯣꯏ ꯃꯉꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯀꯤꯆꯨꯕꯤꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯈꯟꯖꯕ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯆꯥꯡ ꯑꯃ ꯌꯦꯡꯕꯅꯤ ꯃꯈꯣꯏ ꯃꯉꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯀꯤꯆꯨꯕꯤꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯎꯕꯗ ꯀꯤꯆꯨꯕꯤꯁꯨ ꯃꯈꯣꯏꯗ ꯌꯦꯡꯅ ꯃꯄꯤ ꯇꯥꯗꯕ ꯉꯝꯗꯦ ꯀꯞꯇꯕ ꯉꯝꯗꯦ ꯃꯥꯅ ꯑꯔꯣꯏꯕꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯀꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯜꯂꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯔꯦ ꯑꯩ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯏꯕꯪꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗꯤ ꯐꯪꯉꯔꯣꯏ ꯅꯈꯣꯏ ꯃꯉꯥꯒꯤꯗꯃꯛꯇꯗꯤ ꯅꯈꯣꯏꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅꯕ ꯄꯨꯟꯅ ꯁꯤꯟꯕꯤꯔꯝꯒꯅꯤ
ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯥꯎꯒꯅꯨ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯣ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯐꯪꯂꯕꯗꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯀꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅꯁꯤ ꯅꯈꯣꯏ ꯃꯉꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯦꯆꯨꯕꯤꯒꯤ ꯂꯨꯀꯣꯛꯄ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯨ ꯀꯞꯂꯛꯏ ꯃꯈꯣꯏ ꯃꯉꯥꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯊꯥꯏꯅꯕꯤꯅꯁꯨ ꯀꯦꯆꯨꯕꯤꯗ ꯈꯨꯔꯨꯝꯖꯩ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯈꯣꯏꯒ ꯑꯩꯒ ꯃꯔꯤ ꯇꯠꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯒ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯔꯔꯦ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯅꯤꯡꯁꯤꯡꯂꯤ ꯃꯥꯅ ꯍꯥꯟꯅ ꯀꯥꯡꯊꯣꯔꯛꯄꯅꯤ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯂꯝꯗꯥꯏ ꯇꯟꯖꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯑꯣꯏ ꯂꯨꯀꯣꯛꯄ ꯑꯊꯤꯕ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯍꯥꯏꯔꯤꯕꯁꯦ ꯂꯛꯅꯔꯤꯕ ꯅꯠꯇꯦ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯟꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯑꯊꯤꯕ ꯑꯊꯤꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯦꯆꯨꯕꯤꯗꯤ ꯃꯉꯣꯟꯗ ꯂꯛꯅꯕ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯁꯦ ꯃꯥꯒꯤꯗ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯦꯆꯨꯕꯤꯅ ꯆꯤꯟ ꯀꯥꯔꯛꯄꯁꯤ ꯑꯣꯏꯔꯦ ꯑꯃꯨꯛꯀꯤꯅ ꯅꯣꯛꯅꯤꯡꯂꯤꯕ ꯃꯤꯁꯨ ꯃꯥꯟꯗꯕ ꯁꯥꯁꯨ ꯃꯥꯟꯗꯕ ꯃꯥꯅ ꯃꯃꯤ ꯁꯥꯃꯤ ꯏꯆꯥꯎ ꯆꯥꯎꯕ ꯁꯛꯇꯝ ꯑꯁꯤꯅ ꯍꯤ 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 ꯅꯣꯛꯊꯔꯛꯄꯁꯤꯗ ꯇꯁꯦꯡꯅ ꯎꯔꯨꯕꯁꯤꯡꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯁꯨꯝꯅ ꯃꯥꯅꯁꯨ ꯃꯉꯝꯗꯥꯏ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯀꯦꯆꯨꯕꯤ ꯃꯥꯡꯈꯤ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ